ꯍꯧꯗ ꯁ꯭ꯇꯦꯞ ꯍꯧꯕꯩ ꯉꯥꯏꯔꯤꯕ ꯗꯤꯅꯦꯁ ꯇꯧꯔꯕ ꯇꯧꯗ꯭ꯔꯤꯕꯣ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯤ ꯀꯩꯗꯧ ꯍꯧꯖꯤꯛꯐꯥꯎ ꯚꯤꯗꯤꯑꯣ ꯁꯦꯝꯗ꯭ꯔꯤꯁꯦ ꯀꯩꯅꯣ ꯄꯦꯟꯗꯤꯡ ꯂꯩꯔꯤꯁꯦ ꯀꯩꯅꯣ Let me ꯑꯩ see man ꯚꯤꯗꯤꯑꯣꯃꯛꯇꯤ ꯁꯦꯝꯗꯦꯕꯀꯣ ꯀꯩꯅꯣ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯏꯑꯕ ꯗ ꯋꯦꯜ ꯀꯟꯇ꯭ꯔꯦꯛꯇꯔꯁ ꯍꯥꯏꯅ ꯑꯃ ꯊꯦꯡꯅꯩꯑꯕ ꯃꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯁꯦꯠꯀ ꯁꯦꯜꯁ ꯀ꯭ꯂꯣꯖꯔ ꯀꯧꯕꯅꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯃꯣꯏꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯀꯩꯀꯥ ꯆꯪ ꯌꯦꯡꯕꯗ ꯃꯣꯏꯒꯤ ꯇꯣꯉꯥꯟꯅ ꯀꯣꯔꯁꯀꯨꯝꯕ ꯂꯩ ꯃꯥꯜꯂꯦꯕ ꯃꯦꯁꯦꯖꯇꯤ ꯊꯥꯔꯒ ꯃꯦꯁꯦꯖ ꯊꯥꯔꯛꯇꯕ ꯑꯩ ꯚꯤꯗꯤꯑꯣ ꯀꯟꯇꯦꯟ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅꯗꯤ ꯁꯦꯝꯗ꯭ꯔꯤ ꯑꯣꯖꯥ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯇꯥꯗ꯭ꯔꯦꯕ that ꯇꯥꯏ means you ꯑꯗꯨ don't want to that means you don't want to generate more sales ꯅꯪ generate sales ꯍꯦꯟꯅ ꯄꯥꯝꯗ꯭ꯔꯦꯕ ꯅꯪ ꯑꯗꯨ ꯇꯥꯛꯄꯗꯤ ꯅꯪ grow ꯇꯧꯅꯤꯡꯗ꯭ꯔꯦꯕ ꯑꯩꯅ ꯅꯣꯏꯗ ꯅꯍꯥꯟ ꯍꯥꯏꯔꯤꯕ ꯁꯤꯁꯇꯦꯝꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯅꯪ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯍꯧꯖꯤꯛ ꯉꯁꯤ ꯀꯣꯔꯁ ꯊꯥꯗꯣꯔꯛꯇ꯭ꯔꯤꯁꯦ ꯃꯔꯝ ꯂꯩꯕꯩꯅꯦꯕꯀꯣ ꯉꯁꯤ ꯅꯣꯏꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯀꯣꯔꯁ ꯑꯅꯧꯕ ꯑꯩ ꯔꯦꯀꯣꯔꯠ ꯂꯣꯏ ꯇꯧꯕ ꯂꯣꯏꯔ ꯊꯥꯗꯣꯛꯇ꯭ꯔꯤꯁꯦ ꯃꯔꯝ ꯂꯩꯕ ꯌꯥꯏ ꯃꯅꯨꯡꯗ ꯁꯤꯁꯇꯦꯝ ꯁꯦꯝꯃꯤꯕ ꯍꯧꯖꯤꯛ ꯑꯅꯧꯕ ꯁꯤꯁꯇꯦꯝꯁꯦ ꯎꯔꯗꯤ ꯅꯣꯏ ꯉꯥꯎꯅꯤꯕ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯤꯁꯇꯦꯝ ꯆꯪꯉꯤ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯍꯥꯏꯌꯔ ꯑꯆꯤꯚꯔꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁꯤꯁꯇꯦꯝꯁꯦ ꯅꯣꯏ ꯇꯥꯕꯗ ꯀꯩꯅꯣ ꯁꯤꯁꯇꯦꯝꯁꯦ ꯀꯩꯅꯣ ꯍꯥꯏꯅꯤ ꯁꯤꯁꯇꯦꯝꯁꯦ ꯁꯤ ꯁꯤꯁꯇꯦꯝꯁꯦ ꯌꯥꯎꯗꯅ ꯅꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯒ꯭ꯔꯣ ꯇꯧꯕ ꯌꯥꯔꯣꯏ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯅꯦꯕ ꯅꯣꯏꯗ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯐꯥꯔꯁ ꯁ꯭ꯇꯦꯞꯅꯦꯕ ꯑꯗꯨꯒꯤ ꯁꯤꯁꯇꯦꯝꯗꯨꯅꯦ ꯍꯥꯏꯔꯤꯗꯣ but you are not following it that is the problem that is the problem that is the problem ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯤꯅ ꯑꯗꯨꯝ ꯍꯦꯟꯈꯤ ꯇꯥꯕꯅꯤ ꯃꯤꯅ ꯑꯗꯨꯝ ꯁꯦꯠꯈꯤ ꯇꯥꯕꯅꯤ ꯑꯗꯨꯝ ꯗꯤꯅꯦꯁ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯑꯩ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ that's the first thing ꯑꯗꯨ ꯄꯣꯠꯇꯣ ꯂꯦꯖꯤ ꯑꯣꯏꯇꯥꯔꯗꯤ ꯀꯣꯟꯐꯤꯗꯦꯟꯁ ꯂꯦꯛ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧ ꯂꯩꯇꯥꯔꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪꯅ ꯕꯤꯜ ꯇꯧꯗꯣꯏꯁꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯗꯣꯏꯁꯤ ꯍꯥꯏꯕ ꯄꯣꯠ ꯈꯔ ꯂꯥꯛꯑꯦꯕ ꯑꯃꯨꯛ ꯍꯥꯏꯅꯕ ꯑꯃ ꯂꯩꯇ꯭ꯔꯣ ꯃꯅꯤꯁꯦ ꯅꯪꯅ ꯃꯅꯤꯒꯤ ꯉꯁꯤ ꯔꯤꯁꯄꯦꯛ ꯇꯧ ꯇꯥꯔꯗꯤ ꯅꯪꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯃꯅꯤꯅ ꯅꯪꯒꯤ ꯔꯤꯁꯄꯦꯛ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯃ ꯂꯩꯇ꯭ꯔꯣ ꯇꯥꯔꯕ ꯇꯥꯗ꯭ꯔꯤꯕ ꯁꯤ ꯂꯥꯏꯟ ꯑꯗꯨ ꯂꯥꯏꯟꯗꯨꯗꯤ ꯇꯥꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯅꯣꯗꯤ ꯄ꯭ꯔꯣꯕꯞꯄꯨꯗꯤ ꯌꯥꯝ ꯇꯥꯔꯦ ꯑꯗꯨ ꯂꯥꯏꯟꯗꯣ ꯇꯥꯗ꯭ꯔꯤ ꯁꯥꯔ ꯑꯗꯨ ꯂꯥꯏꯟꯗꯨꯁꯨ ꯂꯩ ꯃꯅꯤꯗꯨ ꯅꯪꯅ ꯉꯁꯤ ꯔꯤꯁꯄꯦꯛ ꯇꯧ ꯇꯥꯔꯗꯤ ꯃꯅꯤꯅ ꯅꯪꯒꯤ ꯔꯤꯁꯄꯦꯛ ꯇꯧ ꯑꯦꯗ ꯁꯤ ꯑꯆꯨꯝꯕ ꯇꯥꯔꯁꯨ ꯇꯥꯗ꯭ꯔꯁꯨ ꯉꯁꯤ ꯇꯥꯔꯣ ꯑꯆꯨꯝꯕ ꯋꯥ ꯃꯅꯤꯗꯨꯅ ꯅꯪꯅ ꯔꯤꯁꯄꯦꯛ ꯇꯧꯕ ꯃꯇꯝꯗ ꯁꯦꯝ ꯊꯤꯡ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯄꯣꯠꯁꯦ ꯀꯩꯅꯣ ꯁ꯭ꯂꯣ ꯆꯠꯄꯁꯦ ꯑꯩ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯅꯅꯦꯕ ꯑꯩ ꯅꯣꯏꯗ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯁ꯭ꯂꯣ ꯆꯠꯄꯩ ꯃꯇꯝ ꯅꯠꯇꯦꯕ ꯄꯩꯁꯥ ꯇꯥꯟꯖꯦ ꯍꯥꯏꯕꯅꯦ ꯄꯩꯁꯥ ꯇꯥꯟꯖꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯁꯦ ꯍꯥꯏꯕꯅꯦ ꯄꯩꯁꯥ ꯇꯥꯟꯖꯦ ꯂꯦꯠꯁ ꯒ꯭ꯔꯣ ꯇꯨꯒꯦꯗꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯐꯟ ꯑꯣꯏꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯁꯤ ꯑꯗꯒꯤ ꯔꯤꯖꯜ ꯍꯦꯟꯅ ꯐꯪꯕ ꯃꯤꯅ ꯑꯩꯈꯣꯏ ꯃꯥꯟꯅꯔ ꯇ꯭ꯔꯦꯕꯦꯜ ꯇꯧꯃꯤꯟꯅꯁꯤ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯁꯤ ꯇꯦꯕꯜ ꯑꯃꯗ ꯐꯝꯃ ꯆꯥꯃꯤꯟꯅꯁꯤ ꯑꯗꯒꯤꯗꯤ ꯗꯤꯁꯀꯁ ꯇꯧꯁꯤ ꯑꯗꯒꯤ ꯑꯅꯧꯕ ꯗꯦꯕꯂꯞꯃꯦꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯦ ꯁꯤꯁꯦ ꯑꯦꯕ꯭ꯔꯤꯗꯦ ꯑꯩꯈꯣꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯕ ꯅꯠꯇꯦꯕ ꯂꯦꯠꯁ ꯕꯤꯜ ꯁꯝꯊꯤꯡ ꯕꯤగ్ ꯍꯥꯏꯅꯤ ꯂꯦꯠꯁ ꯕꯤꯜ ꯁꯝꯊꯤꯡ ꯕꯤగ్ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯕꯤꯜ ꯇꯧꯁꯦ ꯍꯥꯏꯅꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯕꯤꯜ ꯇꯧꯁꯦ ꯃꯅꯤꯄꯨꯔꯗ ꯅꯣꯔꯠ ꯏꯁꯇ ꯆꯥꯎꯈꯠꯅꯕ ꯄꯣꯠꯁꯦ ꯄꯣꯔꯛꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯅ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟ ꯔꯦꯠꯁꯦ ꯍꯟꯊꯍꯟꯁꯦ ꯍꯥꯏꯕꯒꯤ ꯄ꯭ꯂꯥꯅꯤꯡꯅꯦ ꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣ ꯅꯪꯅ ꯁ꯭ꯂꯣ ꯗꯥꯎꯟ ꯑꯣꯏꯇꯥꯔꯗꯤ ꯅꯪꯁꯦ ꯅꯪꯒꯤ ꯁꯦꯒꯃꯦꯟꯗ ꯂꯤꯗꯔꯅꯦ ꯉꯁꯤ ꯀꯩꯅꯣ ꯋꯥ ꯈꯔ ꯍꯥꯏꯔꯛꯀꯦꯕꯀꯣ ꯉꯁꯤ ꯅꯪꯁꯦ ꯂꯤꯗꯔꯅꯦꯕ ꯅꯪꯅ ꯂꯤꯗꯔ ꯑꯣꯏꯕ ꯁꯦꯒꯃꯦꯟꯁꯤꯗ ꯅꯪꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯑꯥꯜꯁꯤꯗ ꯑꯥꯂꯁ ꯇꯧ ꯂꯩ ꯂꯦꯖꯤ ꯑꯣꯏ ꯂꯩꯔꯒ ꯅꯪꯉꯣꯟꯗ ꯀꯅꯥꯅꯣ ꯌꯦꯡꯈꯠꯂꯛꯇꯣꯏꯁꯦ ꯅꯪꯉꯣꯟꯗ ꯐꯣꯂꯣ ꯇꯧꯕꯗ ꯀꯩ ꯀꯥꯟꯅ ꯐꯪꯗꯣꯔꯤꯒꯦ ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯌꯥꯅꯤꯡꯉꯤ ꯁꯥꯔ ꯑꯗꯨ ꯄꯣꯠꯇꯣ ꯅꯁꯥꯅ ꯈꯪꯉꯣ ꯅꯁꯥꯅ ꯈꯪꯉꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯇꯧꯒꯗꯕ ꯄꯣꯠꯇꯣ ꯑꯩꯅ ꯅꯪ ꯍꯧꯖꯤꯛ ꯍꯥꯏꯔꯣ ꯏꯝꯄꯣꯔꯇꯦꯟ ꯋꯦꯁꯦ ꯀꯩ ꯑꯩꯅ ꯄꯩꯁꯥ ꯑꯩ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯉꯁꯤ ꯍꯥꯏꯒꯦ ꯅꯪꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯗꯣꯏꯁꯤ ꯀꯃꯥꯏꯅꯅꯣ ꯏꯟꯇꯔꯅꯦꯠꯇꯒꯤ ꯅꯪ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯗꯣꯏꯁꯤ ꯀꯃꯥꯏꯅꯅꯣ ꯊ꯭ꯔꯤ ꯋꯦꯁ ꯌꯥꯝ ꯁꯤꯝꯄꯜ ꯋꯦꯗ ꯊ꯭ꯔꯤ ꯋꯦꯁꯅꯦ ꯊ꯭ꯔꯤ ꯋꯦꯁ ꯍꯥꯏꯔꯛꯀꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯏ ꯀꯣꯃꯔꯁ ꯂꯩꯈ꯭ꯔꯦ ꯏ ꯀꯣꯃꯔꯁ ꯑꯦꯅꯤ ꯋꯥꯟ ꯀꯦꯟ ꯁ꯭ꯇꯥꯔꯠ ꯃꯦꯀꯤꯡ ꯃꯅꯤ ꯉꯁꯤ ꯑꯩ ꯃꯌꯥꯝꯗ ꯁꯣꯂꯨꯁꯟ ꯑꯃꯁꯨ ꯄꯤꯒꯦꯕ ꯁꯤ ꯁꯣꯂꯨꯁꯟꯁꯦ ꯉꯁꯤ ꯅꯣꯏ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯄꯩꯁꯥ ꯇꯥꯟꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯃꯌꯥꯝꯁꯤꯡꯗꯣ ꯉꯁꯤ ꯅꯪꯅ ꯌꯨ ꯊꯛꯄꯗ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯑꯗꯒꯤꯗꯤ ꯅꯃꯥꯟꯅꯕ ꯄꯨꯟꯕꯗ ꯄꯩꯁꯥ ꯊꯥꯗꯔꯤꯕ ꯇꯥꯏꯝ ꯁ꯭ꯄꯦꯟ ꯇꯧꯕꯗ ꯂꯣꯏꯁꯤꯜꯂꯤꯕ ꯄꯩꯁꯥꯗꯣ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯏꯟꯚꯦꯁ ꯇꯧꯔꯣ ꯑꯩ ꯉꯁꯤ ꯍꯥꯏꯔꯒꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯩꯒꯁꯨ ꯇꯥꯛꯑꯒꯦꯕ ꯅꯪ ꯍꯧꯖꯤꯛ ꯌꯨꯝꯗ ꯐꯝꯃ ꯂꯩꯔꯦ ꯄꯩꯁꯥ ꯂꯩꯇꯦ ꯄꯩꯁꯥ ꯊꯣꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯩꯅꯣꯝ ꯌꯦꯡꯉꯁꯦ ꯀꯩꯅꯣꯝꯗꯤ ꯇꯧꯔꯁꯦ ꯍꯩꯇ꯭ꯔꯁꯨꯀꯣ ꯉꯁꯤ ꯏ ꯕꯨꯛ ꯑꯃ ꯏꯔꯁꯦꯕ ꯏ ꯕꯨꯛ ꯑꯃ ꯁꯦꯝꯃꯁꯦꯕ ꯏ ꯕꯨꯛꯁꯤꯗ ꯅꯪꯒꯤ ꯁꯝꯊꯤꯡ ꯅꯪꯒꯤ ꯔꯤꯂꯦꯇꯦꯕꯜ ꯑꯣꯏꯕ ꯏ ꯕꯨꯛ ꯅꯪꯅ ꯏꯗꯣꯏ ꯅꯠꯇꯦ ꯏꯍꯜꯂꯁꯦꯕ ꯑꯦ ꯑꯥꯏꯗ ꯏꯍꯜꯂꯒ ꯏ ꯕꯨꯛꯁꯦ ꯁꯦꯝꯃꯁꯦ ꯏ ꯕꯨꯛꯁꯦ ꯀꯕꯔꯗꯩ ꯀꯩꯗꯩ ꯂꯣꯏ ꯗꯤꯖꯥꯏꯟ ꯇꯧꯔꯁꯦ ꯑꯗꯨꯒ ꯏ ꯕꯨꯛꯁꯦ ꯂꯨꯄꯥ 9ꯗ ꯌꯣꯟꯁꯦꯕ ꯑꯗꯨꯒ ꯇꯥꯔꯒꯦꯠ ꯃꯥꯔꯀꯦꯠꯇ ꯑꯣꯗꯤꯌꯦꯟꯁ ꯇꯧꯔ ꯇꯥꯔꯒꯦꯠ ꯊꯥꯗꯁꯦꯕ ꯑꯗꯨ ꯇꯧꯕꯅꯦꯅ ꯐꯠꯇ꯭ꯔꯣ ꯀꯔꯤꯝ ꯇꯧꯗꯕꯨꯗꯤ ꯑꯗꯨ ꯇꯧꯕꯅꯦꯅ ꯐꯠꯇ꯭ꯔꯣ ꯑꯦꯠꯂꯤꯁ ꯏ ꯕꯨꯛ ꯑꯃ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯂꯨꯄꯥ 9ꯗ ꯌꯣꯟ ꯇꯥꯔꯁꯨ ꯂꯨꯄꯥ 10ꯗ ꯌꯣꯟ ꯇꯥꯔꯁꯨ ꯀꯔꯤꯒꯨꯝꯕ ꯑꯦꯀꯥꯎꯟꯗ ꯑꯃ ꯆꯪꯉꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯣꯟꯕꯗꯨꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝ ꯐꯠꯇ꯭ꯔꯣ ꯅꯪꯒꯤ ꯂꯨꯄꯥ 500ꯗꯣ ꯅꯪꯒꯤ ꯂꯨꯄꯥ 500ꯗꯣ ꯀꯥꯏꯗꯅꯣ ꯑꯃ ꯋꯦꯁ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝ ꯐꯠꯇ꯭ꯔꯣ
ꯑꯗꯨꯒꯤ ꯃꯥꯏꯟꯗꯣ ꯆꯦꯟꯖ ꯑꯗꯨꯒꯤ ꯃꯥꯏꯟ ꯑꯩ ꯉꯁꯤ ꯇꯥꯛꯀꯦꯕ ꯀꯔꯤꯝ ꯇꯧꯗꯕ ꯃꯤꯁꯤꯡꯗꯣ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯝꯇ ꯇꯧꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎꯗ ꯑꯗꯨꯝ ꯆꯔꯥꯡꯅꯔ ꯆꯃꯝꯅꯔ ꯑꯗꯨꯝ ꯂꯩꯔꯤ ꯃꯤꯁꯤꯡꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯑꯦꯠꯂꯤꯁ ꯁꯤꯐꯥꯎꯗꯤ ꯇꯧꯔꯣꯕ ꯉꯁꯤꯗꯤꯀꯣ ꯏ ꯕꯨꯛ ꯑꯃ ꯁꯦꯝꯃꯁꯦꯕ ꯏ ꯕꯨꯛ ꯑꯃ ꯁꯦꯝꯃꯁꯤ ꯏꯚꯟ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯕꯅꯤ ꯏ ꯕꯨꯛꯁꯦ ꯁꯦꯝꯃꯁꯤ ꯏ ꯕꯨꯛꯁꯦ ꯔꯦꯀꯣꯔꯗ ꯇꯧꯔꯁꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯂꯨꯄꯥ 500 ꯊꯥꯗꯔꯒ ꯑꯦꯠꯂꯤꯁ ꯇ꯭ꯔꯥꯏ ꯐꯥꯎꯗꯤ ꯇꯧꯔꯣ ꯁꯦꯜ ꯇꯧꯕ ꯇꯧꯗꯕ ꯇ꯭ꯔꯥꯏ ꯐꯥꯎꯗꯤ ꯇꯧꯔꯣ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯁꯤꯒꯤ ꯂꯨꯄꯥ 1,000ꯗ ꯌꯣꯟꯁꯤꯜꯂꯨꯔꯣꯕ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯗ ꯄꯩꯁꯥ ꯂꯥꯛꯏ ꯂꯥꯛꯇꯦ ꯂꯥꯛꯑꯁꯨ ꯐꯔꯦ ꯂꯥꯛꯇ꯭ꯔꯁꯨ ꯐꯔꯦ ꯑꯦꯠꯂꯤꯁ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯗꯤ ꯐꯪꯉꯦ ꯚꯥꯏ ꯅꯪꯒꯤ ꯂꯨꯄꯥ 500ꯗꯨꯅ ꯅꯪꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯃꯐꯝ ꯊꯥꯗꯈꯤꯗꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯐꯝ ꯊꯥꯗꯈꯤꯗꯕꯨꯗꯤ ꯅꯪ ꯂꯨꯄꯥ 500ꯗꯨꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯆꯧꯕ ꯑꯃꯗꯤ ꯅꯪꯉꯣꯟꯗ ꯂꯩꯍꯧꯔꯅꯤ ꯑꯗꯩ ꯌꯣꯜꯂꯛꯑꯦ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ ꯂꯨꯄꯥ ꯄꯩꯁꯥ ꯆꯪꯉꯛꯑꯅꯤ ꯌꯥꯕ꯭ꯔꯥ सिगुम्बा ग्रोगी वाइजे सिगुम्बा ग्रोगी ओइबा पोतसे तौसेब अदो ग्रो तौगदब पोतसिदा सुम लेजी ओइतारदि सुम लेजी ओइ लेतारदि करम गाना ग्रो तौदोइसि अइना ngasi hangak tardi hojik kenoda sajit aina hojik rahul da aina hangak tardi hojik nang ngasi ngarang dagi client kya bu wari sai hai tardi kai khumdori ge rahul na ꯂꯥꯏꯟ ꯁꯥꯔ ꯑꯩ ꯉꯔꯥꯡꯗꯒꯤ ꯉꯁꯤꯐꯥꯎꯁꯦ ꯃꯣꯏ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯂꯩꯖꯕ ꯂꯤꯠꯁꯇ 5 ꯑꯗꯨꯃꯥꯏꯅꯗꯤ ꯁꯥꯏ manga sare adu poto transform to nang nahan dagi aina nongonda haigiba nangi marketing ge funnel semo haido marketing funnel semo haido kaigino marketing funnel semo maram yam leibaini easy process hoina ne one time adu powder dedication pinning the tardi nang na sana video gi nang na sagi grow to no business grow to no dedication pinning the tardi kamai grow to dun you want to grow or not I want to hire grow to no to ni rom hire ꯇꯧꯅꯤꯡꯉꯤ ꯁꯥꯔ adu grow mayam prung to ne grow to no to ni bro ꯇꯧꯅꯤꯡꯉꯤ ꯁꯥꯔ ꯑꯗꯨꯅ grow ꯇꯧꯒꯗꯕ ꯄꯣꯠꯇꯣ grow ꯇꯧꯒꯗꯕ ꯄꯣꯠꯇꯣ time waste ꯇꯧꯔꯒ ꯂꯩꯔꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯁꯤꯃ ꯅꯪ ꯅꯁꯥꯒꯤ ꯉꯁꯤꯁꯤꯗ ꯅꯪ ꯌꯦꯡꯉꯨ ꯅꯍꯥꯟ ꯍꯞꯇꯥ ꯐꯥꯔꯦ ꯍꯞꯇꯥꯁꯤꯗ ꯑꯦꯠꯂꯤꯁ ꯇ꯭ꯔꯥꯏ ꯑꯃꯗꯤ ꯇꯧꯕꯤꯕ ꯌꯥꯏ ꯑꯩꯒꯤꯗꯃꯛꯇꯗꯤ ꯅꯁꯥꯒꯤꯗꯃꯛꯇ ꯀꯦꯃꯦꯔꯥ ꯐꯣꯟꯗꯣ ꯍꯥꯡꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯀꯩꯅꯣ ꯐꯪꯗꯣꯏꯅꯣ ꯐꯖꯔꯦ ꯑꯗꯒꯤ ꯊꯤꯔꯦ ꯐꯔꯦ it doesn't matter at least nang experience adi fangi at least nang try faudi tawri try means nang matungda improve tawba yai nang space kya am leiri try faudi tawdana phamungda longkha long tunggai le ga heng tawge hangchit tawge aingonda confidence kitang watli hai ta kam kana confidence laktun when will you grow wakhanda di leremgani aiju youtube da sumaina 20k 50k 100k aiju sumaina leri fagadam or instagram da aiju followers sumaina yam tadi fagadam ne or aiju sumaina paisa myam lak tadi fagadam ne but si myam sing thadar iraba mina asman dagi atiya dagi si tawga lawjaro nangini thadarak pa amta yawgurab yawrungadraba yawbnate whatever man I know hojik fangiba followers everything into I have earned it thadara chahi amdai thadai 100 irang thokturing mamangda irang thomda tardi ayawdam ne content se chahi ma fadri kana 100 video thadagram ne YouTube channel da think about this but one video da nang one video da si tawr lai tardi 100 video yogda kamai tawdinu you're not trying it man no try tawdre best potential na sada yawriba best potential do yognaba suga chatre sunga changjandre akibana hold back when tawga tham lai that is the problem adu problem do lai tardi kamaina adu potna fear do lai tardi nangna tawge khaliba feel sida mi 500 tholakani chani tholakani chahum tholakani every day each and every day amantra amadi dum born tawrakani born tawri mayam da sum ama la ga henjangi ama la henjangi ama la haujangi sum toksangi la sadi nang dum frustration la ga la sadi ai tawge khalamane to houdre du to point tawragi adu sum chap mana nung same thing repeat ong tawni ai tawge khalamane to houdre la sadi ai sahi jai uzik yankhai sule me hanu salle me kem tawngam doi mandre uzik imung dei gyan tana phamma ichai su dagi on charage habo khanong la ani so now is the time man kumarjit gyan tabro ta bro Paisa tabada tuchung. tu chung de wa to kro this is the time this is the moment nang na san tawjudana nang karam gan nang grow tawdu sine hai du karam gan nang na pami ba grow se at least ai nan ju hai ga ayuk yaw do kang buda na sa da challenge to hai bi hai grim challenge yourself na sa da challenge to jaru hai bi ai grow tawdu ba ya de hai adu gi pot to i do hap hai adu i do yaw dana kamaina
ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯑꯩꯅ ꯑꯥꯗ ꯇꯥꯜꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯇꯥꯜꯂꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯀꯩꯅꯣꯗ ꯂꯩꯕꯥꯛ ꯃꯈꯥ ꯊꯥꯗꯕꯩ ꯇꯥꯏꯞꯇ ꯇꯧꯕ ꯋꯦꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏꯕ ꯑꯩ ꯅꯉꯣꯟꯗ ꯍꯧꯖꯤꯛ 3 ꯋꯦꯁꯇ ꯄꯩꯁꯥ ꯇꯥꯟꯕ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯈ꯭ꯔꯦ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯏ ꯀꯣꯃꯔꯁ ꯍꯥꯏꯈ꯭ꯔꯦ ꯏ ꯀꯣꯃꯔꯁꯁꯦ every one can start it amana fammaga e-commerce hau yaramni kamaina ai haire kem leite e-book ama iro e-book se maminga nan bam tholo adu nang creativity sinaro e-book se sinaraga e-book si dalpa chamnga thadaraga advertisement am chalairo la i lakti yengu ade pisa ka tungjal adu dagi kamai to experience dan ba horo si e-commerce amani print on demand like si e-commerce amani at least nang kem leite fau the e-commerce hu dok pyar and then e-commerce na next ta pisa am ta leite adu pisa to butani agency hau do ai ne kya ra khanna haire hoji agency first version pire second version of lani second version kui denung lani second version ung takthara ani first version da sumai no isi adu first version du fulfill to the tardi kamai grow to no first version du yo na bai dam te uji haire cc prepare to sumai sumai to next coaching high grade na sim siguma me adagi high ticket selling agency ni nang freelancer oina work to yare adagi nang na thanda stand alone da su work to yare have the higher bane sigi ways me am sing de later mang da kill later ba ways da how are you not growing ne me ha ka du sport ai wa ma hege ba customer fang ba da su only few ways ka ne like customer fang ba da su few ways sigi few ways and asana apply to the tardi customers who come phang do no sine quite first the referral word of mouth referral da namana bagi referral gi through the si customer am lai jagre ko si customer am lai jagre second the content marketing customer na nak ta laga customer na nonde inquiry torpa ko third the paid advertisement lai jagre paid advertisement dagi la ani paid advertisement de paisla pa kyam yaorni adagi di tung the influencer marketing influencer gi through the influencer da sanduan ba mi sanduan ba sidagi kainom la ani adagi di nangi keno to yare nangi nangna outbound nangna reach out to por customer kyam por yare so sigumba sigi nasada already figure out the sigi manga taruk sidagi customer fang ba yare hai tadi ai no je hang tu manga taruk sida kala kana kar amma ta fok kana ai si mafam sida yam kan apply to bi haba kana yaugi amta hairo Mac tabra ꯇꯥꯏꯖꯥ ai apply to here ꯍꯧꯖꯤꯛ ꯌꯨꯇꯨꯕꯇ ꯚꯤꯗꯤꯑꯣ ꯊꯥꯗꯅꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯗꯥꯋꯤꯟꯆꯤ ꯀꯟꯅ ꯇꯝꯃꯤꯁꯦ amta hairo kaino hojiki mayam da hangise hojiki formula da apply to ise karamba apply to ige amana ai si apply to ige da ai ta da nungai ge ai si fau de apply to ige amta hairo okay boris ki site ya to kai apply to ige amta hairo Sir, ngasai video marketing gi da tong na ba na website kan sai sir. Na mai ka chang nai da wi lotion ngam da le. Thu du lotion ni do. aina haningi je sine ba aina haningi je point sigi mari je leire mari je khilla leire nangi paisa tan mam de sida ai broke chali have why you sunga hair kanu sine ai sunga hair kanu broke chat na bai lambel du pai ge leire na broke chat na bai lambel du pai ge leire ba ne bai na have po je adu broke chale haina sum to lai tardi akoi mem sida police de akoi broke chase na pun bana te ba broke chale ha sida yaw dir mem sing broke chale ha du chama na sale ba du tar moi ga mana san dardi sida yaw bai ke kana ri ge bai ai du yaning bai yang da bai hai po che moi gi wakhan du ga broke chala lai ba wakhan du ga broke chat ba sida yaw is grow to ge ne yaw ri mi sida wakhan mana san lai tardi kai khena ba kai lai ge sine ai du ngasi dei khra sethara ke go ai na ta dardi tum sum le ni yahu ya ban theng ani yahu je aduna ai Sir, na hai ayun na di. Sir, ayun na di speed up to daw tanga. Adi sir gi mamangi na YouTube video mo khakta kanogi ebook sembay matang daw. Sir na YouTube video mo sembay na adu da dum inspire hoy. ai nangi kenu yeng ngai nang customer ma'am lai have do yam thina ai appreciate to but ai kona la ke du yam fa bo ne adumai sum to le ge adumai na everyday work to business the everyday work to gudam ne bu ko ai ngasi wa ma hai ge si ju experience am ta ge nui de thok tana ba nilakanta je hona ba am kan ba nfa ma sam ne ko seng na ha ga dei dum ha ke ai gi junior am hona ba am kan ba mi ni ma je hona ba kan ba se kamai to ge ha matam da ma je ina ngang e ba kamai ngang ge da ngarang ai mo na phone to ga wa ma hai ba kai wa no wa ji to ngan ba wari ni akoi manung gi wari je ai hai re ba
ꯍꯥꯏꯔ ꯃꯥꯁꯦ ꯐꯣꯟ ꯇꯧꯔꯛꯑꯦꯕ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯋꯥꯔꯤ ꯑꯟꯁꯔ ꯑꯃ ꯑꯣꯏꯅ ꯄꯤꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯑꯩ ꯍꯥꯏ ꯅꯪꯉꯣꯟꯗ ꯑꯗꯨ ꯑꯟꯁꯔꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔꯗꯣ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯑꯟꯁꯔ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯨꯒꯤ ꯀꯥꯏ ꯂꯩꯈ꯭ꯔꯒꯦꯁꯦ ꯑꯣ ꯑꯗꯨꯗꯤ ꯉꯁꯥꯏ ꯇꯧꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗ ꯅꯪ ꯈꯨꯝꯃꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯁꯤꯅꯦ ꯑꯩ ꯍꯥꯏꯗꯤ ꯃꯥ ꯕ꯭ꯂꯥꯏꯟ ꯆꯠꯂꯦ ꯍꯥꯏꯌꯦꯕ ꯀꯩꯒꯤꯅꯣ ꯃꯥ ꯕ꯭ꯂꯥꯏꯟ ꯆꯠꯂꯤꯁꯦ ꯍꯥꯏꯔꯛꯀꯦꯕ ꯃꯥ ꯕ꯭ꯂꯥꯏꯟ ꯆꯠꯂꯤꯁꯦ ꯌꯦꯡꯀꯣ ꯈꯦꯠꯅꯕ ꯑꯅꯤꯁꯦ ꯍꯥꯏꯔꯛꯀꯦꯕ ꯃꯥꯅ ꯍꯣꯠꯅꯕꯁꯦ ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯃꯥ ꯍꯣꯠꯅꯕꯁꯦ ꯑꯍꯤꯡ ꯇꯨꯝꯗꯦ ꯃꯥ ꯍꯧꯖꯤꯛ ꯑꯍꯤꯡ ꯇꯨꯝꯗꯦ ꯃꯥꯁꯦ ꯀꯩꯒꯤꯅꯣ ꯑꯍꯤꯡ ꯇꯨꯝꯗꯦ ꯍꯥꯏꯔꯛꯀꯦꯕ ꯃꯥꯅ ꯍꯧꯖꯤꯛ ꯋꯔꯛ ꯇꯧꯔꯝꯕ ꯍꯧꯖꯤꯛꯀꯤ ꯃꯥ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯀ꯭ꯂꯥꯏꯟ ꯑꯃ ꯃꯥ ꯍꯧꯖꯤꯛ ꯋꯔꯛ ꯇꯧꯔꯤꯕ ꯃꯄꯥꯟꯒꯤ ꯀ꯭ꯂꯥꯏꯟꯗꯣ ꯑꯍꯤꯡ ꯇꯨꯝꯗꯉꯩ ꯃꯣꯏꯕꯥꯅꯤ ꯄꯨꯡ ꯑꯃꯐꯥꯎ ꯃꯤꯇꯤꯡ ꯇꯧꯋꯦꯕ ꯁꯣ ꯑꯌꯨꯛꯇ ꯃꯥ ꯐꯣꯟ ꯇꯧꯕ ꯃꯇꯝꯗ ꯑꯌꯨꯛꯇ ꯃꯥ ꯉꯜꯂꯁꯨ ꯀꯩꯗꯧꯔꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯏꯁꯨꯗꯣ ꯂꯩꯔꯤꯅꯦ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯕꯠ ꯑꯒꯦꯟ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯕ꯭ꯂꯥꯏꯟ ꯆꯠꯇꯥꯔꯁꯨ ꯆꯠꯇ꯭ꯔꯁꯨ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯃꯥ ꯋꯔꯛ ꯍꯥꯔꯠ ꯇꯧꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯕ ꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯁꯤꯒꯤ ꯃꯐꯝꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯀꯩꯗꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯍꯪꯉꯦ ꯁꯣ ꯑꯩꯅ ꯍꯥꯏꯗꯣꯏꯁꯤꯗꯤ ꯃꯥꯅ ꯑꯗꯨꯒꯤ ꯋꯔꯛ ꯇꯧꯃꯤꯟꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯁꯨ ꯃꯉꯣꯟꯗ ꯃꯥꯡꯖꯕ ꯀꯩꯝ ꯂꯩꯇꯦꯕ ꯃꯉꯣꯟꯗ ꯃꯥꯡꯖꯕ ꯀꯩꯝ ꯂꯩꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯁꯦ ꯑꯗꯨꯃ ꯀ꯭ꯂꯥꯏꯟ ꯑꯃ ꯅꯪ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯁ ꯑꯃꯗꯤ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯋꯥꯅꯤꯡꯉꯥꯏ ꯀꯩꯝ ꯂꯩꯇꯦ ꯅꯪ ꯀꯩꯝ ꯈꯜꯂꯨꯅꯨ ꯀꯩꯝꯇ ꯋꯥꯈꯜ ꯄꯤꯛꯁꯜꯂꯨꯅꯨ ꯅꯪ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯥ ꯅꯪꯅ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝ ꯇꯥꯔꯗꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯁꯥꯊꯤꯕ ꯀ꯭ꯂꯥꯏꯟ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ ꯅꯪ ꯂꯥꯛꯇ ꯅꯪꯅ ꯀ꯭ꯔꯦꯛ ꯇꯧꯕ ꯉꯝꯃꯨ ꯖꯁ ꯀꯤꯞ ꯒꯣꯌꯤꯡ ꯍꯥꯏꯕꯅꯤ ꯁꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯀꯅꯥꯅ ꯐꯪꯉꯤꯅꯣ ꯁꯤꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯃꯥ ꯋꯔꯛ ꯍꯥꯔꯠ ꯇꯧꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯐꯪꯉꯤꯅꯦꯕ ꯃꯥ ꯑꯗꯨꯒꯤ ꯋꯔꯛꯇꯣ ꯇꯧꯔꯝꯗ ꯇꯥꯔꯗꯤ ꯑꯗꯨꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯃꯥ ꯐꯪꯉꯝꯃꯣꯏꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯄꯩꯁꯥꯅ ꯇꯥꯟꯕ ꯄꯩꯁꯥꯅ ꯂꯩꯕ ꯌꯥꯗꯕ ꯃꯐꯝꯅꯦꯕ ꯁꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯩꯁा ꯋꯥꯈꯜ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯅꯦꯕ ꯀꯩꯅꯣꯝꯗ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯦꯟꯒꯠꯂꯛꯏꯉꯩ ꯑꯩꯒꯤ ꯀꯣꯟꯐꯤꯗꯦꯟꯁ ꯋꯥꯡꯈꯠꯂꯛꯀꯅꯤꯕ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯃꯌꯥꯝꯁꯤꯡꯁꯦ ꯀꯣꯟꯐꯤꯗꯦꯟꯁ ꯍꯥꯏ ꯂꯦꯚꯦꯜꯗ ꯂꯥꯛꯀꯅꯤ ꯑꯩ ꯍꯧꯖꯤꯛ ꯃꯤ ꯑꯩꯅ 2 years ꯃꯃꯥꯡꯗ ꯃꯤ ꯗꯤꯜ ꯇꯧꯔꯝꯕ ꯈꯨꯇꯧꯗꯨꯒ ꯍꯧꯖꯤꯛ ꯗꯤꯜ ꯇꯧꯕ ꯃꯤ ꯈꯨꯇꯧꯒ ꯌꯥꯝ ꯈꯦꯠꯅꯩꯕ ꯌꯥꯝ ꯊꯤ ꯈꯦꯠꯅꯒ꯭ꯔꯖꯥꯠꯅ ꯑꯍꯥꯟꯕ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯔꯤꯃꯥꯏꯟ ꯇꯧꯕ ꯃꯇꯝꯗ ꯃꯅꯤꯡ ꯆꯠꯄ ꯃꯇꯝꯗ ꯑꯩꯅ ꯍꯥꯟꯅ ꯈꯪꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤꯅꯦꯕ ꯕꯠ ꯍꯧꯖꯤꯛꯇꯤ ꯃꯤ ꯑꯃ ꯗꯤꯜ ꯇꯧꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯀꯩ ꯍꯥꯏꯔꯛꯀꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯁꯝ ꯋꯥꯠ ꯑꯩ ꯄ꯭ꯔꯤꯗꯤꯛ ꯇꯧꯋꯦ ꯁꯤ ꯀꯩꯅꯣ ꯁꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯩ ꯂꯥꯛꯏꯅꯦꯕ ꯁꯣ ꯋꯤꯗꯥꯎꯠ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯨ ꯀꯦꯅꯣꯠ ꯒ꯭ꯔꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯎꯗꯅ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯁꯦ ꯂꯨꯄꯥ 500ꯗꯤ ꯃꯤ ꯂꯣꯏ ꯄꯥꯏꯀꯣ ꯂꯨꯄꯥ 500 ꯈꯨꯠꯇ ꯂꯣꯏ ꯂꯨꯄꯥ 500 ꯂꯣꯏ ꯄꯥꯏꯀꯣ ꯉꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯣ ꯇ꯭ꯔꯥꯏ ꯑꯃ ꯇꯧꯁꯦ ꯅꯍꯥꯟ ꯑꯩꯅ ꯐꯦꯁꯕꯨꯛ ꯃꯥꯔꯀꯦꯇꯤꯡ ꯇꯥꯛꯈ꯭ꯔꯦ ꯐꯦꯁꯕꯨꯛ ꯃꯥꯔꯀꯦꯇꯤꯡ ꯇꯥꯛꯄ ꯈꯪꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯗꯁꯨ ꯀꯣꯔꯁꯁꯨ ꯊꯥꯗꯍꯜꯂꯛꯀꯦ ꯀꯣꯔꯁ ꯊꯥꯗꯔꯛꯇ꯭ꯔꯤꯗꯣ ꯑꯩ ꯑꯃꯨꯛꯀꯁꯨ ꯔꯤꯄꯤꯠ ꯇꯧꯔꯛꯀꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯃꯅꯨꯡꯗ ꯁꯤꯁꯇꯦꯝ ꯁꯦꯝꯃꯤꯕꯒꯤ ꯀꯣꯔꯁ ꯊꯥꯗꯕ ꯌꯥꯗꯕꯒꯤ ꯃꯅꯨꯡꯗ ꯄꯨꯔꯥ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯤꯕꯒꯤ ꯑꯗꯨ ꯋꯥꯟ ꯇꯥꯏꯝꯁꯦ ꯐꯤꯛꯁ ꯇꯧꯈꯤ ꯇꯥꯔꯗꯤ ꯅꯣꯏꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯅꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯒꯤꯅꯤꯀꯣ ꯕꯠ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯦ ꯁꯣ ꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯗꯤ ꯂꯨꯄꯥ 500ꯗꯣ ꯄꯨꯊꯣꯛꯑꯣ ꯐ꯭ꯔꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯗꯤꯖꯥꯏꯟ ꯇꯧꯔꯁꯤ ꯑꯗꯨ ꯄꯣꯠꯇꯨ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯦꯠꯂꯤꯁ 1 day ꯑꯣꯏꯇꯥꯔ 2 days ꯑꯣꯏꯇꯥꯔ 3 days ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯁꯤ ꯂꯨꯄꯥ 10 ꯄꯤꯒꯦꯔꯥ 50 ꯄꯤꯒꯦꯔꯥ 94 ꯄꯤꯒꯦꯔꯥ ꯄꯤꯌꯣ ꯇꯥꯔꯒꯦꯠ ꯀꯁꯇꯃꯔꯗ ꯇꯥꯔꯒꯦꯠ ꯇꯧ ꯕꯠ ꯑꯩꯅ ꯑꯃꯨꯛ ꯍꯪꯉꯛꯀꯗꯣꯏ ꯀꯣꯏꯁꯟ ꯁꯤꯒꯤ ꯂꯨꯄꯥ 500ꯁꯦ ꯃꯥꯡꯒꯅꯤꯅ ꯈꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯣꯡꯒꯅꯤꯅ ꯈꯟꯕ꯭ꯔꯥ ꯀꯣꯏꯁꯟ ꯑꯃ ꯁꯤꯗꯩꯁꯤꯗ ꯃꯤ ꯃꯥꯏꯟ ꯑꯃꯨꯛ ꯌꯦꯡꯒꯦ ꯅꯨꯡꯁꯤꯕ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯑꯟꯁꯔ ꯄꯤꯔꯛꯑꯣ ꯑꯗꯨꯒꯤ ꯇꯣꯡꯅꯤ ꯁꯥꯔ ꯇꯣꯡꯅꯤ ꯁꯥꯔ ꯀꯩꯅꯣ ꯇꯣꯡꯗꯣꯏꯁꯦ ꯁꯦꯜ ꯇꯧꯗ꯭ꯔꯗꯤ ꯁꯦꯜ ꯇꯧꯗ꯭ꯔꯗꯤ ꯇꯣꯡꯗꯣꯏꯁꯦ ꯃꯅꯤꯗ ꯅꯠꯇ꯭ꯔꯁꯨ ꯑꯩ ꯀꯩꯅꯣꯝꯗꯤ ꯇꯣꯡꯒꯅꯤ ꯅꯣꯂꯦꯖ ꯑꯦꯛꯖꯦꯛꯇꯂꯤ ꯑꯣꯏꯔꯁꯨ ꯑꯦꯛꯖꯦꯛꯇꯂꯤ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯑꯗꯨ ꯄꯣꯠꯇꯨꯅꯤ ꯑꯗꯨ ꯄꯣꯠꯇꯣ ꯌꯥꯎꯗ ꯇꯥꯔꯗꯤ ꯍꯥꯎ ꯋꯤꯜ ꯌꯨ ꯒ꯭ꯔꯣ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯌꯥꯔꯤꯉꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯧ ꯍꯥꯏꯅ ꯌꯥꯔꯤꯉꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯧ ꯌꯥꯔꯤꯉꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛꯇꯪꯒꯤ ꯋꯥꯈꯜ ꯈꯜꯂꯛꯀꯅꯣ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛꯇꯪꯒꯤ ꯋꯥꯈꯜ ꯈꯜꯂꯛꯀꯅꯣꯕ ꯅꯪ ꯉꯁꯤ ꯏꯃꯨꯡꯗ ꯂꯩꯔꯤꯁꯦ ꯑꯩ ꯉꯁꯤ ꯍꯥꯏꯁꯦ ꯁꯤꯅꯦꯕ ꯑꯩ ꯅꯍꯥꯟ ꯇꯥꯛꯈ꯭ꯔꯦꯅ ꯑꯩꯅ ꯍꯥꯏꯌꯦꯕ ꯀꯔꯤꯝ ꯇꯧꯗꯕ ꯃꯤꯕꯨꯗꯤ ꯀꯩꯅꯣꯝ ꯇꯧꯕ ꯃꯤꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩꯌꯦꯕꯀꯣ ꯅꯪ ꯍꯧꯖꯤꯛ ꯉꯥꯎꯔ ꯂꯩꯔꯦꯕ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯁꯤꯅꯦꯕ ꯐ꯭ꯔꯤ ꯋꯦꯕꯁꯥꯏꯠ ꯁꯥꯕ ꯑꯩꯅ ꯇꯥꯛꯈ꯭ꯔꯦ ꯑꯣꯟꯂꯤ ꯗꯣꯃꯦꯟ ꯑꯃꯈꯛ ꯂꯩꯕꯅꯤ ꯇꯤ ꯁꯔꯠ ꯗꯤꯖꯥꯏन ꯇꯧꯕ ꯑꯩꯅ ꯇꯥꯛꯈ꯭रे ꯄ꯭ꯔꯗꯛ ꯗꯤꯖꯥꯏन ꯇꯧꯕ ꯑꯩꯅ ꯚꯔꯖꯟ 1ꯗ ꯇꯥꯛꯈ꯭रे ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯁꯤꯅꯦꯕ ꯑꯦꯠꯂꯤꯁ ꯌꯥꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯒꯦꯟ ꯀꯔꯣ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯍꯥꯏꯁꯤꯗꯤ ꯑꯃꯈꯛ ꯁꯦꯝꯃꯒ ꯑꯩꯒꯤ ꯄ꯭ꯔꯗꯛꯅꯦ ꯍꯥꯏꯅ ꯑꯝꯇꯪꯗꯤ ꯂꯣꯟꯆ ꯇꯧꯊꯣꯛꯎ ꯂꯣꯟꯆ ꯇꯧꯊꯣꯛꯑꯒ ꯅꯪꯒꯤ ꯄ꯭ꯔꯗꯛꯁꯤꯗꯒꯤ ꯄꯩꯁꯥ ꯅꯉꯣꯟꯗ ꯀꯩ ꯃꯥꯡꯗꯣꯔꯤ ꯀꯩꯝ ꯃꯥꯡꯕ ꯅꯠꯇꯦ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛꯇꯪ ꯃꯤꯅ ꯂꯩꯔꯛꯄ꯭ꯔꯥ ꯂꯩꯔꯛꯇꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯌꯦꯡꯉꯨ ꯂꯩꯔꯛꯑꯦ ꯐꯔꯦ ꯂꯩꯔꯛꯇ꯭ꯔꯦ ꯐꯔꯦ ꯗꯖꯟ ꯏꯚꯟ ꯃꯦꯇꯔ ꯅꯪꯅ ꯑꯗꯨꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯐꯪꯉꯦ ꯅꯦꯛꯁ ꯇꯥꯏꯝꯗ ꯅꯪ ꯈꯪꯒꯅꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯐꯪꯉꯦ ꯑꯣꯀꯦ ꯁꯤꯅꯦꯕ
ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯀꯃꯥꯏꯅ ꯂꯩꯒꯦ ꯑꯩ ꯍꯧꯖꯤꯛ ꯑꯣꯟꯂꯥꯏꯟ ꯕꯤꯖꯤꯅꯦꯁꯁꯦ ꯑꯦꯚ꯭ꯔꯤꯗꯦ ꯑꯩꯅ ꯀꯩꯅꯣ ꯇꯧ ꯂꯩꯕꯅꯤ ꯑꯩ ꯀꯩ ꯈꯜꯂꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯅꯣꯏꯗ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦꯕ ꯑꯩꯅ ꯆꯪꯉꯨ ꯐꯤꯜꯁꯤꯗꯀꯣ ꯑꯩ ꯕꯤꯖꯤꯅꯦꯁ ꯉꯥꯛꯇ ꯎꯏꯕ ꯑꯩ ꯍꯧꯖꯤꯛ ꯆꯪꯉꯨ ꯐꯤꯜꯁꯤꯗ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩ ꯍꯧꯖꯤꯛ ꯀꯨꯏꯔꯦ ꯆꯍꯤ 5 ꯃꯇꯨꯡꯗ ꯐꯤꯠꯅꯦꯁ ꯊꯥꯗꯣꯛꯑ ꯃꯇꯨꯡꯗ ꯑꯩ ꯍꯧꯖꯤꯛ ꯐꯤꯠꯅꯦꯁꯇ ꯆꯪꯉꯤꯅꯦꯕ ꯐꯤꯠꯅꯦꯁꯇ ꯆꯪꯕꯁꯦ ꯑꯩ ꯍꯧꯖꯤꯛ ꯄꯨꯔꯥ ꯗꯦꯗꯤꯀꯦꯁꯟꯅꯦꯕ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤक ꯈꯜꯂꯤ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯈꯟꯈ꯭ꯔꯦꯕ ꯑꯩ ꯍꯧꯖꯤक ꯐꯤꯠꯅꯦꯁꯇ ꯄꯩꯁꯥ ꯐꯟ ꯊꯥꯗꯔꯅꯤꯕ ꯊꯥꯗꯗꯣꯏꯁꯦ ꯀꯩꯅꯣ ꯑꯩꯒꯤ ꯐꯤꯖꯤꯛꯁꯦ ꯐꯖꯅ ꯁꯦꯝꯃꯅꯤ ꯑꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕ ꯌꯥꯕ ꯂꯣꯏ ꯇꯥꯜꯂꯅꯤꯕ ꯀꯩꯗꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯜꯂꯦꯕ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯂꯩꯔꯦ what if in future ꯑꯩꯅ ꯐꯤꯠꯅꯦꯁꯀꯤ ꯄ꯭ꯔꯗꯛ ꯂꯣꯟꯆ ꯇꯧꯔꯛ ꯇꯥꯔꯗꯤ ꯍꯧꯖꯤꯛ ꯑꯗꯨ ꯈꯟꯕ ꯀꯟꯐꯥꯔꯝ ꯇꯧꯕ ꯅꯠꯇꯦꯕ ꯑꯩꯒꯤ ꯀꯣꯛꯇ ꯕꯠ ꯑꯩꯒꯤ ꯃꯥꯏꯟꯗ ꯌꯥꯎꯔꯤꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯊꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯋꯦ ꯄ꯭ꯔꯣꯇꯤꯟ ꯊꯤꯕ ꯃꯇꯝꯗ ꯑꯗꯒꯤꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯀ꯭रिꯌꯦꯇꯤꯟ ꯊꯤꯕ ꯃꯇꯝꯗ ꯑꯦꯅꯤ ꯁꯄ꯭ꯂꯤꯃꯦꯟ ꯑꯃ ꯊꯤꯕ ꯃꯇꯝꯗ ꯀꯥꯏꯗ ꯀꯩꯗꯧꯏ ꯀꯅꯥ ꯕ꯭ꯔꯦꯟ ꯀꯩ ꯊꯣꯛꯏ ꯀꯩꯗꯧꯏ ꯁꯤ ꯕ꯭ꯔꯦꯟꯁꯤꯅ ꯀꯃꯥꯏꯅ ꯌꯣꯜꯂꯤꯅꯣ ꯀꯩꯗꯧꯏꯅꯣ ꯃꯥꯅ ꯇꯧꯏ ꯄꯣꯠꯁꯤꯅ ꯀꯩꯅꯣ ꯑꯗꯒꯤ ꯃꯥꯒꯤ ꯁꯤꯗꯩꯁꯤꯗ ꯑꯦꯃꯥꯏꯅꯣ ꯀꯩꯅꯣꯁꯤꯅ ꯑꯦꯃꯥꯏꯅꯣ ꯑꯦꯁꯤഡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅ ꯁ꯭ꯄꯥꯏꯀꯤꯡ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯃꯌꯥꯝꯁꯤꯗ ꯌꯦꯡꯉꯀꯥꯟ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯔꯛꯑꯦ ꯈꯪꯉꯦꯕ ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯃꯥ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯀꯩꯅꯣ ꯍꯦꯕꯤ ꯃꯦꯇꯦꯜ ꯍꯥꯏꯕ꯭ꯔꯣ ꯑꯗꯨ ꯍꯥꯏꯕ ꯃꯌꯥꯝ ꯌꯥꯎꯋꯦ ꯄꯣꯠ ꯃꯌꯥꯝꯁꯦ ꯈꯪꯉꯦꯕ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯁꯤ ꯑꯃꯁꯤꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯤꯁꯤ ꯀꯥꯏꯗ ꯌꯨꯔꯣꯞꯇꯒꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏ ꯑꯃꯁꯤꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯔꯦ ꯑꯃꯁꯤꯅ ꯁꯤꯗꯒꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡ ꯁꯥꯔꯤ ꯄꯣꯠꯁꯦ ꯀꯥꯏꯗ ꯂꯧꯔꯛꯏꯅꯣ ꯈꯣꯠꯂꯛꯏꯅꯣ ꯑꯩ ꯁꯨꯝ ꯈꯜꯂꯦꯕ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯔꯛꯑꯦꯕ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯔꯀꯥꯟꯗ ꯑꯩꯅ ꯈꯪꯉꯦꯕ ꯑꯣ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯕ ꯑꯩꯅ ꯈꯜꯂꯦꯕ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯀꯩꯅꯣ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯁꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯔꯒ ꯑꯩꯅ ꯂꯔꯟ ꯇꯧꯔꯒ 1 year 2 years ꯑꯩꯅ ꯄꯨꯔꯥ ꯗꯦꯗꯤꯀꯦꯁꯟ ꯄꯤꯔꯒ ꯑꯩꯒꯤ ꯕꯣꯗꯤ ꯐꯤꯖꯤꯛꯁꯦ ꯄꯨꯔꯥ ꯋꯦꯜ ꯋꯦꯗ ꯑꯩꯅ ꯕꯤꯜ ꯇꯧꯈꯤ ꯇꯥꯔꯗꯤ lots of people ꯁꯤꯗꯩꯁꯦ ꯑꯩꯅ ꯁꯤꯒꯤ ꯐꯤꯠꯅꯦꯁꯀꯤ ꯃꯔꯝꯗ ꯑꯩ ꯈꯪꯉꯒ ꯑꯩꯅ ꯁꯤꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗꯁꯨ lots of people ꯇ꯭ꯔꯁ ꯀꯌꯥ ꯑꯃ ꯕꯤꯜ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯦꯕ ꯁꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯗꯨ ꯃꯇꯝꯗ ꯑꯩꯅ ꯋꯦ ꯄ꯭ꯔꯣꯇꯤꯟ ꯕ꯭ꯔꯦꯟ ꯑꯃ ꯂꯣꯟꯆ ꯇꯧꯈꯤ ꯇꯥꯔꯗꯤ it is going to generate me a lot of money ꯑꯆꯧꯕ ꯕ꯭ꯔꯦꯟ ꯑꯃ ꯕꯤꯜ ꯇꯧꯈꯤꯗꯣꯏꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯗꯤꯅꯦꯁ ꯑꯩꯅ ꯍꯥꯏꯁꯦ ꯁꯣ ꯋꯥꯟ ꯁ꯭ꯇꯦꯞꯇ ꯈꯛꯇꯪ ꯂꯩꯒꯅꯣ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯅꯪꯒꯤ ꯁ꯭ꯀꯥꯏ ꯏꯁ ꯗ ꯂꯤꯃꯤꯠ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯉꯣ ꯅꯪꯒꯤ ꯃꯥꯏꯟꯁꯦ ꯑꯇꯤꯌꯥ ꯌꯧꯅ ꯆꯠꯂꯣ ꯅꯪ ꯅꯁꯥꯅ ꯂꯤꯃꯤꯠ ꯊꯝꯒꯅꯣ ꯋꯥꯈꯟꯁꯦ ꯈꯜꯂꯣꯕꯀꯣ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯁꯦ ꯑꯩ ꯑꯗꯨꯝ ꯌꯦꯡ ꯑꯩ ꯑꯦꯚ꯭ꯔꯤꯗꯦ ꯑꯩ ꯆꯠꯄ ꯃꯇꯝꯗ ꯑꯩ ꯌꯦꯡ ꯀꯩꯅꯣ ꯑꯩꯅ ꯇꯧ ꯑꯩꯅ ꯖꯤꯝꯗ ꯆꯠꯄ ꯃꯇꯝꯗꯒ ꯑꯗꯒꯤ ꯑꯦꯅꯤꯊꯤꯡ ꯑꯩꯅ ꯆꯠꯄ ꯃꯐꯝꯗꯁꯨ ꯑꯩ ꯀꯩꯅꯣ ꯖꯤꯝ ꯈꯛꯇ ꯅꯠꯇꯦꯕ ꯀꯩꯅꯣꯝꯃ ꯆꯠꯄ ꯃꯐꯝꯗꯁꯨ ꯀꯩꯅꯣꯝꯃ ꯌꯦꯡꯉꯦ ꯀꯩꯅꯣ ꯁꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯁꯦ ꯁꯤ ꯄꯣꯠꯁꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁꯤꯅꯦ ꯑꯩꯒꯤ ꯃꯥꯏꯟꯗ ꯑꯦꯚ꯭ꯔꯤꯗꯦ ꯂꯩꯁꯦꯀꯣ ꯑꯦꯚ꯭ꯔꯤꯗे ꯂꯩꯁꯦ ꯑꯗꯨꯅ ꯃꯤ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯃꯤ ꯐꯥꯎꯕꯗ ꯀꯔꯤꯅꯣ ꯁꯤ ꯃꯤ ꯋꯥꯈꯜꯁꯦ ꯈꯜꯂꯝꯒꯅꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣꯝꯗ ꯁꯨꯃꯥꯏꯅ ꯅꯪꯒꯤ ꯊꯤꯡꯀꯤꯡꯁꯦ ꯁꯤꯒꯤ ꯀꯣꯛꯁꯦ ꯍꯥꯞꯄꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯕ ꯊꯤꯡꯀꯤꯡꯁꯦ ꯎꯔꯛ ꯇꯥꯔꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯨ ꯎꯔꯛꯀꯅꯤꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯇꯦꯅꯤꯁꯟ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯏ ꯁꯔ ꯌꯥ ꯊꯥꯎꯖꯟꯁ ꯑꯣꯐ ꯋꯦꯁꯅꯦ ꯄꯩꯁꯥ ꯇꯥꯟꯐꯝꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯩꯇꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯐꯝ ꯂꯩꯇꯦ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯏꯔꯕ ꯕꯤꯒꯦꯁ ꯃꯤꯁꯇꯦꯛ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯆꯍꯤ ꯑꯃꯁꯦ ꯗꯤꯁ 1 year ꯁꯤꯒꯤ ꯆꯍꯤ ꯑꯃꯁꯦ ꯅꯪ ꯄꯨꯔꯥ ꯐꯨꯜ ꯗꯦꯗꯤꯀꯦꯁꯟ ꯄꯤꯕ ꯅꯪ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯖꯤꯁꯟꯁꯦ ꯅꯦꯛꯁ ꯌꯔꯗ ꯅꯪ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯁꯨ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ ꯅꯪꯉꯣꯟꯗ ꯅꯦꯛꯁ ꯌꯔꯗ ꯏꯠ ꯗꯤꯄꯦꯟꯁ ꯑꯣꯟ ꯌꯨ ꯑꯁꯦꯡꯕꯅꯤ ꯁꯤꯗꯤ ꯒꯦꯔꯦꯟꯇꯤꯒꯤ ꯑꯩ ꯍꯥꯏꯒꯦ ꯒꯦꯔꯦꯟꯇꯤꯗ ꯅꯪ ꯉꯁꯤ ꯆꯍꯤ ꯑꯃꯁꯤ ꯋꯥꯕ ꯌꯥꯕ ꯋꯥꯎꯕ ꯅꯦꯛꯁ ꯌꯔꯗ ꯅꯦꯛꯁ ꯌꯔꯒꯤ ꯅꯪ ꯀꯩꯅꯣ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯦꯄ꯭ꯔꯤꯜ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯦ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡ ꯆꯍꯤꯗ ꯑꯩꯅ ꯁꯨꯃꯥꯏꯅ ꯂꯩꯈꯤꯕꯗꯣꯍꯦ ꯍꯥꯏꯕ ꯄꯣꯠ ꯑꯃꯁꯨ ꯍꯥꯏꯔꯛꯄ ꯌꯥꯏ ꯅꯪꯒꯤ ꯀꯣꯛꯇ ꯕꯠ ꯅꯪꯅ ꯋꯔꯛ ꯍꯥꯔꯠ ꯇꯧꯗ꯭ꯔꯒꯗꯤ ꯌꯨ ꯋꯤꯜ ꯅꯦꯚꯔ ꯒ꯭ꯔꯣ ꯋꯔꯛ ꯍꯥꯔꯠꯇꯤ ꯇꯧ ꯋꯔꯛ ꯍꯥꯔꯠ ꯇꯧꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯇꯨ ꯁꯦꯝ ꯊꯤꯡ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯌꯦꯡꯉꯨꯕ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯈꯪꯉꯦ ꯏ ꯀꯣꯃꯔꯁ ꯈꯪꯉꯦ ꯍꯧꯖꯤꯛ ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯏ ꯀꯣꯃꯔꯁ ꯈꯪꯗꯦ ꯑꯗꯨ ꯍꯥꯏꯔꯛꯀꯅꯨ ꯍꯧꯖꯤꯛ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯗꯨꯗꯤ ꯄꯨꯔꯥ ꯕꯦꯁꯤꯛꯇꯒꯤ ꯑꯃꯨꯛ ꯆꯠꯍꯟꯕ ꯐꯤꯕꯝ ꯇꯧꯔꯛꯀꯅꯨꯕ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯤ ꯃꯌꯥꯝꯁꯤꯗ ꯏ ꯀꯣꯃꯔꯁ ꯈꯪꯉꯦ ꯍꯧꯖꯤꯛ ꯏ ꯀꯣꯃꯔꯁꯗꯤ ꯀꯩꯅꯣ ꯑꯣꯟꯂꯥꯏꯟꯗ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯅꯪꯒꯤ ꯌꯣꯜꯂꯣ ꯁ꯭ꯇꯣꯔꯗ ꯌꯣꯜꯂꯣ ꯍꯥꯏꯕꯅꯤ ꯌꯥꯝ ꯂꯥꯏꯔꯦ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟꯒꯤ ꯊ꯭ꯔꯨꯗ ꯂꯨꯄꯥ 1,000 ꯄꯤꯊꯣꯛ 2,000 ꯄꯤꯊꯣꯛꯑ ꯅꯪꯒꯤ ꯄ꯭ꯔꯗꯛ ꯑꯃ ꯂꯣꯟꯆ ꯇꯧꯊꯣꯛꯑ ꯌꯣꯟꯕ ꯌꯥꯔ ꯅꯪ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔꯕꯅꯤ ꯑꯗꯨꯁꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅೋ ꯑꯃꯨꯛ ꯍꯥꯏꯔꯛ ꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯁ꯭ꯇꯦꯞꯇꯣ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯀꯣꯟꯅ ꯅꯦꯛꯁꯇ ꯅꯪꯒꯤ ꯑꯦꯖꯦꯟꯁꯤ ꯕꯤꯜ ꯇꯧꯔꯣ ꯑꯦꯖꯦꯟꯁꯤ ꯕꯤꯜ ꯇꯧꯔ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕ ꯍꯧꯔꯒ ꯑꯣꯔ ꯀ꯭ꯂꯥꯏꯟꯗ ꯔꯤꯆ ꯑꯥꯎꯠ ꯇꯧꯔꯒ ꯀ꯭ꯂꯥꯏꯟ ꯑꯃꯅꯤ ꯐꯪꯉ ꯄꯩꯁꯥ ꯇꯥꯜꯂꯣ ꯍꯥꯏꯕ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯕ ꯍꯧꯈꯤꯗꯣꯏꯅꯤ ꯑꯗꯩ ꯀ꯭ꯂꯥꯏꯟ ꯐꯪꯗ ꯔꯦꯐꯔꯦꯜꯗ ꯊꯣꯛꯑꯒ ꯊꯦꯡꯅꯔꯣ ꯍꯥꯏꯕ ꯅꯦꯛꯁꯇ ꯅꯪꯅ ꯁ꯭ꯀꯤꯜꯁ ꯂꯩꯇꯥꯔꯗꯤ ꯀꯣꯆꯤꯡꯗ ꯑꯣꯟꯊꯣꯛꯑ ꯑꯗꯨ ꯀꯣꯆꯤꯡꯗ ꯄꯩꯁꯥ ꯇꯥꯜꯂꯣ ꯍꯥꯏꯕꯅꯤ ꯐꯣꯔꯠꯇ ꯅꯪ ꯏꯟꯐ꯭ꯂꯨꯑꯦꯟꯁꯔꯗ ꯃꯤꯉꯣꯟꯗ ꯇꯥꯜꯍꯜꯂꯣ ꯍꯥꯏꯕꯅꯦ ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯩ ꯂꯩꯔꯕꯁꯦ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯤꯟ ꯄꯇꯤꯔ ꯄꯥꯝꯃꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯔꯕ ꯄꯥꯝꯃꯤ ꯇꯤꯟ ꯄꯇꯤꯗꯩ ꯄꯩꯁꯥ ꯇꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯒꯦꯝꯗ ꯄꯩꯁꯥ ꯇꯥꯟꯕ ꯄꯣꯠꯅꯤꯔꯕ ꯅꯪꯅ ꯄꯥꯝꯃꯤ ꯄꯣꯠꯁꯦ ꯑꯗꯨꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟꯅ ꯑꯃ ꯈꯟꯅꯁꯦ ꯁꯤꯅꯦ ꯑꯩ ꯍꯥꯏꯁꯦ ꯅꯠꯇ꯭ꯔꯣ ꯇꯨꯔꯖꯦꯠ ꯁꯥꯔ ꯇꯥꯏ ꯑꯩꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯕ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯒ꯭ꯌꯥꯟ ꯇꯥꯏ ꯁꯥꯔ ꯑꯗꯨꯅꯦ ꯑꯦꯛꯖꯦꯛꯠꯂꯤ ꯁꯤ ꯔꯤꯌꯦꯜ ꯋꯦꯗ ꯄꯤꯔꯦ ꯔꯤꯌꯦꯜ ꯋꯦꯁꯤꯗ ꯇꯧꯔꯣ ꯍꯥꯏ ꯔꯤꯌꯦꯜ ꯋꯦ ꯇꯧꯔ ꯄꯣꯠꯇꯨꯗ ꯁꯨꯝ ꯈꯜ ꯂꯩꯇꯥꯔꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯁꯤꯅꯦ ꯑꯩꯈꯣꯏꯅ ꯇꯧꯁꯦ ꯍꯥꯏꯁꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯕꯤꯜ ꯇꯧꯁꯦ ꯍꯥꯏꯁꯦ ꯁꯤꯅꯦ ꯑꯗꯨꯃꯛꯇꯤ ꯉꯝꯗ꯭ꯔꯣ ꯅꯪ ꯑꯦꯠꯂꯤꯁ ꯁꯖꯦꯠ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎ ꯃꯨꯟꯅ ꯇꯥꯎ ꯅꯪ ꯀꯩꯝ ꯂꯩꯇ꯭ꯔꯦ ꯀꯩꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯦꯕ ꯐꯔꯦꯕ ꯅꯪ ꯍꯧꯖꯤꯛ ꯕ꯭ꯔꯣꯛ ꯆꯠꯂꯦ ꯀꯩꯝ ꯈꯪꯗ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯁꯤ ꯇꯧꯕ ꯀꯩ ꯀꯥꯏꯒꯦ ꯁꯤꯅꯦꯕ ꯑꯦꯠꯂꯤꯁ ꯚꯥꯏ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯍꯥꯡꯗꯣꯛꯑꯣ ꯅꯪꯒꯤ ꯇꯤ ꯁꯔꯠ ꯑꯃ ꯗꯤꯖꯥꯏꯟ ꯇꯧꯈꯥꯏꯔꯣ
ꯇꯧꯈꯥꯏꯔ ꯃꯇꯨꯡꯗ ꯄ꯭ꯔꯤꯟꯠ ꯑꯣꯟ ꯗꯤꯃꯥꯟ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯂꯣꯀꯦꯜ ꯑꯦꯔꯤꯌꯥꯗ ꯈꯪꯕ ꯑꯃꯗ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯣ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯆꯂꯥꯏꯔꯣ ꯑꯦꯠꯂꯤꯁ ꯁꯦꯜ ꯇꯧꯕ ꯇꯧꯗꯕ꯭ꯔꯥ ꯑꯗꯨꯐꯥꯎꯗꯤ ꯌꯦꯡꯐꯝ ꯊꯣꯛꯇ꯭ꯔꯣ ꯗꯦꯠꯁ ꯗ ꯐꯔꯁ ꯁ꯭ꯇꯦꯞ ꯑꯗꯨ ꯅꯪꯒꯤ ꯐꯔꯁ ꯕꯤꯖꯤꯅꯦꯁꯅꯦ ꯑꯗꯨ ꯍꯧꯔꯤꯗꯣ ꯍꯧꯕꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯋꯥꯈꯟꯗ ꯑꯩ ꯂꯥꯛ ꯂꯥꯝꯒꯅꯤ ꯀꯔꯣꯔ ꯂꯥꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯟꯗꯣ ꯈꯜ ꯂꯩꯇꯥꯔꯗꯤ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯃꯆꯥꯗꯤ ꯍꯥꯟꯅ ꯍꯧꯔꯣ ꯃꯆꯥꯗ ꯐꯦꯜ ꯈꯤꯇꯪ ꯑꯣꯏꯌꯣ ꯍꯥꯏꯁꯤꯗꯤ ꯐꯦꯜ ꯈꯤꯇꯪ ꯑꯣꯏꯌꯣ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯔꯦꯕ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯌꯥꯝ ꯆꯠꯄ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯑꯩ ꯍꯥꯏꯒꯦ ꯅꯣꯏ ꯇꯧꯖꯧꯔꯣ ꯁꯤ ꯄꯣꯠꯁꯤ ꯅꯣꯏꯅ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯁꯦ ꯅꯣꯏꯁꯦ ꯕ꯭ꯔꯦꯟ ꯍꯧꯗꯣꯛꯑꯦꯕ ꯑꯩꯉꯣꯟꯗ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯂꯥꯛꯄ ꯄꯣꯠ ꯃꯇꯝꯁꯤꯗ ꯅꯣꯏ ꯅꯁꯥꯅ ꯊꯤꯔꯒ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯑꯦꯛꯖꯥꯝꯄꯜꯅꯦꯕ ꯀꯂꯔꯐꯨꯜ ꯑꯣꯏꯕ ꯁꯄꯣꯁ ꯍꯨꯗꯤ ꯍꯥꯏꯔꯁꯦ ꯍꯨꯗꯤꯁꯇ ꯀꯂꯔꯐꯨल ꯑꯣꯏꯕ ꯃꯐꯝ ꯂꯧꯈꯠꯄꯝ ꯂꯩꯕ ꯅꯣꯏꯅ ꯊꯤꯔꯣ ꯂꯧꯈꯠꯄꯝ ꯑꯩꯅ ꯇꯧꯔꯛꯄꯁꯦ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯥꯏꯔꯛꯀꯦ ꯁꯤꯐꯥꯎꯗ ꯐꯣꯔꯃꯨꯂꯥ ꯍꯥꯏꯗꯣꯔꯛꯀꯦꯀꯣ ꯑꯩꯅ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯦꯟ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯍꯧꯗꯣꯔꯛꯑꯦ इवन स्टिल अꯩꯉꯣꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯝꯒꯤꯅꯤꯉꯥꯏ ꯋꯦꯠ ꯂꯩꯇ꯭ꯔꯦ ꯁꯤꯗ ꯌꯥꯎꯗꯦ ꯀꯣꯟꯅ ꯍꯥꯏ ꯑꯩꯅ ꯀ꯭ꯂꯣꯊꯤꯡ ꯕ꯭ꯔꯦꯟ ꯍꯧꯗꯣꯔꯛꯄ ꯃꯇꯝꯗ ꯃꯊꯥ ꯁꯥꯕ ꯉꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩꯅ ꯀꯃꯥꯏꯅ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯔꯛꯑꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯁꯤꯗ ꯍꯥꯏꯔꯛꯀꯦꯕ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯇꯤ ꯁꯔꯠ ꯗꯤꯖꯥꯏꯟ ꯇꯧꯔꯦ ꯀꯣ ꯃꯦꯇꯔꯤꯌꯦꯜ ꯀꯩꯝ ꯈꯟꯕ ꯅꯠꯇ꯭ꯔꯦ ꯑꯣꯟꯂꯤ ꯗꯤꯖꯥꯏꯟꯁꯦ ꯐꯖꯔꯦ ꯁꯤꯗꯤ ꯌꯥꯔꯦ ꯁꯤꯗꯤ ꯌꯣꯟꯕ ꯌꯥꯔꯦ ꯍꯥꯏ नेक्स्ट स्टेप तई मटेरियल की मरम लर्न तौर ओ मटेरियल सीने लर्न तौर अरे कई थोले नेक लेवल यादे यादे अदगी मेट तौरीसे कई मेट तौर हाप टेक लाइन हाप यादे मैं लाए को सो मतलब खल अना कईगुम मैन्युफैक्चर नेक लेवल याव है पीरक तारी मोइन पीरक्तुसे 1000 मिनिमम ऑर्डर क्वांटिटी लौगे मिनिमम है 1000 मिनिमम ऑर्डर क्वांटिटी की पैसा अगोंद लेतेब मतलब 1000 मिनिमम ऑर्डर क्वांटिटी लौगे कायदे यूनो कायदे पैसा कायदे पुरो बिजनेस कमाय होदो है अदु तारे कदे कोलकाता कंटेक्ट तौर कोलकाता कंटेक्ट तौर कोलकाता है मंगोंद नेक लेवल लौगे नंग नेक लेवल पीगेरा है माना पीगे है नेक लेवल से नंगी मिनिमम ऑर्डर क्वांटिटी 3 रोल पीरे 3 रोल से तागी लुपा 3,000 क्या तागी स्टिल रिमेंबर हजिसु लेरीबको सिदे लार्ज ने मीडियम ने एक्सेल ने अदगिदी अहुमजी हान पिरो कईनो एस का अदगिदी डबल एक्सेल का हाथ पैसा चावे कईनो हेंजलिंग पैसा चावे सो अहिना अहुमजी हान लौ कॉमन अहुमजी हान लौरे लौर मतुन अई कदवी खंब्रा सी पोटसे नोइदी केम नोइ अदुगी यौदन अई ngasi फोंदोरइजिनि वारीजे कमाय तो गेन पोटसे अइना सिगी पोटसिना अइना अनी जगह दे लौएबा अमना तमिलनाडु दगी अमना आसाम दा जगह आम लै गुवाहाटी मनु जगह आम लैबको मंगोंदे लौए लौ कान से कमाय तो गेन पोरानी पोरा का इन टेलर दम पुरनी टेलर जे खंगनरे टेलर जे पुर टेलर जे हायने अई टेलर जे संगदुनी को संग कान अइना हाइदे अंगौ पा जे संगदुने अमोल हनगनो मोइ मसागी यावप टेक से मसागी म यावरे टेक अमा स्मॉल थाबा लार्ज थाबा सी पोसे लौथो हाइने फजन लौथो अई मांगदा येंग अई लौथो फनाम गाइदे लौथो दुने लौथोला मतुंगदा अइना मु कदोरनी अइना मंगोदा अई नेक लेवल से पीरनी लार्ज ना लार्ज सिने से नेक लेवल अई मांगदा स्टिच तौदुने मानम पूरा स्टिच तौदुनी को स्टिच तौई मैम सिंग थीबे यावी फजब यावी पूरा स्टिच तौलेन अइना पूरा थुप्पनी थुप्पा पोरागा युमदा पुरक्तुने पूरा मतुंगदा अइन कदोरनी मखाजिदे अइना केनो थम्मनीबा वाइट फीजे हांगदोनी वाइट फीजे हांगदो मतुंगदा कोई रिंग लाइट कुंबा लाइट से थदरनीना थदर मतुंगदा मयाइजे फोटो जे मयाइजे फ्रिज से थम्मनीबा थम्म मतुंगदा कैमरा जे लोखोला कैमरा जे नम्मगा अदु मतुंगदा अइना हापकलनी कैनबा हापतल मतुंगदा अइना फोटो रूम दा चलगा बैकग्राउंड रिमूव तौथोगा मु हापा वेबसाइट तो हापकलिनी सिने तौरइजे को सिने अरेदा अइना हुडीस पोरपजे हुडी से कमाय तौगे हुडी से फोटो नमिनो काम लैत्रे हुडी से इन लौरे तंदन मचू लौरे अदगिदी कैनो ग्रीन मचू लौरे ब्लैक मचू लौरे अदगिदी अइना नि ब्लू मचू स्काई ब्लू मचू लौरे पिंक मचू लौरे लौ कान से फोटो नमिनो काम लैते अइन केदोगे अइ युम हुमांग बिरी कांगै को अइना केदोगे द लोइमक थम्मे फोटो लौथै अइ साइ थंदगी फोटो जो इन लौवे लौर का अइना हापकत कान से लकीली अदुन मिचै केदोगे द अहाम सेल तौदे अदा इन केदोगे फेसबुक ते अइना मार्केटिंग तौथोए एडवर्टाइजमेंट तौए अदुदनै हाइ एडवर्टाइजमेंट तौबसिदा को पुंग अनि हुम मनुंगदा अइगी तंदन मचू की केनो जे सोल आउट ओए सोल आउट से मुंबई दगी सिक्किम दगी अरुणाचल दगी लोइ पाइसले मणिपुर दे लाइ मणिपुर दगी कई लाइ मणिपुर दे प्राइस क्या लुपा क्या यूम डिलीवर तौबदन एंक्वायरीज मैम अदुदने लाई सो अइना हाइनिंगी पोस्टदि कइनो एवरीथिंग इज पॉसिबल हाइने एवरीथिंग इज पॉसिबल everything is possible nang hojik lei je yum da fam na hojik nang hojik sapon do to shop to ita nang produce to ga dugi pot nang e-commerce ta yon ya matam ne hojik phone case to ita yon ya matam ne nang hojik matam kari pending si dei adagi nang hojik watch to ita watch se hojik nang na watch ki reselling ma khangna ga watch atang ba faja watch ma nang hojik adugi website hang do ga watch ki marketing to da ayo do ne hojik
ꯑꯩꯅ ꯍꯪꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯣꯜ ꯕꯦꯛ ꯇꯧꯔꯤꯅꯣ ꯑꯗꯨꯒꯤ ꯗꯦꯗꯤꯀꯦꯁꯟꯗꯨ ꯌꯦꯡꯉꯣ ꯑꯩ ꯑꯗꯨꯒꯤ ꯗꯦꯗꯤꯀꯦꯁꯟꯗꯨ ꯑꯩꯅ ꯀꯩ ꯈꯜꯂꯤ ꯗꯦꯂꯤꯚꯔꯤ ꯐꯥꯎꯗ ꯑꯩꯅ ꯀꯩ ꯈꯜꯂꯤ ꯈꯪꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯗꯦꯂꯤꯚꯔꯤ ꯃꯇꯝꯗ ꯑꯩꯅ ꯄꯩꯁꯥ ꯌꯥꯝ ꯄꯤꯊꯣꯛꯅꯤꯡꯗꯕꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯒꯨꯋꯥꯍꯥꯇꯤ ꯃꯅꯨꯡꯁꯤꯗꯤ ꯑꯁꯥꯝ ꯃꯅꯨꯡꯁꯤꯗꯤ ꯌꯥꯔꯤꯉꯩ ꯅꯛꯄꯁꯦ ꯑꯩꯅ ꯍꯥꯞꯆꯜꯂꯒ ꯑꯩꯅ ꯆꯠꯂꯒ ꯂꯣꯏ ꯗꯦꯂꯤꯚꯔ ꯇꯧꯔꯨꯒꯦ ꯑꯩꯅ ꯈꯜꯂꯦ ꯃꯇꯝꯗ ꯑꯩ 9 to 5 ꯖꯣꯕ ꯇꯧꯔꯤꯀꯣ 9 to 5 ꯖꯣꯕ ꯇꯧꯅ ꯑꯩꯅ ꯇꯧꯈꯥꯏꯔꯤꯁꯦ ꯁꯣ ꯑꯗꯨꯒꯤ ꯗꯦꯗꯤꯀꯦꯁꯟꯗꯨ ꯅꯣꯏꯗ ꯌꯥꯎꯗ ꯇꯥꯔꯗꯤ ꯍꯥꯎ ꯋꯤꯜ ꯌꯨ ꯒ꯭ꯔꯣ ꯁꯤꯅꯦꯕ ꯑꯩꯅ ꯀꯩꯅꯣꯗ ꯊꯣꯛꯂꯛꯄꯁꯦ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯁꯤꯅꯦ ꯑꯩꯅ ꯑꯣꯐꯤꯁꯇꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯁꯦ ꯑꯩ ꯌꯨꯝ ꯆꯠꯇꯦꯕ ꯗꯥꯏꯔꯦꯛꯂꯤ ꯕꯖꯥꯔ ꯆꯠꯇꯣꯏꯅꯦ ꯕꯖꯥꯔ ꯆꯠꯂ ꯑꯩ ꯑꯣꯠꯇꯣꯏꯅꯦꯕ ꯑꯣꯐꯤꯁꯀꯤ ꯗ꯭ꯔꯦꯁꯇ ꯃꯇꯝꯗ ꯑꯩ ꯔꯤꯂꯦꯁꯟꯁꯤꯞꯇ ꯂꯩ ꯔꯤꯂꯦꯁꯟꯁꯤꯞꯀꯁꯦ ꯑꯩ ꯂꯣꯏ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯇꯧꯊꯣꯛꯄꯤꯅꯦ ꯐꯣꯟ ꯂꯥꯛꯄꯁꯦ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩ ꯑꯗꯨꯒ ꯑꯝꯇ ꯃꯋꯥ ꯂꯧꯗꯦꯕ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩ ꯅꯠꯇ ꯇꯥꯔꯗꯤ ꯑꯩ ꯕ꯭ꯔꯣꯛ ꯆꯠꯇꯣꯏꯅꯦ ꯕ꯭ꯔꯣꯛ ꯆꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩ ꯊꯕꯛ ꯊꯥꯗꯣꯛꯇꯕ ꯌꯥꯗꯦ ꯑꯩ ꯕ꯭ꯔꯣꯛ ꯆꯠꯄ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯑꯩꯒꯤ ꯗꯦꯗꯤꯀꯦꯁꯟꯁꯦ ꯀꯩꯅꯣ ꯑꯥꯏ ꯍꯦꯞ ꯇꯨ ꯃꯦꯛ ꯃꯅꯤ ꯑꯥꯏ ꯍꯦꯞ ꯇꯨ ꯕꯤꯜ ꯑ ꯕ꯭ꯔꯦꯟ ꯍꯥꯏꯕꯅꯦꯕ ꯃꯤꯅ ꯎꯕ ꯃꯇꯝꯗꯗꯤ ꯄꯨꯁ ꯑꯦꯅꯤꯅ ꯕꯤꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯤꯅ ꯎꯕ ꯃꯇꯝꯗꯗꯤ ꯑꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯀꯃꯥꯏꯅ ꯁꯦꯝꯃꯤꯅꯣ ꯍꯥꯏꯌꯦꯕ ꯑꯩꯅ ꯄꯤꯔꯤꯕ ꯗꯦꯗꯤꯀꯦꯁꯟꯗꯣ ꯃꯣꯏ ꯎꯗꯦꯕ ꯁꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯤꯗꯤ ꯅꯪꯅ ꯇꯧꯔꯛꯄꯗ ꯄꯤꯛꯀꯦꯔꯥ ꯆꯥꯎꯒꯦ ꯅꯪ ꯇꯧꯔꯛꯏ ꯄꯣꯠꯇ ꯅꯪꯅ ꯇꯧꯔꯤ ꯄꯣꯠ ꯇꯧꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯉꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯤꯡꯁꯤꯡꯉꯨ ꯁꯤ ꯑꯣꯜꯋꯦꯁ ꯔꯤꯃꯦꯝꯕꯔ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯅꯁꯥꯅ ꯑꯗꯨꯒꯤ ꯗꯦꯗꯤꯀꯦꯁꯟꯗꯣ ꯄꯤ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯕ꯭ꯔꯣꯛ ꯆꯠꯂꯦ ꯍꯥꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯀꯩꯅꯣꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝꯃ ꯌꯣꯜꯂꯣꯕ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯌꯨ ꯍꯦꯞ ꯇꯨ ꯁꯦꯜ ꯁꯝꯊꯤꯡ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯌꯣꯟ ꯇꯥꯕꯅꯤ ꯀꯩ ꯄꯣꯠ ꯌꯣꯟꯗꯣꯏꯅꯣ ꯍꯥꯏꯕꯗꯤ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛꯇ ꯗꯤꯄꯦꯟ ꯇꯧꯒꯅꯣꯕ ꯕꯤꯖꯤꯅꯦꯁ ꯑꯃꯈꯛꯇ ꯗꯤꯄꯦꯟ ꯇꯧꯒꯅꯣꯕ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯉꯁꯤ ꯁꯤ ꯁꯤꯖꯤꯟꯅꯔꯣ ꯌꯥꯔꯦ ꯂꯤꯡꯇ꯭ꯔꯤ ꯁꯤꯖꯤꯟꯅꯔꯣ ꯁꯤ ꯂꯩꯔꯦ ꯑꯩ ꯎꯠꯂꯛꯀꯦ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯉꯥꯏꯈꯣꯀꯣ ꯁꯤ ꯆꯪꯉꯣ ꯑꯗꯒꯤꯗꯤ ꯂꯤꯡꯇ꯭ꯔꯤ ꯁꯤꯖꯤꯟꯅꯒꯦ ꯌꯥꯝ ꯄꯩꯒꯩ ꯂꯩꯈ꯭ꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯕꯥꯏꯑꯣꯗ ꯆꯪꯉꯣ ꯁꯄꯣꯁ ꯇꯦꯝꯄ꯭ꯂꯦꯠꯁ ꯎꯠꯂꯒꯦ ꯑꯩ ꯌꯥꯝ ꯎꯠꯇ ꯇꯥꯔꯁꯨ ꯁꯤꯗꯩꯁꯤꯗ ꯁꯤ ꯆꯪꯉꯣ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯕꯥꯏꯑꯣꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁꯤꯒꯤ ꯂꯤꯡꯛꯁꯦ ꯍꯥꯞꯄꯣ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯍꯥꯞꯅꯤꯡꯉꯦ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯑꯦꯖꯦꯟꯁꯤ ꯑꯣꯏꯔꯗꯤ ꯑꯦꯖꯦꯟꯁꯤ ꯍꯥꯞꯄꯣ ꯑꯗꯩ ꯅꯪ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯋꯦꯕꯤꯅꯥꯔ ꯑꯣꯏꯔꯗꯤ ꯋꯦꯕꯤꯅꯥꯔ ꯍꯥꯞꯄꯣ ꯑꯗꯩ ꯅꯪꯒꯤ ꯄ꯭ꯔꯗꯛꯀꯤ ꯑꯣꯏꯔꯗꯤ ꯄ꯭ꯔꯗꯛꯀꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯍꯥꯞꯄꯣ ꯑꯗꯒꯤ ꯅꯪꯒꯤ ꯑꯦꯅꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯣꯏꯔꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯞꯄꯣ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯍꯥꯏꯗꯣꯛꯑꯝꯃꯒꯦ ꯁꯤꯗ ꯂꯣꯒꯏꯟ ꯇꯧꯔꯣ ꯋꯥꯠꯑꯦꯚꯔ ꯑꯩ ꯍꯥꯏꯒꯦꯀꯣ ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯁꯥꯏꯟ ꯑꯞ ꯇꯧꯔꯣ ꯁꯤꯗꯩꯁꯤꯗ ꯁꯤ ꯍꯥꯞꯄꯣ ꯁꯤ ꯅꯠꯇꯕ ꯑꯃꯁꯨ ꯎꯠꯂꯛꯈꯤꯒꯦ ꯌꯥꯝ ꯂꯥꯏꯒ꯭ꯔꯖꯥꯠꯅꯤ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯍꯧꯖꯤꯛꯁꯦ ꯏꯖꯤ ꯋꯦꯗ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯔ ꯃꯇꯝꯅꯤ ꯁꯣ ꯁꯤꯗꯩꯁꯤꯗ ꯇꯦꯜ ꯑꯁ ꯑꯕꯥꯎꯠ ꯌꯣꯔ ꯁꯦꯜꯐ ꯕꯤꯖꯤꯅꯦꯁ ꯀ꯭ꯔꯤꯌꯦꯇꯤꯞ ꯑꯦꯖꯨꯀꯦꯁꯟ ꯅꯪꯅ ꯈꯜꯂꯣ ꯕꯤꯖꯤꯅꯦꯁ ꯍꯥꯏꯔꯁꯦ ꯑꯗꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯑꯦꯖꯦꯟꯁꯤ ꯑꯦꯟ ꯀꯟꯁꯜꯇꯤꯡ ꯀꯟꯇꯤꯅ꯭ꯌꯨ ꯋꯥꯇꯦꯕꯔ ꯉꯥꯛꯀꯤ ꯄꯥ ꯍꯥꯞꯆꯜꯂꯣ ꯅꯪꯒꯤ ꯆꯥꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯩ ꯅꯪꯒꯤ ꯊꯤꯝ ꯑꯃ ꯈꯜꯂꯣ ꯁꯦꯀꯦꯟ ꯑꯃ ꯉꯥꯏꯌꯣ ꯁꯤ ꯂꯣꯗꯤꯡ ꯇꯧꯁꯅꯨ ꯁꯤ ꯂꯣꯗꯤꯡ ꯇꯧꯔꯤꯀꯥꯟꯗ ꯑꯩ ꯑꯃ ꯍꯥꯏꯔꯛꯀꯦ ꯀꯣꯔꯤ ꯍꯥꯏꯁꯦ ꯁꯤꯒꯤ ꯀꯣꯔꯤ ꯍꯥꯏꯔꯤꯕ ꯑꯦꯞꯁꯦ almost ꯑꯣꯀꯦ ꯁꯤꯗꯩꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯩ ꯀꯩꯅꯣꯗ ꯎꯠꯂꯛꯑꯒꯦ ꯀꯩꯕ ꯂꯤꯡꯇ꯭ꯔꯤꯒꯤꯗꯣ ꯁꯤꯁꯦ ꯐ꯭ꯔꯤꯁꯦ ꯈꯜꯂꯣ ꯐ꯭ꯔꯤ ꯁꯦꯛꯁꯟꯁꯦ ꯈꯜꯂꯒ ꯁꯤꯗꯩꯁꯤꯗ ꯆꯪꯉꯣ ꯖꯣꯏꯟ ꯐꯣꯔ ꯐ꯭ꯔꯤ ꯇꯧꯔꯣ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯔꯣ ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯊꯤꯝ ꯈꯜꯂꯣ ꯁꯄꯣꯁ ꯁꯤ ꯈꯜꯂꯁꯦ ꯁꯥꯔ ꯍꯥꯏꯔꯁꯦ ꯁꯥꯎꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯉꯣꯟꯗ ꯑꯣꯏꯗꯣꯏꯔꯣ
Sound of the mute tꯧbiyo, mute ꯑꯃꯨꯛ ꯇꯧꯕꯤꯌꯣ. ꯀꯅꯥꯒꯤꯅꯣ? ꯁꯤꯗꯩꯁꯦ suppose ꯁꯤꯗꯩ ꯑꯩ theme ꯑꯃ ꯈꯜꯂꯦꯕ. theme ꯑꯃ ꯈꯜꯂꯀꯥꯟꯗ ꯁꯤꯗꯩꯁꯦ theme ꯁꯦ ꯅꯪꯒꯤ photo ꯍꯥꯞꯀꯦ ꯍꯥꯏꯔꯦ ꯁꯤꯗ change ꯇꯧꯔꯣ profile change ꯇꯧꯔ ꯁꯤꯗ ꯂꯥꯛꯑꯣ. ꯁꯤꯗꯩꯁꯤꯗ ꯑꯃ ꯈꯜꯂꯁꯦ. suppose ꯑꯩ ꯁꯤ ꯍꯥꯞꯆꯜꯂꯒꯦ. crop ꯇꯧꯔꯣ, crop ꯇꯧꯒꯦꯁꯨ ꯇꯧꯔꯣꯏ. upload ꯇꯧꯔꯣ. ꯁꯤꯗ ꯍꯥꯞꯄꯦ. ꯁꯤꯗ ꯍꯥꯞꯄ ꯃꯇꯨꯡꯗ ꯂꯤꯡꯛ ꯁꯤꯗ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯣ. ꯅꯪꯒꯤ ꯑꯄꯥꯝꯕ ꯗꯤꯖꯥꯏꯟꯗꯣ ꯅꯪ ꯈꯟꯖꯔꯣꯀꯣ. ꯈꯜꯂ ꯃꯇꯨꯡꯗ ꯅꯦꯛꯁꯇ ꯁꯤꯗꯩꯁꯤꯗ ꯅꯪꯅ ꯍꯥꯞꯅꯤꯡꯉꯤꯕ ꯂꯤꯡꯛꯇꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡꯛ ꯍꯥꯞꯀꯦ ꯍꯥꯏꯔꯦ ꯁꯄꯣꯁ ꯑꯦꯗ ꯂꯤꯡꯛ ꯇꯧꯔꯣ. ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯁꯄꯣꯁ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯤꯡꯛ ꯍꯥꯞꯆꯜꯂꯒꯦꯕ. ꯑꯦꯅꯤ ꯄ꯭ꯂꯦꯁꯇ ꯅꯪ ꯁꯤꯒꯤ ꯃꯐꯝꯗ ꯊꯥꯗꯒꯤ ꯌꯥꯔꯦꯀꯣ. ꯅꯪꯅ ꯅꯨꯡꯉꯥꯏꯒꯗꯕ ꯅꯪꯒꯤ ꯒ꯭ꯔꯨꯞꯇ ꯋꯥꯠꯑꯦꯚꯔ ꯅꯪ ꯊꯥꯗꯅꯤꯡꯕ ꯃꯐꯝꯗꯨꯗ. ꯁꯄꯣꯁ ꯑꯩ ꯁꯤꯗꯩꯁꯤꯗ ꯍꯥꯞꯆꯜꯂꯒꯦ. ꯑꯦꯗ ꯇꯧꯔꯣ. ꯂꯤꯡꯛ ꯁꯤꯗꯩ ꯍꯥꯏꯁꯦ ꯂꯤꯡꯛ ꯅꯪꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯤꯡꯛ ꯑꯃꯈꯛꯇꯪ ꯍꯥꯞ ꯌꯥꯕꯗꯣ ꯁꯤꯗꯩ ꯅꯪꯒꯤ ꯂꯤꯡꯛ 3-5 ꯍꯥꯞꯄ ꯌꯥꯔꯕꯅꯦꯕ. ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯂꯩꯔꯦ, ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯩꯔꯦ, ꯑꯦꯗ ꯂꯤꯡꯛ ꯑꯃꯨꯛ ꯇꯧꯔꯣ. ꯑꯗꯩ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯁꯤꯗ ꯍꯥꯞꯄ ꯌꯥꯔꯦ. ꯋꯦꯕꯁꯥꯏꯠꯁꯦ ꯁꯄꯣꯁ ꯑꯩꯅ ꯀꯩꯅꯣ ꯍꯥꯏꯔꯁꯦꯕ. ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯍꯥꯞꯄꯒꯦ ꯍꯥꯏꯔꯦ. ꯁꯣ ꯁꯤꯗꯩꯁꯤ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯑꯅꯤ ꯁꯔꯅ ꯁꯔꯒꯤꯁꯦ ꯄꯤꯟ ꯇꯧꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯏꯁꯀ꯭ꯔꯤꯟ ꯄꯤꯛꯅ ꯂꯩꯌꯦ ꯏꯁꯀ꯭ꯔꯤꯟ ꯑꯣꯏꯅ ꯎꯗꯕ ꯁꯔꯒꯤ ꯑꯣꯏꯅ ꯑꯩ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯍꯥꯏꯁꯦ? ꯏꯁꯀ꯭ꯔꯤꯟꯗꯤ ꯎꯏ ꯑꯗꯣ ꯅꯥꯀꯟ ꯑꯃꯗ ꯂꯩꯔꯦꯕ ꯑꯩ ꯏꯇꯣꯟꯗꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯇꯩ ꯃꯌꯥꯝꯒꯤ ꯌꯥꯎꯕ꯭ꯔꯥ? ꯑꯇꯣꯞꯄ ꯃꯌꯥꯝꯗ ꯎꯕ꯭ꯔꯣ ꯎꯗꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯗꯤ ꯑꯗꯣ ꯁꯥꯔ ꯃꯆꯥ ꯅꯝꯁꯤꯜꯂꯣ ꯆꯥꯎꯔꯛꯄꯅꯦ ꯃꯆꯥꯗ ꯎꯏ ꯊꯣꯛꯄ ꯁꯥꯔ ꯏꯁꯀ꯭ꯔꯤꯟꯗꯣ. क्या बात करता है रे नीलकांता? ꯁꯣ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯤ ꯌꯦꯡꯉꯣ. ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗꯣ ꯑꯃꯈꯛꯇꯪ ꯁꯤꯖꯤꯟꯅ ꯌꯥꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯑꯅꯤ ꯁꯤꯖꯤꯟꯅ ꯌꯥꯔꯦ. ꯑꯅꯤ ꯁꯤꯗꯩꯁꯤ ꯄ꯭ꯔꯣꯐꯥꯏꯜ ꯃꯌꯥꯝ ꯅꯪꯒꯤ ꯁꯤꯗꯩ ꯃꯔꯆꯦꯟꯗꯥꯏꯁ ꯍꯥꯞꯄ ꯌꯥꯔꯦ, ꯅꯪꯒꯤ ꯑꯦꯖꯦꯟꯁꯤꯒꯤ ꯍꯥꯞꯄ ꯌꯥꯔꯦ, ꯅꯪꯒꯤ ꯏꯕꯨꯛ ꯍꯥꯞꯄ ꯌꯥꯔꯦ, ꯅꯪꯒꯤ ꯋꯦꯕꯤꯅꯥꯔ ꯍꯥꯞꯄ ꯌꯥꯔꯦ, ꯑꯦꯚ꯭ꯔꯤꯊꯤꯡ ꯍꯥꯞꯄꯒ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯁꯤꯖꯤꯟꯅꯔꯣ. ꯑꯗꯨꯒ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯁꯤꯒꯤ ꯕꯥꯏꯑꯣꯁꯦ ꯁꯤ ꯁꯦꯌꯔꯁꯦ ꯅꯝꯃꯣ. ꯁꯤꯒꯤ ꯁꯦꯌꯔꯁꯦ ꯅꯝꯀꯥꯟꯗ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯣ. ꯁꯤꯗꯩꯁꯤꯗ ꯅꯪꯒꯤ open my link ꯁꯤ ꯀꯣꯄꯤ ꯇꯧꯔꯣ ꯅꯪꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯍꯥꯞꯆꯤꯟꯈ꯭ꯔꯣ ꯌꯥꯔꯦ. ꯃꯤꯅ ꯀ꯭ꯂꯤꯛ ꯇꯧꯕꯗ ꯊꯣꯛꯂꯛꯑꯅꯤ. ꯍꯧꯖꯤꯛ ꯑꯗꯨꯝ ꯅꯣꯏ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯕꯒ ꯑꯗꯨꯝ ꯌꯦꯡꯉꯨꯔꯣ ꯌꯥꯔꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ. ꯑꯦꯟ ꯗꯦꯟ ꯑꯩ ꯅꯣꯏꯗ ꯍꯧꯖꯤꯛ ꯐꯖꯕ ꯑꯦꯞ ꯑꯃ ꯎꯠꯀꯦ. ꯀꯣꯖꯤꯅ ꯈꯪꯖꯜꯂꯨ. ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯑꯦꯞꯁꯦ ꯈꯪꯖꯜꯂꯨ. ꯁꯣꯔꯤ. ꯐꯣꯟꯗ ꯌꯣꯟꯅꯕꯅꯦꯕ ꯀꯣꯖꯤ ꯑꯦꯞꯁꯦ ꯀꯣ. ꯐꯣꯟꯗ ꯅꯪꯒꯤ ꯕꯥꯏꯑꯣꯗꯒꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯌꯣꯟꯅꯕ. This is not the one. Koji app. Koji. Korea. Okay, moi Koji shut down to one poram like Koji it has been a pleasure. Koji has been acquired by Linktree. Koji now officially sunset. Okay, she them then tholak to anyway she can again to great. So aina hiding it poach the app yam lay metham course share to okay go. But aina hiding it labor post a kind of them. Peshatan by the makta there are thousands of ways. Thousands of ways. Gyan taraba sajit gyan taraba the piba gyan taraba open the kainu nga what is this? What is this? Ano pa kumpiro? ꯇꯥꯏ ꯁꯥꯔ. Kay lege ng Sir, ayiro.
ꯉꯁꯥꯏ ꯇꯧꯕꯗꯤ ꯑꯗꯨꯝ ꯇꯧꯔꯤ ꯇꯧꯕꯗꯨ ꯅꯠꯇꯦ ꯁꯦꯜꯁꯁꯨ ꯑꯗꯨꯝ ꯇꯧꯔꯦ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯇꯧꯋꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯇꯧꯋꯦ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯇꯧꯕꯗꯤ ꯌꯥꯝ ꯂꯥꯏ let's make money 하면 let's make money let's grow 하면 let's make money let's grow 하면 이제 하이 포즈 so hꯧꯖꯤꯛ ꯑꯩꯅ question ꯑꯃ ꯍꯪꯉꯒꯦꯕ hꯧꯖꯤꯛ ꯄꯩꯁꯥ ꯁꯨꯡ ꯊꯣꯛꯇꯕ broke ꯆꯠꯄ ꯃꯤ ꯀꯅꯥ ꯌꯥꯎꯒꯦ ꯑꯝꯇ ꯍꯥꯏꯔꯣ ꯈꯨꯠ ꯊꯥꯡꯒꯠꯂꯣ ꯑꯝꯇ ꯏꯃꯥ ꯏꯄꯥꯗꯩ ꯄꯩꯁꯥ ꯂꯧꯕ ꯅꯠꯇꯕ ꯑꯩ ꯍꯥꯏꯔꯒꯦ hꯧꯖꯤꯛ broke ꯆꯠꯂꯤꯕ ꯀꯥꯡꯕꯨꯁꯦ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯤꯕ ꯀꯥꯡꯕꯨꯁꯦ ꯑꯩ ꯍꯥꯏꯔꯒꯦꯕ ꯊꯣꯛꯇꯣꯏꯅꯦꯕ ꯊꯣꯛꯇꯣꯔꯕꯅꯦ ꯊꯣꯛꯇꯣꯔꯕꯅꯦꯕ ꯊꯣꯛꯇꯣꯔꯕ ꯅꯤꯌꯔꯅꯦꯕ ꯍꯧꯖꯤꯛ ꯑꯇꯣꯞꯄ ꯊꯣꯛꯇ꯭ꯔꯤꯕ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯐꯃꯨꯡꯗ ꯇꯨꯝꯃ ꯂꯩꯕ ꯊꯣꯛꯇ꯭ꯔꯤꯕ ꯀꯥꯡꯕꯨꯒ ꯅꯣꯏꯒꯗꯤ ꯈꯦꯠꯅꯔꯦꯕ ꯃꯣꯏꯗꯤ ꯖꯁ ꯃꯪꯂꯥꯟꯗ ꯃꯪꯉꯤꯅꯦꯕ ꯑꯗꯨ ꯅꯪꯗꯤ ꯁ꯭ꯇꯦꯞ ꯌꯧꯁꯜꯂꯛ ꯊꯣꯛꯇꯣꯔꯕ ꯄꯩꯁꯥ ꯊꯣꯛꯇꯣꯔꯕꯅꯦꯕ ꯁꯣ ꯊꯣꯛꯇꯣꯔꯕ ꯂꯝꯕꯦꯜꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯦ ꯁꯤꯅꯦꯕ ꯁꯄꯣꯁ ꯗꯤꯅꯦꯁꯅ ꯍꯥꯏꯔꯦꯕ ꯃꯥ ꯍꯧꯖꯤꯛ ꯍꯥꯏꯠ ꯇꯤꯀꯦꯠꯇ ꯆꯪꯗꯣꯏꯅꯤ ꯍꯥꯏꯠ ꯇꯤꯀꯦꯠ ꯀꯟꯅ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤ ꯍꯥꯏꯔꯦꯕ which is okay ꯑꯩ ꯌꯥꯔꯦꯕ ꯅꯪꯒꯤ ꯍꯥꯏꯠ ꯇꯤꯀꯦꯠꯇ ꯆꯪꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯔꯦꯕ ꯑꯩꯅ ꯍꯥꯏꯁꯤꯅ ꯁꯤ ꯀꯩ ꯀꯥꯏꯒꯦ ꯁꯤꯅꯦꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯏ-ꯀꯣꯃꯔꯁꯁꯤꯁꯨ ꯅꯪꯅ ꯐꯖꯅ ꯋꯦꯜ ꯌꯨꯇꯤꯂꯥꯏꯖ ꯇꯧꯔꯒ ꯅꯪꯒꯤ ꯑꯦꯖꯦꯟꯁꯤꯁꯦ ꯕꯤꯜ ꯇꯧ ꯇꯥꯔꯗꯤ ꯀꯩ ꯀꯥꯏꯒꯦꯕ ꯅꯪ ꯑꯩꯅ ꯃꯌꯥꯝꯗ ꯍꯪꯉꯛꯏ ꯄꯣꯠꯁꯦ ꯀꯩ ꯀꯥꯏꯒꯦꯕ ꯅꯪ ꯄꯩꯁꯥ ꯁꯨꯡꯗꯣꯛ ꯊꯣꯛꯇꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯀꯔꯤꯝ ꯇꯧꯗꯕꯤꯗ ꯋꯥꯈꯜ ꯐꯛꯆꯜ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅ ꯀꯩꯅꯣꯝꯃꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯨꯔꯣ ꯍꯥꯏꯁꯦ ꯉꯁꯤ ꯀꯩꯅꯣꯝꯃꯗꯤ ꯇ꯭ꯔꯥꯏ ꯇꯧꯔꯨꯔꯣ ꯀꯩꯅꯣꯝꯃꯗꯤ ꯇ꯭ꯔꯥꯏ ꯇꯧꯖꯧꯔꯣ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧ ꯇꯥꯔꯗꯤ ꯑꯦꯠꯂꯤꯁ ꯔꯤꯖꯜ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯗꯤ ꯂꯥꯛꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯕ ꯗꯔꯀꯥꯔ ꯂꯩ ꯊꯤꯗꯗꯤ ꯀꯃꯥꯏꯅ ꯑꯩꯅ ꯁꯄꯣꯁ ꯑꯩꯅ ꯍꯥꯏꯌꯦ ꯑꯩꯒꯤ ꯀꯦꯞ ꯄꯨꯊꯣꯛꯇꯣꯔꯦꯕ ꯑꯩꯒꯤ ꯀꯦꯞ ꯄꯨꯊꯣꯛꯑꯝꯗꯥꯏꯁꯤꯗ ꯍꯧꯖꯤꯛꯁꯨ ꯏꯟ ꯄ꯭ꯔꯣꯁꯦꯁꯇ ꯂꯩ ꯑꯟꯗꯔ ꯄ꯭ꯔꯣꯁꯦꯁꯇ ꯂꯩꯀꯣ ꯀꯦꯞꯁꯦ ꯀꯩꯅꯣ ꯑꯩ ꯀꯦꯞ ꯄꯥꯝꯕꯅꯦ ꯑꯌꯨꯛꯇ ꯇꯥꯔꯁꯨ ꯀꯦꯞꯁꯦ ꯄꯥꯝꯃꯦꯕ ꯁꯣ ꯑꯩꯅ ꯀꯦꯞꯁꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯨꯊꯣꯛꯀꯦ ꯍꯥꯏꯔꯦ ꯄꯨꯊꯣꯛꯄ ꯃꯇꯝꯁꯤꯗ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯃꯦꯅꯨꯐꯦꯛꯆꯔ ꯂꯩꯇꯦꯕ ꯀꯦꯞꯀꯤ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯁꯦꯔꯥꯟ ꯇꯨꯔꯥꯟꯕ ꯀꯦꯞ ꯐꯖꯕ ꯀꯦꯞ ꯑꯝꯇ ꯂꯩꯇꯦꯕ ꯏꯗꯔ ꯅꯪ ꯍꯣꯡꯀꯣꯡꯗꯒꯤ ꯊꯥꯏꯂꯦꯟꯗꯒꯤ ꯆꯦꯟꯕ ꯇꯥꯕ ꯑꯗꯨꯒ ꯅꯪ ꯀꯩꯅꯣ ꯇꯧꯕ ꯇꯥꯕ ꯃꯇꯝꯁꯦ ꯑꯩꯅ ꯈꯜꯂꯛꯑꯦꯕ ꯍꯣꯡꯀꯣꯡ ꯊꯥꯏꯂꯦꯟꯗ ꯆꯦꯟ ꯇꯥꯔꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯀꯌꯥꯝ ꯆꯪꯒꯅꯤ what is the other thing ꯍꯥꯏꯅ ꯀꯥꯠꯃꯥꯟꯗꯨꯗ ꯅꯦꯄꯥꯜꯗ ꯐꯪꯉꯦꯕ ꯑꯩꯅ ꯅꯦꯄꯥꯜꯗ ꯐꯪꯕꯁꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯔꯦꯕ ꯑꯩꯗꯤ ꯃꯃꯥꯡꯁꯨ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯃꯇꯝꯗ ꯅꯦꯄꯥꯜꯁꯤꯗ ꯃꯥꯅ ꯅꯦꯄꯥꯜ ꯀꯦꯞ ꯑꯩꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯂꯩꯕꯅꯦꯕ ꯅꯦꯄꯥꯜ ꯀꯦꯞ ꯍꯥꯏꯕ ꯑꯩ ꯀꯥꯎꯔꯦ ꯑꯩꯉꯣꯟꯗ ꯌꯥꯎꯈꯤꯕꯅꯦꯕ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯄꯨꯔꯛꯑꯦ ꯄꯣꯠꯁꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯄꯨꯔꯛꯀꯥꯟꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯦꯕ 500 नेपालगी पैसा 500 नेपालीस करेंसी 500 कनोने हाय which means माने मुना इंडिया द इंडियन करेंसी दा हाइजे लिसिंग अम याला ए एनी हाय नंग ना इंगोदा लिसिंग अम द पी इस माइन सिदे इंडिया द कमाई योन दोनो सिने मे हाय नंग लिसिंग अम द इंगोदा पी रे गा आई प्रॉफिट से कइनो आइगे एडवर्टाइजिंग लाकिनी आइगी प्रमोशन लाकिनी रिटर्न की इशू लाकिनी आई लुपा क्या योलो है कंप्यूटर दी एडिडास न सिदे लुपा लिसिंग अम चामरी द लिसिंग अम चात्रे द लुपन 999 द H&M न 999 द 899 द योन चले होजी आई काय दी योन दोनो सिने मे हाय ꯌꯥꯟ ꯇꯥꯕ꯭ꯔꯥ ꯇꯥꯗꯕ꯭ꯔꯥ ꯑꯩ ꯀꯥꯏꯗ ꯌꯣꯟꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩꯅ ꯃꯉꯣꯟꯗ ꯁꯣ ꯑꯩꯅ ꯍꯥꯏꯕ ꯚꯦꯂꯤꯗ ꯑꯣꯏꯕ ꯄ꯭ꯔꯥꯏꯁ ꯍꯥꯏꯔꯣ ꯍꯥꯏꯕ ꯚꯦꯂꯤꯗ ꯑꯣꯏꯕ ꯄ꯭ꯔꯥꯏꯁ ꯍꯥꯏꯔꯣ ꯊꯕꯛ ꯇꯧꯁꯤꯗꯤ ꯚꯦꯂꯤꯗ ꯑꯣꯏꯕ ꯄ꯭ꯔꯥꯏꯁ ꯍꯥꯏꯔꯣ ꯊꯕꯛ ꯇꯧꯁꯤ ꯑꯩ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯁꯣ ꯃꯥ ꯍꯥꯏꯕ ꯅꯪ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯀꯩꯅꯣ ꯇꯧꯒꯗꯦ ꯑꯩ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯅꯠꯇꯦ ꯅꯪ ꯄ꯭ꯔꯣꯐꯤꯠ ꯑꯁꯦꯡꯕ ꯄ꯭ꯔꯣꯐꯤꯠ ꯍꯥꯏꯔꯣ ꯅꯪꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯩ ꯄꯨꯔꯛꯄ ꯄꯣꯠꯁꯦ ꯅꯉꯣꯟꯗ ꯄ꯭ꯔꯣꯐꯤꯠ ꯌꯥꯝ ꯆꯣꯡꯊꯣꯛꯑꯕꯅꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯗꯥꯏꯔꯦꯛꯂꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯑꯩꯅ ꯆꯠꯂ ꯂꯧꯔꯨ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏ ꯕꯠ ꯑꯩꯅ ꯃꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯤꯁꯦ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯌꯦꯕ ꯑꯩꯅ ꯑꯁꯤ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯥꯏꯗꯣꯛꯑꯦ ꯑꯩꯅ ꯅꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯠꯂꯨ ꯇꯥꯔꯗꯤ ꯑꯩ ꯕꯜꯛꯇ ꯂꯧꯒꯅꯤ ꯕꯜꯛꯇ ꯂꯧꯕ ꯄꯩꯁꯥ ꯂꯩꯇꯕꯩꯗꯃꯛꯇ ꯅꯉꯣꯟꯗꯒꯤ ꯑꯩꯒꯤ ꯂꯤꯃꯤꯇꯦꯗ ꯄꯤꯁꯇ ꯂꯧꯒꯦ ꯍꯥꯏꯅꯤ ꯍꯥꯏꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏ ꯑꯗꯨ ꯅꯪꯅ ꯑꯗꯨ ꯇꯥꯡꯁꯤꯜꯂꯛꯇ ꯑꯩ ꯅꯉꯣꯟꯗ ꯀꯃꯥꯏꯅ ꯂꯧꯗꯣꯏꯅꯣ ꯁꯤꯅꯦ ꯁꯣ ꯉꯥꯡꯅꯩꯕ ꯉꯥꯡꯅꯔꯀꯥꯟꯗ ꯗꯤꯜꯗ ꯃꯥꯅ ꯉꯥꯡꯅꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯃꯥꯅ 350 ꯁꯝꯊꯤꯡ ꯁꯥꯔꯛꯑꯦꯕ 350 ꯁꯝꯊꯤꯡ ꯁꯥꯔꯛꯄꯗ ꯁꯝ ꯑꯣꯏꯔ ꯑꯩꯉꯣꯟꯗ ꯇꯥꯏꯁꯦ 600 7 ꯑꯗꯨꯐꯥꯎꯗ ꯑꯩꯉꯣꯟꯗ ꯇꯥꯡꯉꯤꯅꯦ ꯑꯗꯨ ꯁꯝ ꯑꯣꯏꯔ ꯌꯣꯜꯂꯛꯄꯗ 1299 ꯒꯨꯝꯕ ꯌꯣꯜꯂꯛꯇꯣꯏꯅꯦꯕ ꯁ꯭ꯅꯦꯞꯕꯦꯛꯅꯤ ꯀꯣꯏꯅ ꯍꯥꯏꯁꯦ ꯍꯤꯞ-ꯍꯣꯞꯀꯤ ꯀꯦꯞꯇꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨ ꯄꯣꯠꯇꯣ ꯅꯣꯏ ꯊꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯑꯩꯅ ꯊꯤꯕꯁꯤꯗꯤ ꯑꯩꯗꯤ ꯃꯦꯁꯦꯖ ꯊꯥꯕꯤꯅꯦ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯦꯁꯦꯖ ꯊꯥꯕꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯀꯣꯜ ꯇꯧꯁꯟꯕꯤꯅꯦ ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯕꯤꯀꯣꯁ ꯑꯥꯏ ꯅꯤꯗ ꯏꯠ ꯑꯩ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯑꯗꯨ ꯄ꯭ꯔꯗꯛꯇꯣ ꯑꯗꯣ ꯐꯪꯗꯕꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯅ ꯐꯪꯅꯕ ꯐꯪꯅꯕ ꯑꯗꯨꯝ ꯊꯤꯅꯤꯕ ꯑꯩ इवन अदी इंटरनेट से कमाई सिन्नगे केप्स डिजाइन तौनबसे केप्स कायदा डिजाइन तौगदगे एवरीडे डिजाइन थीब मीने नोई हजिक नोई इंटरनेशनल केप डिजाइन तौ अमता हईरोय केप्स ओरिजिनल की टाइप रियल केप पूरा एम्ब्रॉयडरी केप तौना डिजाइन तौ कना कना फना हईब यावसन डिजाइन तौ अमता यावरमोय अदु पोता अहिंग तुमदंगै डिजाइन तौ
ꯑꯗꯨ ꯅꯣꯏꯗꯗꯤ ꯇꯥꯛꯊꯣꯛꯀꯦꯕ ꯑꯩ ꯕꯦꯒꯀꯁꯦ ꯑꯩꯅ ꯄꯨꯔꯥ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤꯒꯤ ꯇꯥꯏꯞꯇ ꯄꯨꯔꯥ ꯗꯤꯖꯥꯏꯟ ꯇꯧꯔꯒ ꯊꯥꯗꯕꯤꯅꯦ ꯑꯩ ꯋꯦꯕꯁꯥꯏꯠꯇ ꯄ꯭ꯔꯗꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗꯩ ꯍꯧꯅ ꯇꯦꯁ ꯇꯧꯊꯣꯛꯏꯅꯦꯕ ꯑꯩꯅ ꯁꯣ ꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯣ ꯇ꯭ꯔꯦꯛ ꯄꯦꯟ ꯇ꯭ꯔꯦꯛ ꯁꯨꯠꯀꯁꯦ ꯑꯩꯅ ꯍꯥꯟꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯀꯥꯟꯗ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯍꯧꯖꯤꯛ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯩ ꯏꯁꯥꯒꯤ ꯍꯧꯖꯤꯛ ꯑꯩ ꯇ꯭ꯔꯦꯛ ꯁꯨꯠꯁꯦ ꯍꯧꯖꯤꯛ ꯏꯁꯥꯅꯕꯨ ꯑꯩ ꯏꯟ ꯐ꯭ꯌꯨꯆꯔꯗ ꯂꯣꯟꯆ ꯇꯧꯕꯒꯤ ꯑꯩ ꯁꯦꯝꯃꯤꯕ ꯀꯟꯅ ꯇ꯭ꯔꯦꯛ ꯁꯨꯠꯁꯦ ꯀꯩꯅꯣ ꯑꯩꯅ ꯇ꯭ꯔꯦꯛ ꯁꯨꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕ ꯇ꯭ꯔꯦꯛ ꯁꯨꯠ ꯂꯩꯌꯦꯕ ꯇ꯭ꯔꯦꯛ ꯁꯨꯠꯁꯦ ꯑꯩꯅ ꯃꯦꯅꯨꯐꯦꯛꯆꯔ ꯊꯤꯀꯥꯟꯗ ꯃꯦꯅꯨꯐꯦꯛꯆꯔꯁꯦ ꯁꯨꯡꯐꯪ ꯐꯪꯗꯦꯕ ꯐꯪꯗꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯒꯤ ꯂꯣꯀꯦꯂꯤꯇꯤꯗ ꯇ꯭ꯔꯦꯛ ꯁꯨꯠ ꯇꯨꯕ ꯀꯝꯄꯦꯅꯤ ꯑꯃ ꯂꯩꯌꯦꯕ ꯃꯣꯏꯒꯤ ꯆꯥꯎꯅ ꯍꯥꯡꯉꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯇꯨꯏꯕ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯑꯩꯒꯤ ꯇ꯭ꯔꯦꯛ ꯁꯨꯠ ꯑꯃ ꯇꯨꯔꯛꯑꯣ ꯍꯥꯏꯌꯦꯕ ꯑꯩꯅ ꯐꯣꯇꯣ ꯄꯤꯕ ꯁꯤꯒꯤ ꯇ꯭ꯔꯦꯛ ꯁꯨꯠꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯇꯨꯔꯛꯑꯣ ꯅꯪ ꯑꯩꯉꯣꯟꯗ ꯀ꯭ꯋꯥꯂꯤꯇꯤ ꯄꯤꯔꯛꯑꯣ ꯁꯤꯅꯦꯕ ꯐꯪꯉꯦ ꯑꯩꯁꯦ ꯂꯤꯠꯂꯤꯀꯣ ꯑꯩꯁꯦ ꯁꯦꯠꯂ ꯑꯗꯨꯝ ꯆꯠꯂꯦ ꯖꯤꯝꯗꯁꯨ ꯁꯦꯠꯂ ꯆꯠꯂꯦꯀꯣ ꯊꯤ ꯅꯨꯡꯉꯥꯏ ꯍꯥꯏ ꯀ꯭ꯋꯥꯂꯤꯇꯤꯅꯦꯕ ꯂꯩꯔꯤꯁꯦ ꯕꯠ ꯁꯤꯗꯩꯁꯦ ꯑꯩꯉꯣꯟꯗ ꯏꯁꯨ ꯑꯃ ꯐꯪꯉꯦꯕ ꯃꯥꯒꯤ ꯁꯤꯒꯤ ꯀꯞꯁꯦ ꯏꯁꯨ ꯐꯪꯉꯦꯕ ꯕꯤꯖꯤꯅꯦꯁꯀꯤ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯅ ꯁꯥꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦ ꯃꯨꯟꯅ ꯇꯧꯕ ꯀꯞꯁꯤꯒꯤ ꯏꯁꯨ ꯐꯪꯉꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯌꯦꯕ ꯅꯪ ꯑꯩꯉꯣꯟꯗ ꯀꯞꯁꯦ ꯑꯇꯥꯡꯕ ꯄꯤ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯌꯦꯕ ꯑꯩꯅ ꯀꯞꯁꯦ ꯐꯖꯕ ꯀꯞ ꯄꯤꯌꯣ ꯑꯩ ꯅꯦꯛꯁ ꯌꯔꯗ ꯂꯥꯛꯏꯕ ꯆꯍꯤ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯅꯤꯀꯣ ꯂꯥꯛꯏꯕ ꯆꯍꯤꯁꯦ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯂꯣꯟꯆ ꯇꯧꯗꯣꯏꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯌꯦꯕ ꯁꯣ ꯅꯪꯅ ꯁꯤꯗꯩꯁꯦ ꯃꯆꯨ ꯀꯩꯀꯩ ꯃꯆꯨ ꯄꯤ ꯉꯝꯅꯤ ꯀꯩꯀꯩ ꯇꯧ ꯉꯝꯅꯤ ꯑꯩꯉꯣꯟꯗ ꯑꯩ ꯂꯣꯟꯆ ꯇꯧꯗꯣꯏꯅꯦ ꯑꯗꯨꯅ ꯅꯪ ꯁꯤꯗ ꯍꯥꯏꯔꯣ ꯁꯝꯃꯔꯗꯁꯨ ꯂꯤꯠꯄ ꯌꯥꯕ ꯋꯤꯟꯇꯔꯗꯁꯨ ꯂꯤꯠꯄ ꯌꯥꯕ ꯖꯤꯝꯗ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯄꯣꯠꯁꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯑꯩꯅ ꯊꯤ ꯀꯩꯅꯣꯝꯗ ꯑꯩꯅ ꯑꯦꯗꯤꯗꯥꯁꯇ ꯊꯤꯕ ꯃꯇꯝꯗ ꯑꯦꯗꯤꯗꯥꯁ ꯑꯩꯅ ꯄꯥꯝꯃꯤꯕ ꯇ꯭ꯔꯦꯛ ꯁꯨꯠ ꯐꯪꯗꯦ ꯇ꯭ꯔꯤꯄꯜ ꯆꯦꯟ ꯑꯗꯨꯅ ꯑꯩꯅ ꯀꯣꯛ ꯊꯥꯗꯔꯒ ꯑꯩꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯅ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯂꯣꯏ ꯌꯦꯡꯉꯤꯅꯦꯕ ꯁꯣ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏꯌꯦꯕ ꯅꯪ ꯁꯤ ꯇꯧꯗꯦ ꯑꯩꯉꯣꯟꯗ ꯃꯤꯅꯤꯃꯝ ꯑꯣꯔꯗꯔ ꯃꯥ ꯍꯥꯏꯌꯦ ꯃꯤꯅꯤꯃꯝ ꯑꯣꯔꯗꯔ ꯀ꯭ꯋꯥꯟꯇꯤꯇꯤ ꯂꯩꯇꯦ ꯅꯪꯅ ꯑꯄꯥꯝꯕ ꯍꯥꯏꯔꯣ ꯅꯪ ꯑꯄꯥꯝꯕ ꯁꯥꯒꯦ ꯍꯥꯏꯌꯦꯕ ꯑꯗꯨ ꯇꯥꯔꯗꯤ ꯑꯩ ꯀꯣꯝꯃꯦꯕ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯗ ꯅꯨꯡꯉꯥꯏꯔꯅꯤꯕ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯃꯣꯗꯦꯜ ꯑꯃꯅꯤꯗ ꯁꯦꯠꯍꯟꯈ꯭ꯔ ꯂꯣꯏꯔꯦ ꯑꯐꯥꯎꯕ ꯃꯣꯗꯦꯜ ꯑꯃꯅꯤꯗ ꯁꯦꯠꯍꯟꯈ꯭ꯔ ꯂꯣꯏꯔꯦ ꯑꯗꯨ ꯄꯣꯠꯇꯣ ꯑꯩꯅ ꯄꯤꯁ ꯑꯃꯅꯤ ꯂꯧꯈꯠꯂ ꯃꯣꯏꯗ ꯊꯥꯕꯤꯈ꯭ꯔ ꯒꯤꯐꯇ ꯊꯥꯕꯤꯈ꯭ꯔ ꯄꯩꯁꯥ ꯈꯔ ꯇꯤꯡꯊꯣꯛꯑ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯕꯤꯜ ꯇꯧꯕ ꯍꯧꯔꯅꯤ ꯁꯣ ꯕꯤꯖꯤꯅꯦꯁ ꯏꯁ ꯑꯦꯚ꯭ꯔꯤꯋꯦꯌꯔ ꯃꯦꯟ ꯌꯨ ꯅꯤꯗ ꯇꯨ ꯑꯄ꯭ꯂꯥꯏ ꯌꯣꯔ ꯃꯥꯏꯟ ꯅꯪ ꯅꯁꯥꯅ ꯍꯥꯟꯅ ꯅꯪ ꯅꯁꯥꯅ ꯍꯥꯟꯅꯅꯦ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯗ꯭ꯔꯦꯁꯤꯡꯕꯨ ꯑꯣꯏꯔꯦ ꯀꯩꯕꯨ ꯑꯣꯏꯔꯦ ꯅꯪ ꯅꯁꯥꯒꯤ ꯍꯥꯟꯅ ꯄ꯭ꯔꯗꯛ ꯑꯃꯈꯛꯇꯪ ꯁꯥꯜꯂꯒ ꯅꯁꯥꯅ ꯑꯝꯇꯪ ꯁꯤꯖꯤꯟꯅꯧꯅꯦ ꯐꯥꯔꯁ ꯊꯤꯡ ꯑꯝꯇ ꯇꯧ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯗꯨꯐꯥꯎ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯗꯕ꯭ꯔꯕ ꯑꯩ ꯍꯥꯏꯗꯣꯏꯁꯦ ꯑꯗꯨꯐꯥꯎ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯗꯕ꯭ꯔꯕ ꯕꯣꯔꯤꯁ ꯑꯗꯨꯐꯥꯎ ꯇ꯭ꯔꯥꯏ ꯇꯧꯅꯤꯡꯗꯕ꯭ꯔꯕ ꯕꯣꯔꯤꯁ ꯑꯣꯏꯅ ꯇꯧꯅꯤꯡꯉꯦ ꯁꯥꯔ ꯅꯪ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯂꯣꯏꯅ ꯄꯩꯁꯥ ꯊꯣꯛꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯎꯝ this is the way man this is the way ꯄꯩꯁꯥ ꯇꯥꯟꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯅꯁꯨ ꯂꯧꯁꯜꯂꯛꯀꯅꯨ ꯑꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯅꯁꯨ ꯂꯧꯁꯜꯂꯛꯀꯅꯨ ꯗꯤꯐ꯭ꯔꯦꯟ ꯋꯦꯗ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕꯒꯤ ꯂꯝꯕꯦꯜꯁꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯅꯤ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯂꯥꯛꯏꯕ ꯆꯍꯤꯁꯤꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ this is my goal ꯑꯩꯒꯤ ꯒꯣꯜꯗꯤ ꯀꯩꯅꯣ ꯅꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯂꯥꯛꯏꯕ ꯆꯍꯤꯁꯤꯗ 6 months ꯃꯅꯨꯡꯗ ꯅꯣꯏꯒꯤ ꯅꯁꯥꯒꯤ ꯕ꯭ꯔꯦꯟ ꯁꯦꯝꯕ ꯅꯁꯥꯅ ꯏꯟꯀꯝ ꯁ꯭ꯇ꯭ꯔꯤꯝ ꯁꯦꯝꯈꯤꯕꯁꯦ ꯑꯩꯒꯤ ꯒꯣꯜꯅꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯇꯣꯞꯄ ꯀꯩꯝ ꯂꯩꯇꯦ ꯅꯣꯏ ꯅꯁꯥꯅ ꯄꯩꯁꯥ ꯊꯣꯛꯄ ꯅꯣꯏ ꯅꯁꯥꯅ ꯑꯩ ꯄꯦꯜꯂꯦꯍꯦ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯁꯦꯝꯃꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯤ ꯈꯛꯇꯅꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯕꯤꯜ ꯇꯧꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯁꯤꯗꯩꯁꯤꯗ ꯃꯤ ꯂꯣꯏꯅꯃꯛ ꯑꯣꯏꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕ ꯃꯤ ꯂꯣꯏꯅꯃꯛ ꯁꯤꯗꯩꯁꯤꯗ ꯏꯃꯔꯖꯦꯟꯁꯤ ꯃꯤ ꯂꯣꯏꯅꯃꯛ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦꯕ ꯕꯠ ꯈꯔ ꯈꯛꯇꯅꯦꯕ ꯑꯣꯏꯗꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯁꯣ ꯑꯣꯏꯒꯗꯕꯁꯦ ꯀꯅꯥꯅꯣ ꯅꯁꯥꯅ ꯍꯪꯖꯔꯨ ꯀꯣꯏꯁꯟꯁꯦ am I the one ꯍꯪꯕꯗ ꯅꯁꯥꯅ ꯍꯪꯖꯔꯨ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯅꯁꯥꯅ ꯂꯦꯖꯤꯅꯦꯁ ꯑꯣꯏ ꯂꯩꯇꯥꯔꯗꯤ ꯒ꯭ꯔꯣ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯕꯤꯖꯤꯅꯦꯁꯁꯤ ꯌꯦꯡꯉꯣ ꯕꯤꯖꯤꯅꯦꯁꯁꯦ ꯁꯨꯝ ꯌꯦꯡꯉꯣ ꯕꯤꯖꯤꯅꯦꯁꯁꯦ ꯁꯨꯝ ꯌꯦꯡꯉꯣ ꯀꯔꯤꯅꯣ ꯇꯧꯏ ꯃꯌꯥꯝꯁꯤꯡꯁꯦ ꯀꯔꯤ ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤꯒꯦ ꯀꯃꯥꯏ ꯀꯔꯤ ꯍꯧꯗꯣꯛ ꯌꯥꯒꯦ ꯑꯩ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯌꯣ ꯑꯩ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯃꯥꯔꯀꯦꯇꯤꯡ ꯑꯦꯖꯦꯟꯁꯤ ꯑꯩꯅ ꯐꯣꯀꯁ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯑꯩꯒꯤ ꯑꯗꯨ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯥꯏꯗꯤꯌꯥ ꯑꯃ ꯒꯦꯗꯔ ꯇꯧꯔꯛꯏꯅꯦ ꯑꯦꯚ꯭ꯔꯤꯗꯦ ꯑꯩꯒꯤ ꯃꯥꯏꯟꯁꯤꯗ ꯑꯥꯏꯗꯤꯌꯥ ꯑꯃꯃꯝ ꯄꯣꯛꯀꯅꯤꯕ ꯀꯩꯅꯣ ꯄꯣꯛꯇꯕ ꯌꯥꯗꯦꯕ ꯑꯗꯨꯕꯨ ꯑꯩ ꯑꯥꯏꯗꯤꯌꯥꯁꯦ ꯂꯣꯏꯅꯃꯛ ꯑꯩ ꯋꯔꯛ ꯇꯧꯔ ꯚꯦꯂꯤꯠ ꯑꯣꯏꯍꯟꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯐ꯭ꯌꯨ ꯑꯥꯏꯗꯤꯌꯥꯁ ꯈꯛꯇꯅꯦ ꯈꯪꯒꯠꯂꯛꯀꯗꯣꯏꯁꯦ ꯐ꯭ꯌꯨ ꯑꯥꯏꯗꯤꯌꯥꯁ ꯃꯔꯛꯇ ꯑꯩꯅ ꯀꯩ ꯈꯜꯂꯝꯃꯤ ꯑꯩ ꯍꯥꯏꯔꯛꯀꯦꯕ ꯑꯩꯅ ꯃ꯭ꯌꯨꯖꯤꯛ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯀꯩ ꯈꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯔꯦ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯊꯥꯗꯣꯛꯑꯦ ꯅꯥꯎ ꯋꯥꯠ ꯑꯩꯅ ꯕꯤꯖꯤꯅꯦꯁꯀꯤ ꯅꯣꯂꯦꯖ ꯒꯦꯟ ꯇꯧꯕ ꯍꯧꯔꯛꯑꯦ ꯄꯤꯕꯥ ꯃꯨꯟꯅ ꯇꯧ ꯑꯩꯅ ꯕꯤꯖꯤꯅꯦꯁꯀꯤ ꯅꯣꯂꯦꯖ ꯒꯦꯟ ꯇꯧꯕ ꯍꯧꯔꯛꯑꯦꯕ ꯃꯇꯝꯁꯦ ꯑꯩ ꯀꯩ ꯈꯜꯂꯤ ꯈꯪꯕ ꯑꯩꯒꯨꯝꯕ ꯑꯥꯔꯇꯤꯁ ꯀꯌꯥ ꯑꯃ ꯂꯩ ꯄꯩꯁꯥ ꯇꯥꯟ ꯉꯝꯗꯕ ꯁꯣ ꯑꯩꯅ ꯁꯤꯗꯩꯁꯦ ꯑꯩꯅ ꯃꯣꯏꯁꯦ ꯃꯦꯅꯦꯖ ꯇꯧꯔꯒ ꯑꯩꯅ ꯃꯣꯏꯒꯤ ꯁꯣꯁ ꯑꯦꯟ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯣꯏꯒꯤ ꯄ꯭ꯔꯣꯃꯣꯁꯟ ꯃꯣꯏꯒꯤ ꯁꯤ ꯃꯌꯥꯝꯁꯤꯡ ꯀꯣꯂꯥꯕꯣꯔꯦꯁꯟ ꯃꯌꯥꯝꯁꯤꯡꯁꯦ ꯄꯨꯔꯛꯇꯥꯔꯗꯤ ꯍꯥꯎ ꯀꯦꯟ ꯑꯥꯏ ꯃꯦꯛ ꯃꯅꯤ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯈꯜꯂꯦꯕ ꯇꯦꯂꯦꯟ ꯃꯦꯅꯦꯖꯃꯦꯟ ꯑꯃꯨꯛ ꯈꯜꯂꯦꯕ ꯗꯤꯐ꯭ꯔꯦꯟ ꯋꯦ ꯑꯣꯐ ꯊꯤꯡꯀꯤꯡꯅꯦ ꯄꯩꯁꯥ ꯇꯥꯟꯕꯩꯗꯃꯛꯇ ꯑꯟꯂꯤꯃꯤꯇꯦड ꯑꯥꯏꯗꯤꯌꯥꯁꯅꯦ ꯊꯣꯛꯂꯛꯇꯣꯏꯁꯦ ꯗꯤꯐ꯭ꯔꯦꯟ ꯋꯦꯅ ꯑꯩ ꯀꯣꯛꯁꯤ ꯂꯥꯛꯑꯦꯕ ꯑꯣꯀꯦ ꯁꯤ ꯑꯣꯏꯇꯥꯔꯗꯤ ꯇꯧꯕ ꯌꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯏꯗꯤꯌꯥꯁꯦ ꯃꯊꯪ ꯄꯣꯛꯂꯛꯀꯅꯤꯕ ꯁꯤ ꯑꯩꯅ ꯏꯃꯥꯝ ꯒꯥꯖꯤꯗꯒꯤ ꯃꯥꯔꯀꯦꯇꯤꯡ ꯐꯖꯕ ꯑꯃ ꯂꯔꯟ ꯇꯧꯈꯤꯕ ꯏꯃꯥꯝ ꯒꯥꯖꯤꯗꯒꯤ ꯅꯣꯏ ꯅꯣꯡꯇ ꯂꯔꯟ ꯇꯧꯔꯝꯃꯣꯏꯕ ꯅꯣꯏꯗꯤ ꯖꯁ ꯌꯦꯡꯕ ꯃꯤ ꯈꯔ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯏꯃꯥꯝ ꯒꯥꯖꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕ ꯑꯩꯅ ꯁꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗꯗꯤ ꯑꯃꯨꯛꯇꯤ ꯍꯥꯏꯈ꯭ꯔꯕ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯏꯃꯥꯝ ꯒꯥꯖꯤꯅ ꯀꯩ ꯍꯥꯏꯒꯦ ꯃꯇꯝꯗ ꯑꯩ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯑꯩꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯏꯟꯇꯔꯅꯦꯠꯀꯤ ꯕꯤꯖꯤꯅꯦꯁ ꯇꯧꯀꯥꯟꯗ ꯑꯩꯉꯣꯟꯗ ꯀꯣꯛ ꯌꯥꯝ ꯆꯤꯛꯑꯦ ꯑꯩꯁꯦ
ꯀꯣꯛ ꯌꯥꯝ ꯆꯤꯛꯄꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯁꯤꯒꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯎꯞꯄꯤꯕ ꯑꯅꯣꯞꯁꯦ ꯑꯩꯅ ꯁ꯭ꯄꯦꯁꯦꯜ ꯑꯩꯅ ꯁꯦꯝꯍꯜꯂꯒ ꯁꯤꯒꯤ ꯑꯅꯣꯞꯁꯤꯗ ꯑꯩꯅ ꯐꯖꯅ ꯁꯤꯗꯩꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯛ ꯆꯤꯛꯇꯅꯕ ꯑꯗꯒꯤ ꯑꯩꯒꯤ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯅꯕ ꯑꯗꯒꯤ ꯂꯨꯛꯁ ꯐꯖꯅꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯏꯟꯇꯔꯅꯦꯠ ꯕꯤꯖꯤꯅꯦꯁꯁꯦ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯑꯩꯒꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏ ꯁꯤꯒꯤ ꯑꯅꯣꯞꯁꯦ ꯑꯩꯅ ꯐꯖꯅ ꯑꯩꯒꯤ ꯃꯤꯉꯣꯟꯗ ꯁꯥꯍꯜꯂ ꯄꯨꯔꯛꯄ ꯑꯅꯣꯞꯅꯦ ꯍꯥꯏ ꯁꯣ ꯋꯥꯠ ꯏज ꯍꯤ ꯗꯨꯏꯡ ꯃꯥꯔꯀꯦꯇꯤꯡꯅꯦꯕ ꯁꯦ ꯃꯥꯒꯤ ꯑꯗꯨꯒꯤ ꯑꯅꯣꯞꯇꯣ ꯃꯥꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯍꯥꯡꯗꯣꯛꯑ ꯑꯗꯨ ꯑꯅꯣꯞꯇꯣ ꯊꯥꯗꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯅꯣꯞꯇꯣ ꯂꯩꯒꯅꯤ ꯄꯩꯒꯩ ꯃꯤ ꯂꯩ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯁꯦꯜ ꯋꯤꯗꯥꯎꯠ ꯁꯦꯜꯂꯤꯡ ꯐꯣꯔꯃꯨꯂꯥꯅꯦ ꯁꯦꯜ ꯋꯤꯗꯥꯎꯠ ꯁꯦꯜꯂꯤꯡ ꯐꯣꯔꯃꯨꯂꯥ ꯃꯤꯉꯣꯟꯗ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯣ ꯄꯣꯛꯊꯣꯛꯍꯜꯂꯨ ꯍꯥꯏꯕꯅꯤ ꯑꯄꯥꯝꯕꯗꯣ ꯄꯣꯛꯊꯣꯛꯍꯜꯂꯨ ꯍꯥꯏꯕ ꯑꯄꯥꯝꯕꯗꯣ ꯄꯣꯛꯊꯣꯛꯍꯟꯕ ꯉꯝꯗ ꯇꯥꯔꯗꯤ ꯁꯦꯜꯁ ꯇꯧꯕ ꯁꯨꯡ ꯉꯝꯃꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯁꯥꯖꯤꯠ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯇꯥꯏ ꯑꯗꯨꯁꯤꯡꯗꯣ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯒꯦꯝꯁꯦ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯒꯦꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯗ꯭ꯔꯤꯉꯩ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯅꯣꯏ ꯍꯧꯖꯤꯛ ꯋꯥꯏꯁꯦ ꯀꯃꯥꯏꯅ ꯑꯩꯅ ꯇꯥꯛꯈ꯭ꯔꯦꯕ ꯅꯣꯏꯗ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯥꯟꯕꯩ ꯂꯝꯕꯦꯜꯁꯦ ꯁꯤꯗꯩ ꯍꯧꯗꯣꯔꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯥꯏꯈ꯭ꯔꯦꯕ ꯕꯠ ꯈꯔ ꯑꯃ ꯂꯩꯁꯦ ꯀꯩꯗꯧꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀꯩꯗꯧꯔ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯊꯣꯛꯇꯣꯏꯁꯤ ꯀꯃꯥꯏꯅ ꯁꯤꯗꯩ ꯇꯥꯟꯗꯣꯏꯅꯦ ꯍꯥꯏꯕꯁꯤ ꯁꯤꯅꯦꯕ ꯍꯧꯖꯤꯛ ꯁ꯭ꯇꯛ ꯇꯧꯔ ꯂꯩꯁꯦ ꯁ꯭ꯇꯛꯁꯦ ꯁꯤꯗꯅꯦꯕ ꯂꯩꯔꯤꯁꯦ ꯄꯩꯁꯥ ꯇꯥꯟꯕ ꯃꯤ ꯌꯥꯎꯈ꯭ꯔꯕꯅꯦꯕ ꯑꯥꯔꯖꯨꯟ ꯄꯩꯁꯥ ꯇꯥꯟꯈ꯭ꯔꯕꯅꯤ ꯑꯗꯩ ꯃꯊꯪ ꯃꯊꯪ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯛꯑꯕꯅꯦꯕ ꯁꯤꯗꯩ ꯇꯥꯟꯕ ꯍꯧꯔꯛꯇꯣꯏ ꯃꯌꯥꯝꯁꯤꯡꯁꯦ ꯐ꯭ꯌꯨ ꯗꯦꯖꯇ ꯄꯩꯁꯥ ꯇꯥꯟꯈ꯭ꯔꯕꯅꯤ ꯃꯁꯥꯃꯛ ꯅꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯃꯁꯨ ꯑꯃꯨꯛ ꯁꯦꯠꯈ꯭ꯔꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯣ ꯁꯤꯒꯤ ꯄꯣꯠꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯁꯤꯒꯤ ꯄꯣꯠꯁꯤ ꯅꯪꯅ ꯋꯦꯗꯣ ꯐꯖꯅ ꯌꯨꯇꯤꯂꯥꯏꯁ ꯇꯧꯗꯕꯩꯅꯦꯕ ꯋꯦꯗꯣ ꯌꯨꯇꯤꯂꯥꯏꯁ ꯇꯧ ꯇꯥꯔꯗꯤ ꯄꯩꯁꯥ ꯇꯥꯟꯕꯁꯦ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯇꯥꯟꯕ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯉꯁꯤꯗꯤ ꯃꯅꯤꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯒꯦꯕ ꯅꯣꯏꯅ ꯄꯜꯂꯤꯕ ꯃꯐꯝꯁꯦ ꯑꯩ ꯈꯪꯉꯦꯕ ꯁ꯭ꯀꯤꯜꯁꯇꯤ ꯅꯣꯏ ꯈꯪꯕ ꯍꯧꯔꯦꯕ ꯁ꯭ꯀꯤꯜꯁꯇꯤ ꯍꯧꯖꯤꯛ ꯂꯩꯔꯦꯕ ꯕꯠ ꯍꯥꯎ ꯀꯦꯟ ꯑꯥꯏ ꯖꯦꯅꯔꯦꯠ ꯃꯅꯤ ꯍꯥꯏꯕꯅꯦꯕ ꯑꯣꯄꯦꯟꯗꯁꯤꯁꯨ ꯍꯧꯖꯤꯛ ꯀꯟꯅ ꯇꯨꯝꯃꯤꯕ ꯍꯧꯖꯤꯛ ꯑꯩ ꯍꯥꯏꯒꯦ ꯇꯨꯝꯃꯤꯁꯦ ꯀꯩꯅꯣ ꯑꯩ ꯃꯉꯣꯟꯗ ꯑꯩꯅ ꯍꯥꯏ ꯄꯣꯠꯁꯦ ꯅꯪ ꯍꯧꯖꯤꯛ ꯀꯦꯟꯚꯥ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯀꯦꯟꯚꯥꯒꯤ ꯇꯦꯝꯄ꯭ꯂꯦꯠꯁꯦ ꯐꯖꯅ ꯁꯦꯝꯃꯣ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯝꯇꯪ ꯆꯂꯥꯏꯁꯤ ꯑꯗꯨꯒ ꯇꯥꯔꯒꯦꯠ ꯇꯧꯁꯤ ꯃꯄꯥꯟꯗ ꯂꯣꯏ ꯇꯥꯔꯒꯦꯠ ꯇꯧꯁꯤ ꯍꯥꯏꯕꯅꯦ ꯑꯦꯚ꯭ꯔꯤ ꯗꯦ ꯏꯠꯁ ꯑꯦꯟ ꯑꯦꯚ꯭ꯔꯤ ꯗꯦ ꯂꯨꯄꯥ ꯆꯍꯨꯝ ꯁꯦꯜꯁ ꯇꯧꯕꯗ ꯃꯥ ꯄꯩꯁꯥ ꯌꯧꯅ ꯇꯥꯟꯅꯤ ꯕꯠ ꯍꯤ ꯋꯥꯟꯠꯁ ꯇꯨ ꯁ꯭ꯂꯤꯞ ꯃꯣꯔ ꯅꯠꯇ꯭ꯔꯣ ꯄꯦꯟꯗ꯭ꯔꯖꯤꯠ ꯄꯩꯁꯥ ꯇꯥꯟꯕꯗꯤ ꯑꯝꯇ ꯈꯜꯂꯨ ꯅꯁꯥꯅ ꯈꯜꯂꯨ ꯅꯁꯥꯅ ꯑꯃꯨꯛꯇꯪ ꯐꯖꯅ ꯈꯜꯂꯨ ꯌꯥꯝꯅ ꯋꯦꯁꯤ ꯄꯩꯒꯦ ꯑꯣꯟꯂꯥꯏꯟꯒꯤ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯕ ꯁꯄꯣꯁ ꯇꯧ ꯌꯥꯕ ꯃꯌꯥꯝꯁꯦ ꯑꯩ ꯍꯥꯏꯒꯦ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦꯕ ꯃꯅꯤꯄꯨꯔꯗ ꯁꯦꯀꯦꯟ ꯍꯦꯟ ꯕꯤꯖꯤꯅꯦꯁ ꯇꯧꯏꯀꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯁꯦꯀꯦꯟ ꯍꯦꯟꯁꯤꯗꯒꯤ ꯄꯣꯠ ꯑꯐꯕ ꯃꯌꯥꯝ ꯈꯟꯒꯠꯂꯨꯔꯣꯕ ꯅꯪꯅ ꯉꯁꯤ ꯂꯣꯏ ꯈꯟꯒꯠꯂꯨꯔꯣꯕ ꯈꯟꯒꯠꯂ ꯄꯨꯔꯛꯑꯣ ꯈꯟꯒꯠꯂꯒ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠ ꯑꯃ ꯍꯥꯡꯗꯣꯛꯑꯣ ꯌꯨꯁ ꯄ꯭ꯔꯗꯛ ꯅꯪꯒꯤ ꯃꯃꯤꯡ ꯑꯃ ꯊꯣꯜꯂꯣ ꯃꯃꯤꯡꯁꯦ ꯊꯣꯜꯂꯀꯥꯟꯗ ꯌꯨꯁ ꯄ꯭ꯔꯗꯛ ꯖꯦꯅꯨꯏꯟ ꯄ꯭ꯔꯗꯛ ꯑꯩꯅ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯀꯦꯇꯒꯔꯥꯏꯁ ꯇꯧ ꯀꯦꯇꯒꯔꯥꯏꯁ ꯇꯧꯔ ꯃꯇꯨꯡꯗ ꯅꯪꯒꯤ ꯁꯤꯗꯩꯁꯤꯗ ꯂꯦꯗꯔ ꯕꯨꯠꯁ ꯑꯗꯒꯤ ꯂꯦꯗꯔ ꯖꯤꯟꯁ ꯑꯗꯒꯤꯗꯤ ꯐꯨꯔꯤꯠ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯞꯀꯠꯂ ꯐꯣꯇꯣ ꯊꯤ ꯅꯥꯟꯅ ꯍꯥꯞꯀꯠꯂꯒ ꯅꯪꯒꯤ ꯋꯦꯕꯁꯥꯏꯠꯇ ꯄꯨꯔꯥ ꯍꯥꯡꯗꯣꯛꯑꯣ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯂꯤꯚꯥꯏꯁꯀꯤ ꯑꯣꯔꯤꯖꯤꯅꯦꯜ ꯁꯄꯣꯁ ꯂꯤꯚꯥꯏꯁꯀꯤ 5,000 ꯄꯤꯕꯁꯦ ꯅꯪꯅ ꯄꯨꯔ ꯂꯥꯛꯑꯦꯕ ꯁꯦꯀꯦꯟ ꯍꯦꯟꯗ ꯄꯨꯔ ꯂꯥꯛꯑ ꯅꯪ ꯂꯨꯄꯥ 300ꯗ ꯂꯧꯔ ꯂꯥꯛꯑꯦꯕ 300ꯗ ꯂꯧꯔ ꯂꯥꯛꯄꯗ ꯅꯪꯅ 999ꯗ ꯑꯣꯟꯂꯥꯏꯟꯗ ꯌꯣꯟꯊꯣꯛ ꯇꯥꯔꯗꯤ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯀꯌꯥꯝ ꯇꯥꯅꯤ ꯖꯁ ꯌꯨꯁ ꯄ꯭ꯔꯗꯛꯀꯤ ꯌꯨꯁ ꯃꯥꯔꯀꯦꯠꯁꯦ ꯅꯪꯅ ꯀꯩꯅꯣ ꯇꯧꯔ ꯀꯦꯞꯆꯔ ꯇꯧꯔꯒ ꯑꯣꯟꯂꯥꯏꯟꯒꯤ ꯄꯥꯋꯔꯁꯦ ꯑꯗꯨꯅꯦꯕ ꯑꯣꯟꯂꯥꯏꯟꯒꯤ ꯄꯥꯋꯔꯁꯦ ꯕꯠ ꯌꯨ ꯑꯥꯔ ꯅꯣꯠ ꯌꯨꯇꯤꯂꯥꯏꯖꯤꯡ ꯏꯠ ꯀꯌꯥꯃꯨꯛ ꯌꯥꯝ ꯄꯩꯁꯥ ꯇꯥꯟ ꯌꯥꯏ ꯍꯧꯖꯤꯛ ꯏꯃꯨꯡꯗ ꯂꯩꯕ ꯄꯣꯠꯁꯦ ꯅꯪ ꯔꯤꯁꯦꯜ ꯇꯧꯔꯒ ꯁꯦꯀꯦꯟ ꯍꯦꯟꯗ ꯂꯩꯕ ꯄꯣꯠꯁꯦ ꯔꯤꯁꯦꯜ ꯇꯧꯔꯒ ꯍꯥꯞꯀꯠꯂꯒ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯁꯦ ꯅꯪ ꯌꯣꯟꯕ ꯃꯇꯝꯗ ꯄꯩꯁꯥ ꯇꯥꯟꯗꯣꯔꯕꯅꯦꯕ ꯐꯦꯁꯕꯨꯛ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯒꯤ ꯊ꯭ꯔꯨꯗ ꯑꯃꯒꯤ ꯊ꯭ꯔꯨꯗ ꯅꯪꯒꯤ ꯌꯨꯁ ꯄ꯭ꯔꯗꯛꯁꯦ ꯐꯖꯅ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯇꯧꯕ ꯌꯥꯔ ꯄꯣꯠꯅꯦꯕ ꯏꯟꯗꯤꯌꯥꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯂꯩꯕꯅꯦ ꯅꯨꯄꯤ ꯑꯩ ꯀꯥꯎꯔꯦ ꯃꯥꯏ ꯕ꯭ꯔꯦꯟꯁꯦ ꯀꯩꯗꯧꯒꯦꯗ ꯃꯥꯒꯤ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟꯅꯦ ꯃꯥꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯨꯡ ꯆꯠꯂꯒ ꯃꯥꯅ ꯁꯤꯖꯤꯟꯅ ꯌꯥꯗꯕ ꯐꯨꯗ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯅ ꯄꯨꯔ ꯂꯥꯛꯑꯦꯕ ꯃꯣꯏꯅ ꯄꯨꯔ ꯂꯥꯛꯑꯦꯅ ꯄꯨꯔ ꯂꯥꯛꯑꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯇꯦꯂꯔ ꯍꯥꯏꯌꯔ ꯇꯧꯋꯦꯕ ꯇꯦꯂꯔꯁꯦ ꯍꯥꯏꯌꯔ ꯇꯧꯔꯀꯥꯟꯗ ꯇꯦꯂꯔꯗ ꯑꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯤꯛꯁꯑꯞ ꯇꯧꯔꯒ ꯑꯅꯧꯕ ꯐꯦꯁꯟ ꯗꯤꯖꯥꯏꯅꯔ ꯀ꯭ꯂꯣꯇꯤꯡꯒꯤ ꯇꯥꯏꯞꯇ ꯄꯨꯊꯣꯛꯑ ꯁꯤ ꯄꯣꯠꯁꯦ ꯄꯦꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯔꯒ ꯁꯦꯝꯈꯤꯕ ꯕ꯭ꯔꯦꯟꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯦꯕ ꯍꯧꯖꯤꯛ It's all about dedication, man. It's all about dedication. ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯇꯧꯕ ꯌꯥꯗꯕ ꯄꯣꯠꯁꯦ ꯀꯩ ꯂꯩꯔꯤꯒꯦ ꯁꯤꯅꯦꯕ ꯇꯧꯕ ꯌꯥꯗꯕ ꯄꯣꯠꯁꯦ ꯀꯩ ꯂꯩꯔꯤꯒꯦ ꯁꯤꯅꯦꯕ ꯑꯩ ꯍꯥꯏꯁꯦ ꯑꯩ ꯅꯍꯥꯟ ꯍꯥꯏꯈ꯭ꯔꯦ ꯏꯚꯟ ꯅꯁꯥꯒꯤ ꯋꯥꯜ ꯄꯦꯄꯔ ꯐꯥꯎꯗ ꯍꯥꯡꯗꯣꯛꯑ ꯄꯨꯊꯣꯛꯑꯣ ꯍꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯃ ꯂꯩ ꯑꯩ ꯎꯠꯂꯛꯀꯦ ꯀꯥꯔꯂꯣꯁ ꯗꯦꯜꯔꯣꯌꯤꯅ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯃꯥꯏꯟ ꯂꯣꯏ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯕꯗꯤ ꯌꯦꯡꯉꯣ ꯌꯥꯔꯦ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯏꯕꯗꯤ ꯁꯤꯒꯤ ꯀꯥꯔꯂꯣꯁ ꯗꯦꯜꯔꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯗꯩꯁꯦ ꯃꯥꯁꯦ ꯐꯥꯎꯟꯗꯔꯁꯦ ꯃꯥꯁꯦ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯇꯔꯅꯦꯕ
ꯁꯤꯁꯦ ꯗ ꯀ꯭ꯔꯤꯌꯦꯇꯔ ꯑꯣꯐ ꯍꯦꯕꯤꯠꯁ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯍꯦꯔꯤꯁ ꯑꯦꯝ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯄꯣꯠꯁꯤ ꯆꯪꯖꯦꯕ ꯁꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯅꯦꯕꯀꯣ ꯁꯤ ꯑꯩ ꯆꯠ ꯄꯨꯒꯦꯕ ꯅꯣꯏꯗ ꯁꯤ ꯌꯦꯡꯉꯨ ꯐꯤꯠꯅꯦꯁ ꯒꯤꯌꯔꯗ ꯄꯨꯒꯦꯕ ꯁꯤ ꯃꯥꯒꯤ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟ ꯄꯨꯊꯣꯛꯑꯦꯀꯣ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟ ꯂꯩꯖꯈ꯭ꯔꯦ ꯃꯥꯒꯤ ꯌꯥꯝ ꯂꯥꯏꯈ꯭ꯔ ꯄꯣꯠꯅꯤ ꯁꯤ ꯀ꯭ꯂꯣꯇꯤꯡ ꯕ꯭ꯔꯦꯟ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯍꯩꯔꯗꯤ ꯂꯣꯏꯕ ꯇꯧꯈꯤꯗꯧꯔꯕ ꯉꯥꯛꯇꯅꯦ ꯀꯩꯁꯨ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯕꯁꯦ ꯑꯗꯒꯤꯗꯤ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯎꯠꯈꯤꯕꯗꯣ ꯑꯃꯒ ꯄꯨꯔꯛꯀꯦꯕ ꯀ꯭ꯔꯤꯌꯦꯇꯔ ꯍꯦꯕꯤꯠꯁꯤꯗ ꯃꯥꯒꯤ ꯅꯤꯁꯇ ꯃꯥꯅ ꯀꯃꯥꯏꯅ ꯃꯥꯔꯀꯦꯠ ꯇꯧꯏꯁꯤ ꯌꯦꯡꯉꯣ 이루자ꯕꯩ puthue mana 이루자ꯕꯒꯤ ꯑꯗꯒꯤꯗꯤ sigunba ꯀꯩꯅꯣꯁꯤꯡꯁꯦ puthue ꯁꯤ ꯌꯦꯡꯉꯣ ꯀꯩꯕ travel kit puthue ꯑꯗꯒꯤ scrubber bundle puthue ꯑꯗꯒꯤꯗꯤ sigun ꯃꯌꯥꯝꯁꯤꯡꯁꯦ puthue ꯁꯤ market ꯇꯧꯔꯛꯏ ꯑꯗꯒꯤꯗꯤ shower bundle puthue body scrubber puthue body ꯁꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯥ ꯄꯩꯁꯥ ꯇꯥꯜꯂꯛꯏꯅꯦ ꯁꯤꯗꯩꯁꯦ ꯃꯥꯏ wallpaper motivational wall art ꯁꯤꯁꯨ ꯃꯥꯏ ꯄꯩꯁꯥ ꯇꯥꯜꯂꯛꯏꯅꯦ ꯁꯤ ꯃꯌꯥꯝꯁꯤꯡ ꯁꯤ passive income ꯉꯥꯛꯇꯅꯦ ꯁꯤ passive income ꯉꯥꯛꯇꯅꯦꯕꯁꯦ this is the way to make money ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯌꯥꯝ ꯍꯩ ꯅꯣꯏꯅ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯅꯣꯏꯗ ꯍꯧꯖꯤꯛ ꯄꯣꯠ ꯑꯃ ꯂꯩꯈ꯭ꯔꯦꯕ ꯅꯣꯏꯒꯤ ꯃꯥꯏꯟꯁꯦ ꯁ꯭ꯇ꯭ꯔꯦꯆ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯄꯣꯠ ꯑꯃ ꯊꯤꯔꯣꯕ ꯃꯄꯥꯟ ꯂꯝꯗꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯊꯤꯔꯣꯕ ꯀꯣꯏꯊꯤ ꯊꯤꯔꯒ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯄꯣꯠ ꯑꯃ ꯑꯗꯨ ꯄꯣꯠꯁꯦ ꯅꯪꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯗꯨ ꯃꯐꯝꯗꯨꯗ ꯁꯔꯥꯎꯟ ꯇꯧꯔꯣ ꯑꯗꯨ ꯃꯐꯝꯗꯨꯗ ꯕ꯭ꯔꯦꯟ ꯑꯃ ꯁꯦꯝꯃꯛꯑꯣ ꯁꯦꯝꯃꯀꯥꯟꯗ ꯑꯗꯨ ꯃꯐꯝꯗꯨꯗ ꯄꯨꯔꯥ ꯍꯥꯏ ꯀ꯭ꯂꯥꯁ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯣ ꯅꯪꯁꯦ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯃꯔꯝꯗ ꯀꯣꯟꯇꯦꯟꯠ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯣ ꯑꯗꯨ ꯕ꯭ꯔꯦꯟꯁꯦ ꯄꯨꯊꯣꯔꯛꯑꯣꯕ ꯅꯪ ꯂꯥꯛꯏꯕ ꯆꯍꯤꯗ ꯑꯗꯨ ꯄꯩꯁꯥ ꯀꯌꯥꯝ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯗ ꯅꯪ ꯈꯪꯄꯣꯠꯇꯦ same thing I'm going to do it same thing ꯑꯩ ꯇꯧꯔꯛꯇꯣꯏꯅꯦ ꯍꯧꯖꯤꯛ ꯑꯩꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯤꯠꯅꯦꯁꯇ ꯅꯣꯏ ꯅꯁꯥꯅ ꯈꯟꯖꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯐꯤꯠꯅꯦꯁꯇ ꯄꯩꯁꯥ ꯊꯥꯗꯅꯤꯡꯉꯝꯗꯕ ꯂꯤꯛꯑꯝꯕ ꯑꯩꯗꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯆꯪꯉꯀꯥꯟꯗ ꯐꯤꯠꯅꯦꯁꯇ ꯄꯩꯁꯥ ꯍꯩꯊꯔꯛꯏꯅꯦ ꯑꯩꯅ ꯍꯥꯏꯌꯦꯕ ꯊꯥ ꯑꯝꯗ ꯆꯥꯕꯗ ꯂꯨꯄꯥ 3,000 ꯆꯪꯉꯁꯨ 7 ꯆꯪꯉꯁꯨ 5 ꯆꯪꯉꯁꯨ 4 ꯆꯪꯉꯁꯨ ꯑꯩ ꯊꯥꯗꯔꯒꯦ ꯁꯤꯅꯦ ꯑꯩ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯥꯏꯌꯦꯕ let me grow ꯐꯤꯠꯅꯦꯁꯁꯦ ꯐꯖꯅ ꯇꯦꯁ ꯇꯧꯔꯒꯦ ꯍꯟꯗꯛ ꯃꯃꯥꯡꯗ ꯑꯩꯅ ꯐꯪꯈꯤꯗꯕ ꯄꯣꯠꯇꯣ ꯍꯟꯗꯛꯇꯤ ꯐꯖꯅ ꯇꯦꯁ ꯇꯧꯔꯒꯦ ꯃꯃꯥꯡꯗꯗꯤ ꯑꯩꯅ ꯁꯥꯟꯅꯔꯝꯃꯤ ꯄꯣꯠꯇꯣ ꯑꯩ ꯕ꯭ꯔꯣꯛ ꯆꯠꯂ ꯁꯥꯟꯅꯔꯝꯕꯅꯦ ꯌꯨꯝꯗ ꯄꯩꯁꯥ ꯈꯔ ꯂꯧꯔ ꯁꯥꯟꯅꯔꯝꯕ ꯄꯣꯠꯅꯦꯕ ꯁꯣ ꯑꯗꯨꯅ ꯑꯩ ꯊꯥꯗꯕ ꯉꯝꯈꯤꯗꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ let me build it ꯑꯩꯅ ꯍꯥꯏꯌꯦꯕ ꯁꯤ ꯕꯤꯜ ꯇꯧꯕꯁꯦ ꯁꯤ ꯕꯤꯜ ꯇꯧꯔꯒ ꯑꯩꯒꯤ ꯒꯣꯜ ꯁꯤꯅꯦꯕ ꯑꯩꯒꯤ ꯒꯣꯜꯁꯦ ꯑꯇꯩ ꯅꯠꯇꯦꯕ ꯑꯩꯒꯤ ꯒꯣꯜꯁꯦ ꯑꯩ ꯐꯤꯠꯅꯦꯁ ꯕꯣꯗꯤ ꯂꯨꯛꯁ ꯑꯣꯏꯕꯗꯣ ꯃꯤꯉꯣꯟꯗ ꯎꯠꯊꯣꯛꯄꯗꯣ ꯅꯠꯇꯦꯕ that is not my target ꯑꯗꯨꯗꯤ ꯂꯩꯖꯔꯁꯅꯨ ꯑꯩꯒꯤ ꯇꯥꯔꯒꯦꯠꯇꯤ what else can I build ꯍꯥꯏꯕꯅꯦ ꯁꯤꯗꯒꯤ ꯑꯩ ꯀꯩ ꯕꯤꯜ ꯇꯧꯕ ꯌꯥꯒꯦ ꯁꯤꯅꯦꯕ इवन अना सिदे इंटरनेट की कोच जिम की ट्रेनर क्या मोई पैसा तान हेते मोई कोर्स पीब गमदे अदे मोई लैंग्वेज प्रोवाइड तब गमदे अदुना मिंगोंदा सिगी पोचे एजुकेट तब गमदे अना लर्न तब तारदी व्हाट इफ अना इवन अगी कैनोगी अगी पर्सनल ब्रांड सेमा का अना कईगुंबा हयें फिटनेस की फाउदा 60 days transformation 80 days transformation हाइना फाउदा अगी ट्रांसफॉर्मेशन दो दिस इज हाउ आई ट्रांसफॉर्म माई सेल्फ इन जस्ट 90 days हाइबा पोतुगी अदुगी पोतुबुदा अना पीगी मतमदा अदगी अगी वे प्रोटीन फाउदा लॉन्च तौरप मतमदा अगी क्रिएटिन फाउ लॉन्च तौरप मतम सप्लीमेंट प्रोडक्ट फाउदा और कनो फाउदा फिश ऑयल फाउ अना लॉन्च तौरप और अगी मर्चेंडाइज फाउ लॉन्च तौरप मतमदा lots of people are going to buy it man this is the way to build business lapna uro kay nang tawdise lapna uro ubangam bro lanchen ubangam bro lapna ungam bro ngam sir haide sir no je aba fitness kido isa sa kunina torni ne khana leba poneba khwairo yare to khwairo sidi unlimited ne aduna paisa tan ba yabagi lambel jam lei hojik aina haijini hojik noi aina pi aina haijini ko even source for aina haireba suppose पुथोप यादे है केम लेते पुथोक पुथोप पोट लौबू दरकार तादे नंग मैन्युफैक्चर से कंटेक्ट तौरो डील तो वारी सानारो आई प्रोडक्ट से लॉन्च तौगे सुमाय तो नंगोंदे लौ नंग प्रोडक्ट लौबू मथौ केम तादे को केम लौबे यादे नंग तो दुइसे सैंपल अमा लौरो सैंपल लौरो फोटो शूट तौरो फरे हाय तादे अदु नंग वेबसाइट हापकल अदु पोस्ट मार्केट तो बहु दैट इज द वे टू बिल्ड बिजनेस हौबगै लाख मा थादर लाख अनि थादर के लाख हम थादर के हादि मांगी तादि लोरे पुंगलोय लोरे you will not grow hojiki ai ki kok hojik ta lai ai kok second hand gi hojik ai kok ta lai do ko hojik ta khudak ta haidarak pa ko ai kok ta yai rai ne to we a pot ma nu farm lai ai kaw re US ta ko mi idea se kamai to kitang idea se lo US ta ma gi maming se ko fit keno hai ne ma maming ji fajam ne moina ke do wi khambra mana please guys pay attention manipur da su north east da su india mang su loi tawya pone se hai pay attention tor khona da dia de mana ke doi khambra farmer mayam sing je khangnare
farmer ꯃꯌꯥꯝꯁꯤꯡꯁꯦ ꯈꯪꯅꯔ ꯃꯥꯅ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯅꯪꯒꯤ fruits ꯃꯌꯥꯝꯁꯤꯡ ꯅꯪ ꯊꯥꯗꯣꯛꯄ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯅꯪꯒꯤ ꯗꯤꯂꯔꯁꯤꯡꯗ ꯅꯪꯒꯤ ꯀꯁꯇꯃꯔꯁꯤꯡꯗ ꯊꯥꯗꯣꯛꯄ ꯂꯣꯏꯈ꯭ꯔꯀꯥꯟꯗ ꯑꯄꯠꯄ ꯅꯪ ꯂꯧꯊꯣꯛꯎꯕꯁꯤꯡꯁꯦ ꯑꯄꯠꯄ ꯈꯔ ꯆꯥꯕ ꯌꯥꯕ ꯂꯧꯊꯣꯛꯎꯕꯁꯤꯡꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯒꯦ ꯑꯩ ꯂꯣꯏ ꯀꯂꯦꯛ ꯇꯧꯒꯦ ꯍꯥꯏ ꯄꯩꯁꯥ ꯈꯔ ꯍꯣꯡꯅ ꯄꯤꯒꯦ ꯑꯩ ꯂꯣꯏ ꯀꯂꯦꯛ ꯇꯧꯒꯦ ꯍꯥꯏ ꯀꯩꯅꯣꯝ ꯍꯥꯏꯅ ꯐꯤꯠꯁ ꯗ꯭ꯔꯥꯏ ꯀꯩꯅꯣꯝ ꯑꯩ ꯀꯥꯎꯔ ꯃꯥꯏꯗꯨꯀꯣ ꯑꯩ ꯊꯤꯔꯛꯀꯦꯕ ꯊꯥꯕꯤꯔꯛꯀꯦꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯉꯣꯟꯗ ꯑꯩ ꯂꯧꯒꯦ ꯍꯥꯏꯌꯦꯕ ꯃꯥꯅ ꯁꯣ ꯉꯥꯡꯅꯔꯀꯥꯟꯗ ꯃꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛ ꯈꯟꯗꯣꯛꯑꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯌꯥꯝꯁꯤꯡ ꯂꯧꯊꯣꯛꯑꯦꯅ ꯈꯔ ꯐꯕ ꯆꯥꯕ ꯌꯥꯕꯁꯤꯡꯁꯦ ꯀꯩꯗꯧꯏ ꯈꯪꯕ꯭ꯔꯥ ꯃꯥꯅ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯍꯥꯡꯗꯣꯛꯑꯦꯕ ꯁꯕꯁꯀ꯭ꯔꯤꯞꯁꯟ ꯄ꯭ꯂꯥꯟ ꯍꯥꯡꯗꯣꯛꯑꯒ ꯌꯨꯝꯗ ꯃꯥꯅ ꯐ꯭ꯔꯨꯠꯁꯇ खितंग होंगना फंगनबदो माना पूरा पैकिंग तौर था खुदिंगी थाई था खुदिंगी थाई यूएस तनिको अदु इतार मा हाइजे काना बम फाइव फर्स्ट कइनो हई मांगनद्रे माना नेक्स्ट हई तांगा लई ngam दा पोतो खितंग अफब कंडीशन दा पुखत लगा माना अदु पोतो मयुम दा डिलीवर तो बिरे सब्सक्रिप्शन दा माना अफब खंगत लगा मी नि कमाई पैसा ताली नोम दा खलो सी पोत कोई मणिपुर तो यादे कोई नॉर्थ ईस्ट मसान तो यादे मैती मसान तो यादे हाब लेब्रो exactly man अदु इतारदी अइना हाइनिंगी पोट्स दी कइनो हाइम दमदा याम तीना लेगे opportunity से पइरे है opportunity से पइरे बनोइन हाइबो नंग तोबि कइनो हाइबो अइ हाइ तुजे अइगिदी कोक्स तो opportunity यामनग्रे अइना लोइ तोंगम मतेबो अइगिसु टारगेट लेजैबो अइगिसु टारगेट थमिनेबो अइ सी संगलके अमुक्ता पुलप सेंबा ngam बनतेबो क्वाइ फर्स्ट अइगी टीम स्ट्रॉंग ओइदबे यादेबो सो अइना ngam ngai हजिक तौरिनेबो So I use plan से पूरा याद नहीं ओ शिमाइना सीधा पैसा था दादी है ना पैखलक पे है ना तोड़ पे है so I ने पीबा जो है जो पीबा म्यूजिक तक डिपेंड तो गुनो बिजनेस लर्न तो म्यूजिक तक ग्रो तो गया था बिजनेस लर्न तो म्यूजिशियन में हमने ब्रोक चली से कहीं बिजनेस लर्न तो दबाई ने I was one of them too I जो माँ I जो अदू में ओरम मिने जो ना इन्हें नहीं हारी मैम सिंह बिजनेस लर्न तो तारी ग्रो तो उसको ngam there are millions of ways अइना हाइजे कुमार जी नंग जिरीबाम दा थिदुओबा कई पोट लेगे थियो करिगुम पोट अमा लेरगा पोटु येंखला पोटु वेबसाइट हांगदो दु तौरो मीना बेट्स फाउ योलगा पैसा आतान लेर सिगी कइनो सिबाउ योलगा मी पैसा तान लेर अइ नोइदना उतकिबदो अइ याम इंस्पायरिंग ओबा कइनो उतख्रे नइ नानगी क्रिस्पुन चालन तौ पोटु उतख्रे क्रिस कइनो हाइबदो ट्यूसडे हाइबदो उतख्रे कइनो मा योलदो पोट अनि हुंगदनी योलिदो अनि हुंगदो मा पैसा फन ता लेर सो दु इतादी ब्रोक चलीबा मैमसिंग अइना हाइसिना let's do something हाइबने let's do something नंग एजेंसी बिल्ड तौरिकाना let's do something हाइबने not only अइना हाइ पोचदी सुमाइन तौसी तौ अदगिदी वीडियो कंटेंट शेयर तौ अदु खुदा नते अदुदि कोने वारीने but first now let's make some money हाइबने let's make some money let's gather some money far away दा उ येंगो पोचे far दा येंगो तो ngam da kai legi na hojik thigalo suppose nang hojik towel business how do I has it hot lower mines the hot lower towel sai na bulk order lo mutan the plane da machu lo re hare machu lower kan ai ka do bi ai sigi poche ina print ta thajal laga print mafam da kari anobo way da ina print to holaga mayam da gi tongan ma towel o helaga sigi poche ina parlor da distribute to bi gym kangbu da distribute to bi kamaina ka da distribute to bi shakam changa da gi shakam changa na ti lots of ways amma khakta stick to legi amma khakta limit to thamganu you will not grow amma khakta sum stick to lei tari kamai to dinu kai si po se kai mind sinner kanda action lo dinu yam dar ka lei ai gi wena di anyone si the yawi anyone na mi punna mangna si lei mem pasa loi tan bi ai hotna raga di pasa loi tan bi ai ngasi ina pisi ko direct money da lai ngasi na 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 skills ta mi da ngasi na ina u bo matam da aingon da nungai ta khar lai aduna ne ina puthura ije si poche puthura I poche aina hai poche yon be a poche where kai yon be ya ge kai yon be ya ge thigalo kai yon be ya ge kai to be ya ge kai idea sina be ya ge kamai to be ya ge have se hojik phau da north east mi to nadri india mu to nadri hojik phau da mi mind hojik phau da name lai ri kai to ya ge an to lai ri khar khata ne to ije but again we can grow from here akoina ka akoina build to wure sida build to ya ra bane akoina pura build to ya ra bane sida ge akoina kai do gani khambra sumai to manufacturer am chatlo ngasi manufacturer am online da koi ti thiro koi ti thiraga
maga wari sanaro mai minimum order quantity leitabri yong kokse taw ko minimum order quantity leitabadi sidai si bulog de ama lorsu ya ani lorsu ya ha poram thiro whatever thira matung ma wari sanaro sanana nang kedong ni khambra nangi website hangdoga manipur target to north east target to target to matung kedong ni nangonde order la kan nang na mangonde order to ga nangi sida deliver to holo drop shipping gi tat to boda bu nang na mai product sinara directly anak bu mafum da le hello kan order to adugi pot nangi website hapchala thamana na mai photo man do tho do hapchalo adu order to ga post yolo or wholesale hangera wholesale hangdo mana kai wholesale nang wholesale website to wholesale hangdo no na contact to holo suppose example da glass hire je glass ama hire je suppose c hire je c hire matam dida anu ke gabar hire je si nang wholesale da fangi hire je si post na mong le lawtho mai photo lawtho ma deal tong ram na hapchalo mdu na ke do ni kamra sigi post na advertisement chalayo sigi post yola kana na ke dong ni do tadi nang mi na ka de nang na contact to bota so ai khoi gi product si direct mahas de laktu ni direct kolkata de laktu direct sri lanka de laktu ni matam khata ngai ba da ka tai pura adu ta nang business hore nang business hore bani sidagi business hore bani sidagi nanga intai do online talak ta junga side ikenu different way talak ke mind ke mo to rak business hora bane badagi kai wali ke to buda bu noina hona da bam no music em ta research to dribu research to do mi am yawi bai khange kai no ai research am ti to bun fa ne bai khange tap no nai khang manga me duna ne hari je kai no dam da ai di every day gi laptop sin na ai gi history yeng mo tam da business ki maram da khak i leiram gani ai gi history kaya every day yengi se karamba tools no karamba business no karana kai doino ka kai doino si position yengi ni adagi aina TEDx ta ga yengi ma'am se kai mana hore se kamaina no Joe stock ta ga yengi se kai no man kai business to ino kamai jewelry business ma kamai transform to ino kai sum yengi ni even though I to ro ta we ba do ta ai yeng thui ni ai learn to thui ni kai no kari kamaina no mana to ri po se kamaina ma lupa ka de lising kun de hok do smile la ai kai de kamai la ino kai de study to ini de mana agency build to ke agency de pisa ta la isi kamaina my agency gi funnel je kai no lo yeng ni every day ai angna nu ngai fawe adu phai do ai no brand du ne asing man si business ai no brand du ne brand by de ai na ai gi way apply to du ne ta ba de brand ba man bone ai gi way de ai apply to du ne so adu ita de ni haning is di millions of ways, man, millions of ways to make money. Pisa pai gi hai ta di millions of way to make money hai je ina unlimited way ne lai je unlimited way ta. Nang na yengo. Khum ama lai lak matam da. Khum na te or electronics ki poram lai lak matam da. Po se na khra sinner matung da. Nang adu gi poto yon thokai am ta nang customer thira pot yon gi ta. Nang mobile am yon thokai am ta nang customer thira nang mobile yon lam ngani du mobile no bom long na bidam ta dina. Yoli yonde adu fau di life to romani adu ita di everything is possible hai ne mai hai ji adu mobile do nangi be nang na yon thok chai ne ba what if nang adu mobile do example mobile lai hem te mingon de gi lai adu mobile do na adu de price double hapsa lang online de yolam tar make sense or not sajid gyan tar ta ba hai poche Tai sir. platform de shino hai ne platform de shino hai ne shina ba ngam de mi sing de platform shina ba ngam de OLX ta ina pot yon buse fazana yon that pin OLX yon buse ai manam na hangeng kesa bet style be tu OLX men magi electronics se endo yon bi to yon me ai gi OLX ta ngasi baw to OLX ki success rate ti wang ga janai ai account hang the history yeng no khangni mic yolena electronics ki ai gi eno ai gi monitor yolena lo yon that pin OLX mi ga am yon ngam dem ai numit kun ni na OLX to yole Noi OLX to yon ba yon ai ju fazana yole yes adu faini yon kre OLX tai pan yon that pinim ai gi pot hoji second hand da lai ba ai OLX yon thok ngam me bai hung po yon ngam ni power je fazana khang ga dam ne power je
ꯑꯩꯒꯤꯗꯤ ꯋꯥꯅꯤꯡꯉꯥꯏ ꯀꯩꯝꯇ ꯑꯩ ꯍꯌꯦꯡ ꯃꯥꯏꯛ ꯑꯃ ꯑꯞꯒ꯭ꯔꯦꯗ ꯇꯧꯒꯦ OLX ꯊꯥꯗꯈ꯭ꯔꯅꯤ ꯊꯥꯗꯈꯤꯕ ꯃꯇꯝꯗ OLX ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯇꯥꯔꯒꯦꯠꯁꯦ ꯇꯧꯕ ꯃꯇꯝꯗ ꯇꯥꯔꯒꯦꯠꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯩ ꯅꯣꯡꯉꯥꯜꯂꯒ ꯄꯩꯁꯥꯗꯤ OLXꯇ ꯄꯩꯁꯥ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯞꯄ ꯊꯝꯕ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯞꯄ ꯃꯣꯏ ꯀꯩꯅꯣ ꯃꯣꯏ ꯗꯥꯏꯔꯦꯛꯂꯤ ꯅꯉꯣꯟꯗ ꯍꯪꯉꯛꯀꯅꯤ ꯄꯩꯁꯥ ꯀꯌꯥ ꯇꯥꯗꯣꯏꯅꯣ ꯀꯩ ꯍꯪꯉꯛꯀꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯤꯗꯤ ꯄꯩꯁꯥ ꯇꯥꯟꯕꯩꯗꯃꯛꯇ ꯀꯩꯒꯤꯗꯃꯛꯇ ꯋꯥꯗꯣꯏꯅꯣ ꯀ꯭ꯔꯥꯏ ꯕꯦꯕꯤꯒꯤꯗꯃꯛꯇ ꯑꯣꯏꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯃꯤ ꯌꯦꯡꯉꯣ ꯑꯗꯨꯃꯥꯏꯅ ꯌꯣꯟꯕ ꯌꯣꯟ ꯉꯝꯗꯕ ꯃꯤꯗꯣ ꯅꯪꯅ ꯍꯥꯞꯀꯠꯄꯤꯔꯣ OLXꯅ ꯌꯣꯜꯂꯒ ꯀꯃꯤꯁꯟ ꯂꯧꯔꯤꯅꯦ This is the way to make money भाई nang khala mani sidi small money ne small money dagi big money hogdune small money dagi small money tan bang amna big money kamai tan duno yan tarabo sajit tai tai aduna paisa tan basida no hoji agency build tawre hoji agency gi deina kem wawno haigre agency deina loi pirani agency build tawriyo mi singi client kamai phangne deina pirani phangju phangani loi client ju phangani paisa ju talani business su grow tawni but aina hainingi post meanwhile experience to khang hen experience tan je haine experience suppose example da hire je nang je hoji kaino tawrose camera ama kaino tawre haje nang je camera yam pame haje camera lover ne so camera lover sida ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯦꯃꯦꯔꯥꯒꯤ ꯃꯔꯝꯗ ꯑꯩꯁꯨ ꯀꯦꯃꯦꯔꯥ ꯁꯤꯅꯦ ꯑꯗꯨꯁꯨ ꯑꯩ ꯌꯥꯝ ꯌꯧꯅ ꯈꯪꯕ ꯅꯠꯇꯦꯕ ꯕꯠ ꯀꯦꯃꯦꯔꯥꯒꯤ ꯅꯤꯠ ꯑꯣꯏꯕ ꯃꯤ ꯌꯥꯝ ꯂꯩꯅꯦ ꯋꯥꯠ ꯏꯐ ꯅꯪꯅ ꯁꯤꯗꯩꯁꯤꯗ ꯀꯦꯃꯦꯔꯥꯒꯤ ꯏ-ꯀꯣꯃꯔꯁ ꯕꯤꯖꯤꯅꯦꯁ ꯍꯥꯡꯗꯣꯛꯈꯤ ꯇꯥꯔꯗꯤ ꯀꯦꯃꯦꯔꯥꯒꯤ ꯗꯤꯂꯔꯁꯤꯡꯒ ꯅꯪ ꯈꯪꯅꯔꯒ ꯏ-ꯀꯣꯃꯔꯁꯇ ꯊꯥꯗꯈꯤꯅꯕ ꯅꯪꯅ ꯀꯦꯃꯦꯔꯥꯒꯤ ꯅꯤꯁ ꯄꯥꯏꯈꯤꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥꯒꯤ ꯃꯤꯁꯤꯡꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯌꯥ ꯑꯃ ꯁꯣꯜꯕ ꯇꯧꯔꯅꯤ ꯅꯪ ꯕꯠ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯅꯣꯏꯒꯤ ꯃꯥꯏꯟꯁꯦ ꯅꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯖꯔ ꯊꯝꯃꯦꯕ ꯅꯨꯡꯁꯤꯕꯒꯁꯦ ꯄꯨꯔꯥ ꯕ꯭ꯂꯣꯛ ꯇꯧꯁꯜꯂ ꯊꯝꯃꯤꯅꯦꯕ ꯀꯩꯅꯣ ꯇꯧꯔꯤ ꯕ꯭ꯂꯣꯛ ꯇꯧꯔ ꯊꯝꯃꯤꯅꯦꯕ ꯀꯩꯅꯣ ꯑꯩ ꯄꯩꯁꯥ ꯇꯥꯟꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏ ꯈꯪ ꯂꯩꯅꯦꯕ ꯃꯣꯇꯤꯚꯦꯁꯟ ꯊꯥꯗ ꯂꯩꯅꯦꯕ ꯍꯧꯖꯤꯛ ꯃꯨꯟ ꯇꯥꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯃꯣꯇꯤꯚꯦꯁꯟ ꯊꯥꯗ ꯂꯩꯅꯦꯕ ꯃꯣꯇꯤꯚꯦꯁꯟ ꯊꯥꯗꯕꯩ ꯇꯥꯏꯝꯗꯨꯗ ꯍꯧꯖꯤꯛ ꯀꯣꯛꯁꯤꯗ ꯍꯣꯠ ꯇꯥꯔꯗꯤ ꯄꯩꯁꯥ ꯇꯥꯟꯕꯩ ꯂꯝꯕꯦꯜꯁꯦ ꯀꯃꯥꯏ ꯅꯪ ꯑꯝꯇ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯒꯦꯕ ꯑꯉꯝꯖꯕ ꯑꯃ ꯇꯧꯔꯣ ꯀꯩꯝ ꯈꯪꯗꯕ ꯃꯤ ꯑꯃ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯣꯔꯠ ꯏꯁꯇ ꯂꯩꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯇꯥꯌꯔ ꯄꯨꯊꯣꯛꯏꯕ ꯅꯥꯒꯥꯂꯦꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯑꯔꯨꯅꯥꯆꯜꯒꯤ ꯑꯣꯏꯒꯦꯔꯥ ꯃꯦꯘꯥꯂꯌꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯑꯒꯔꯇꯂꯥ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯖꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯒꯦꯡꯇꯣꯛꯀꯤ ꯑꯣꯏꯒꯦꯔꯥ ꯋꯥꯠ ꯑꯦꯚꯔ ꯁꯤꯀꯤꯝꯒꯤ ꯑꯣꯏꯒꯦꯔꯥ ꯁꯤꯀꯤꯝꯅ ꯒꯦꯡꯇꯣꯛꯇꯣꯀꯣ ꯑꯃ ꯊꯤꯔꯁꯦ ꯊꯤꯔꯒ ꯃꯥꯒꯤ ꯗꯤꯂꯔꯁꯤꯗ ꯅꯨꯄꯤꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯇꯥꯌꯔ ꯄꯨꯊꯣꯛꯏꯕ ꯅꯨꯄꯥꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯇꯥꯌꯔ ꯄꯨꯊꯣꯛꯏꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯈꯪꯅꯔꯁꯦꯕ ꯅꯪꯅ ꯑꯥꯏꯗꯤꯌꯥ ꯅꯦꯛꯄꯤꯔꯤꯁꯦ ꯍꯣꯠꯅ ꯇꯥꯝꯅꯤꯀꯣ ꯍꯣꯠꯅꯗꯗꯤ ꯉꯝꯃꯣꯏꯀꯣ ꯀꯩꯗꯧꯅꯤ ꯈꯟꯕ ꯅꯪꯅ ꯇꯧꯗꯣꯏꯁꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯁꯤꯀꯤꯝꯗꯩ ꯂꯩꯗꯕ ꯌꯥꯗꯦ ꯃꯅꯤꯄꯨꯔꯗꯩ ꯂꯩꯗꯕ ꯌꯥꯗꯦ ꯑꯩꯒꯤꯅ ꯁꯄꯣꯁ ꯑꯩꯅ ꯍꯥꯏꯔꯦ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯦ ꯂꯧꯒꯦ ꯃꯅꯤꯄꯨꯔ ꯆꯠꯂ ꯃꯅꯤꯄꯨꯔꯗ ꯑꯣꯔꯗꯔ ꯇꯧꯏꯅꯦ ꯃꯅꯤꯄꯨꯔꯗ ꯑꯣꯟꯂꯥꯏꯟꯗ ꯗꯦꯂꯤꯚꯔ ꯇꯧꯕꯤꯗ ꯃꯄꯥꯟ ꯌꯧꯅ ꯗꯦꯂꯤꯚꯔ ꯇꯧꯕ ꯅꯠꯇꯦ ꯈꯔ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦꯕ ꯅꯣ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯄꯨꯔꯥ ꯅꯣꯔꯠ ꯏꯁꯀꯤ ꯍꯌꯦꯡ ꯃꯄꯥꯟꯒꯤ ꯕꯦꯡꯒ꯭ꯂꯣꯔ ꯃꯆꯥꯅꯁꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯃꯅꯨꯡꯗ ꯅꯥꯒꯥ ꯁ꯭ꯇꯥꯏꯜ ꯄꯥꯝꯕ ꯑꯗꯒꯤꯗꯤ ꯁꯤꯀꯤꯝꯃꯤꯁ ꯁ꯭ꯇꯥꯏꯜ ꯄꯥꯝꯕ ꯑꯗꯒꯤꯗꯤ ꯑꯔꯨꯅꯥꯆꯂꯤ ꯁ꯭ꯇꯥꯏꯜ ꯄꯥꯝꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯥꯏꯜ ꯄꯥꯝꯕ ꯑꯗꯩ ꯇ꯭ꯔꯤꯄꯨꯔꯤ ꯁ꯭ꯇꯥꯏꯜ ꯄꯥꯝꯕ ꯃꯌꯥꯝꯁꯤꯡ ꯃꯦꯘꯥꯂꯌꯥ ꯁ꯭ꯇꯥꯏꯜ ꯄꯥꯝꯕ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯁꯤꯗꯩꯁꯦ ꯑꯩ ꯕꯦꯁ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯑꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯃꯤꯟꯇ꯭ꯔꯒꯤ ꯇꯥꯏꯞꯇ ꯑꯩ ꯄꯤꯒꯦ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯒꯤ ꯕ꯭ꯔꯦꯟꯁꯨ ꯂꯤꯡꯈꯠꯄ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯑꯩꯅ ꯍꯥꯏꯔꯤ ꯄꯣꯠꯁꯦ ꯌꯥꯏ ꯁꯥꯔ ꯀꯩꯕ ꯌꯥꯏ ꯑꯣꯖꯥ ꯌꯥꯏꯁꯦ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯁꯤ ꯇꯧꯒꯦꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯤ ꯇꯧꯒꯦꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯀꯤꯝꯗ ꯆꯠꯂꯣ ꯅꯥꯒꯥꯂꯦꯟꯗ ꯆꯠꯂꯣ ꯇ꯭ꯔꯤꯄꯨꯔꯥꯗ ꯆꯠꯂꯣ ꯃꯅꯤꯄꯨꯔꯒꯤꯗꯤ ꯂꯩꯔꯦ ꯁꯣꯔꯁ ꯂꯣꯏ ꯈꯪꯗꯣꯛꯑꯣ ꯂꯨꯄꯥ ꯀꯌꯥꯗ ꯑꯩꯉꯣꯟꯗ ꯄꯤꯗꯣꯏꯅꯣ ꯂꯨꯄꯥ ꯀꯌꯥꯗ ꯑꯩꯉꯣꯟꯗ ꯇꯥꯜꯍꯟꯗꯣꯏꯅꯣ ꯂꯨꯄꯥ ꯀꯌꯥꯗ ꯀꯩꯗꯧꯗꯣꯏꯅೋ ꯑꯩ ꯁꯨꯃꯥꯏꯅ ꯂꯣꯟꯁ ꯇꯧꯒꯦꯗ ꯅꯪ ꯂꯨꯄꯥ ꯀꯌꯥꯗ ꯄꯤꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯑꯐꯣꯔꯗ ꯇꯧ ꯑꯗꯨꯐꯥꯎ ꯆꯠꯅꯤꯡꯗ ꯇꯥꯔꯗꯤ ꯍꯥꯎ ꯋꯤꯜ ꯌꯨ ꯗꯨ ꯕꯤꯖꯤꯅꯦꯁ ꯍꯥꯏꯕꯅꯦ ꯐꯝꯃꯒ ꯏꯃꯨꯡꯗ ꯁꯤꯗ ꯐꯝꯒꯥꯏꯔꯒ ꯂꯩꯔꯒ ꯑꯩ ꯂꯣꯏ ꯇꯥꯜꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯌꯥꯕ ꯅꯠꯇꯦꯕ ꯒꯦꯠ ꯑꯥꯎꯠ and do it ꯍꯥꯏꯕꯅꯦ ꯗꯤꯅꯦꯁ ꯑꯩꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯥꯏꯗꯤꯌꯥꯁꯦ ꯄꯣꯁꯤꯕꯜ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯂꯣꯏ ꯑꯣꯏꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯒꯣ ꯑꯥꯎꯠ ꯍꯥꯏꯕꯅꯦꯕ ꯃꯤ ꯀꯅꯦꯛ ꯇꯧ ꯍꯥꯏꯕꯅꯦꯕ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯨꯡꯖꯜꯂ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯃꯄꯥꯟ ꯊꯣꯛ ꯍꯥꯏꯁꯦ ꯃꯥꯏꯟꯁꯦ ꯃꯄꯥꯟ ꯊꯣꯛ ꯍꯥꯏꯅꯦ ꯃꯥꯏꯟꯁꯦ ꯃꯄꯥꯟ ꯊꯣꯛꯎ ꯃꯥꯏꯟ ꯃꯄꯥꯟ ꯊꯣꯛꯑꯗꯤ ꯐꯤꯖꯤꯀꯦꯂꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯤ ꯂꯩꯄꯨꯡ ꯐꯝꯃꯨꯁꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯒꯣ ꯑꯥꯎꯠ ꯇꯧꯔꯣ ꯆꯠꯂꯣ
ꯆꯠꯂꯒ ꯅꯪ ꯍꯧꯖꯤꯛ ꯊꯤꯔꯣ ꯁꯤꯛꯀꯤꯝꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯦꯇꯥꯌꯔ ꯀꯅꯥ ꯂꯩ ꯊꯤꯌꯣ ꯐ꯭ꯂꯥꯏꯠꯇ ꯆꯠꯄ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯗꯅ ꯀꯩꯗꯧꯅꯤ ꯈꯪꯕ꯭ꯔꯥ ꯃꯅꯤꯄꯨꯔꯗꯒꯤ ꯏꯝꯐꯥꯜꯗꯒꯤ ꯒꯨꯋꯥꯍꯥꯇꯤꯕꯨ ꯐ꯭ꯂꯥꯏꯠꯇ ꯄꯥꯏꯔꯣ ꯍꯣꯏ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯛꯇꯕꯅꯤꯀꯣ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ 3,000 ꯄꯨꯊꯣꯛꯑꯦ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯁꯤꯛꯀꯤꯝ ꯐꯥꯎꯇꯣ ꯇ꯭ꯔꯦꯟ ꯇꯣꯡꯉ ꯆꯠꯂꯣ lupa 110 piraga lupa 200 piraga train to chalo awaba khanga chalo roti ama chara chalo aduga chatlaga unaruro unaraga wari deal to lo photo shoot kamai tawduno kadawduno hai poto to lo kaino si fangi je experience mi wai sana fang confidence fang thabak mai pakle dagi di kaino nang to nang san nang na urni sansar jain to bungam daba kem leite ha kan khalan that's the first thing adu ki lei dune adu ai thanda kamai chatoino adu ai thanda kamai chatoino mi phur adi mi thini nga adi adagi mi na chai adi mi adagi mi na khonthi nga adi adagi ai keno to sumai to ai wanga ngamdradi thini hang tuji ai keno bhange noi gym chat pamya da gym da nathanda sanaba kana kana yawi har pu thangal ai yawa that's very good mi ai lei sar hajik tai it's very good nang gi hena challenging oi nang hena challenge nang delhi da chatlaga nang na than sanai ne du very challenging ne kai gino namda ahamda ai jungai sanar ma namda partner ma yaw dab jam hina dab ne baru ji partner mo law de partner la ke law ai mo law de luore ai sana bam to ko sana ne partner yaw dab ne nuai ai mon leg o hen de so ai na haningi post si pusal ai ji kai challenge ne ba go out na than chalo na manaba ngai na manaba dab na manaba ngai adi na manaba flight ticket so na ka ol pa 3,000 tinga chalo namanaba sapmina je sikkim na namanaba ga manufacture thiba cha chai matam da namanaba hairani bai ju ticket ko ki rabni hoi ju ka ge nang ju ka ge lupa 3,000 ting lupa 3,000 loi 3,000 ting adu gi taruk tu na nang manufacture do pesa dil to thadara di kyam tan so be fearless man ai ju to je alone to kai ai ju travel to ju alone ai ju Vietnam travel to ju alone ne ju travel to ju Nepal travel to ju alone ne travel to ju ai kan puro pesa ting mi am puro asing mana ya je bati yami pesa tingi pok chai ken kana bjate ithan chalu ai thai de ithan travel tore ai sathi baje ai kenam ha ke Hyderabad tagi aina train da lak ithan la khai bine kai doi khama like ahum le Chetan Bhagat ki like ahum le thara like ahum le thara ai manu numi like pa thara like numi hum ni mai aduga ai khang de ba Kolkata si da ai Kolkata si da train ama pha doi ne ai se gyan ta dri kamai pha doi ne gyan ta adu luckily kamai to gira sikkim gin pam lai ma ticket yaw doi ko law law le me ma ticket mang ne ko law law le me ha adu akhoi gi looks manai na ma de eno de la kam Warangal de la kam Andhra Pradesh tagi ma hai ba in ta ho ti da hai ba mera paas to ticket nahi ticket yaw de Kolkata da kamai ship to doi ko to le me kamai to gyan tam se ai gi imana ma chicken box na ba gi mai ticket ming di yaw ma chicken box na flight ta pa sa khre ma di adai na mon da hai e bhai ai na mon da hai ba nang ticket thi do ai mon ticket am yaw ai imana chicken box na de lak thre nang ai ga chapminar je hai smana बहुत अच्छा है यार मा तो चंगे ai yak to ko cha ka samina da famina chat le ko du last mana Kolkata do ai angang oi bai ne ba ai matam du class 11 ka da ngai Kolkata gi ken flight ka do ma loi toro ma flight de Kolkata gi train connecting loi to ma loi sil ma loi sen bai tong minar le so ai na hai ningi po chi mi loi no hai ne be fearless hojik baw da mi wari saba ki le di sunga ra duna ai ne travel to ro chalo howningi po to ho ro chalo thengna ro chalo wari sanau ro grow to run idea ngata ne unlimited idea ngata ne unlimited bidan da any ngasi pi ba idea se ke do yam nungai sar tabada nungai inspiration bante kan nungai bante to bu ngam dura ngam moidra hai ne ai nungsi ba ngam dura ngam moida mit kup lein ngamni sar dum torokani du to kai nungsi ba ina ngam ne hai je ngam dura ngam moidra ta haro sir na ai idea je phodi phaje du sir ai je kaino da si to hai mte ina si to hai mte ina je nangunda si idea to hai mte paisa ta lo hai ba way do paisa do kick start ne nangunda pi kick start to paisa ta melam lai matang na pirak experience gain some experience aina sum tum ai ngasi na khalla kan dai kamai khan ge ham tam ngang inung dang ba tum dai dai khalle ai gi community da hoju what is it kai boris gyan ta bra boris nam gyan ta bra kamai to ngasi lak pa se kui ne yaw dra ngasi yaw pa se kamai to ya yam nungai
ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯀꯣꯛꯇ ꯀꯩ ꯌꯥꯎ ꯆꯪꯒꯦ ꯍꯪꯉꯤ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯑꯃ ꯐꯪꯉꯦ ꯑꯩ ꯉꯥꯡ ꯈꯜꯂꯦꯕ ꯀꯩꯅꯣ ꯑꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯇꯧꯔꯤꯁꯤ ꯀꯩꯅꯣ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯦ ꯀꯩꯅꯣ ꯄꯤꯕꯥꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯑꯗꯒꯤꯗꯤ ꯑꯦꯂꯤꯟꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯔꯣꯕꯔꯠꯅ ꯈꯜꯂꯤ ꯋꯥꯈꯜ ꯂꯟꯆꯦꯟꯕꯅ ꯈꯜꯂꯤ ꯋꯥꯈꯜ ꯗꯤꯅꯦꯁꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯈꯜꯂꯤ ꯍꯟꯗꯛ ꯑꯥꯏꯗꯤꯌꯥ ꯑꯃ ꯐꯪꯉꯦꯕ ꯑꯩꯅ ꯏꯚꯟ ꯔꯤꯜꯁꯇꯁꯨ ꯊꯦꯡꯅꯕꯅꯦꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯅꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯋꯦꯕ ꯅꯣꯏ ꯃꯌꯥꯝꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯒꯦ ꯃꯥꯏꯟꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯒꯦ ꯌꯦꯡꯒꯦ ꯑꯦꯅꯤ ꯋꯥꯟ ꯀꯦꯟ ꯑꯟꯁꯔ ꯀꯩꯒꯨꯝꯕ ꯑꯩꯒꯤ ꯀꯣꯟꯇꯦꯟꯁꯦ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯑꯩꯅ ꯒ꯭ꯔꯣ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ कई दरकार लेगी कंटेंट मार्केटिंग में कई दरकार लेगी somebody please somebody at least try करो please 사기로 거기로 हाँ 사기로 거기로 नोई नहीं है पुनः मकी नंगी कंटेंट से ग्रो तौगे हाई तारदी नंगी बिजनेस से ग्रो तौगे हाई तारदी कई दरकार लेगी कई तौगदगे हाई नंग सपोज नंग कंटेंट मार्केटिंग कई ग्रो तौगदगे हाई रो बिजनेस से नंग ग्रो तौगने कई तौगदगे हाई ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯦꯟꯁꯇꯣ ꯑꯗꯨꯒꯤ ꯃꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯄꯨꯊꯣꯛꯑꯒ ꯑꯗꯨꯒꯤ ꯔꯤꯖꯜꯗꯣ ꯈꯤꯇꯪ ꯎꯠꯄ ꯉꯝꯃꯗꯤ ꯇꯧꯗꯧ ꯃꯥꯜꯂꯦ ओके अदुबदी हारो ꯀꯟꯁꯤꯁꯇꯦꯟ ꯑꯣꯏꯕ अदुदी वेरी कॉमन ने अतुबा हारो सर कोई फर्स्ट आई जगह ना हाना मोज मसक्तपा हाइदे आई बिजनेस हाइदे बिजनेस में लमने जमोइन द मसक्ता पदु दुका आई लाइक माइंडेड पीपल दो आइना गानी नोटिस तो वाइदे लाइक माइंडेड पीपल दो आइना थीरा कांदा मुगे सानागदबा कंटेंट थादा बस अदुसु सुमे वेरी लॉन्ग प्रोसेस but हाइबम लेब don't worry Shima don't worry I'll come to you Sumai hayo Sumsu sume always remember this nangna sajitna khali wakhanje kaino khangam विश्वनाथ खली वखन से कहीं खम मेक ना खली वखन से कहीं खम अरे भाई हाइबदो सी वखन से अइना खन मक्तुने अइना पाम अइंगोन थोप पोतुने अइना पाम मक्तुने हाइबो वखन दो नंग अदुगी पोतो योबो ngमबा मिगी माइंड रीड तोबो ngमबा that means नंगी प्रोडक्ट तो ग्रो तौदोरबने so someone else प्रोडक्ट से प्रमोट तौदोरे सपोज मयूस्मान हजि माय प्रोडक्ट से प्रमोट तौदोरे so मयूस्मान हजि तौदा पोत से कइनो नमदा मयूस्मान हजि तौदा पोत से कइनो नमदा मयूस्मा की कस मयूस्मागी मयूस्मागी कस्टमर की कोक तो मयूस्मा चंगम दरकार ताहे चंगु हाइबदी चेंजल अमा कोक चंगु सो हाइम ते रीड तो बम दरकार ताहे रीड तो सुमाई रीड तो जेबो आई रीड तो आगे बेयो पिंपल्स थो एमोइजे पिंपल्स थो कांद मोय प्रॉब्लम जे कई मोय फेस से ऑयली ओरे हाय मोय तो रिपोर्ट से कई करी क्रीम नो मोय सिनाइ से कमाइना मोय कमाइ सिनरी की मोय क्रीम तैदब क्या नुपा सिंग क्रीम तैदब क्या यावरंगन इरु लु लोयरगा क्रीम सु तैदब दुम थौदो सत्खिबा नुपा क्या यावरंगन अदगिदी फेस नोमदा अनि अमरक्तंग वाश तो नुपा क्या यावरंगन अदु इतारदी टारगेट से कमाइ टारगेट तौगदगी नंग मोय वखन चंगबने सी वखन चंगबने हाइक तोरबने सिस्टर नंग हाइदु याम ती चानरे आई नोमदम अमुक्तने वाश तोइसे अदुना आई पिंपल्स थोइसे हाइ पोज मागोना फील तौग्रबने that means अदुगुम मी मैम से योक्सल अबने just नंगी प्रोडक्ट तो खक प्रमोट तौरगा आइगी प्रोडक्ट अम थोले सी लेरे हाइदु नते मी पामस रिलेटेबल हो पोतुने पामस रिलेटेबल हो पोत आई रिलेट तो ngambra ngamdabra हाइ पोतुने so नोइना आइगी कंटेंट यिंगिसे कय नोइ समवट नोइ कंटेंट आइगोंदा रिलेटेबल हो पोत खरा यावरंगनि बाइ कंटेंट यावी यावदे नोइना सादा आइगी कंटेंट हम कंज्यूम तौबदा नोइदा रिलेटेबल ओइब्रो नोइगी लाइफ से एसी आइगी लाइफ से थोपने थोइ थोकते हाइ पोत यावब्रो यावदब्रो ताइ याविजा यावेसा that's it aina mind da changabane noi mind da changabane mind da changbam darga tai mind da chang tadi marketing je mind to mind da chang matam da yes unlock mindset mind da chang nu ngai du ne changmo pari nang changmo bo ngasi nang changmo bo
computer nangi usi computer student me am singi mind changu kai ni moi computer hai tamu moi computer si moi kai ni ui ni moi computer si u mo da moi ui si computer si pura space ki tap to ui jala adagi pura building a chobong ki tap to ui jala adagi kai yam lu bo la moi ui jala jana fa jana study to adu tadi moi no ui po si ni adu ta let me target in this way target to adu tadi moi de su moi khan nu ngai ni ba ma hai ji chume si ni ai ngon thoi se si ni ai pa mi ja po ma fail to ngam ni same thing hang advertisement to matamda nasana khallo advertisement paid advertisement salai matamda na khallo relatable yo pot to advertise to relatable yo pot relate to wangam goda pot si pot engon thok pot ni si pot ina pa pot ni hai bo to khangalo relatable oi tadi leibe chances wang yeng bai chances wang yan tabra Dinesh business gan tabra Oh, sir, gyan na. ꯑꯗꯨ ꯌꯥꯝ ꯂꯩꯈ꯭ꯔꯦꯕꯀꯣ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯅ ꯍꯥꯏꯁꯤꯗꯤ let's make money faster but rush ꯇꯧꯁꯦ ꯍꯥꯏꯕ ꯅꯠꯇꯦ money ꯈꯔ ꯇꯥꯡꯈꯠꯁꯦ money ꯈꯔ ꯇꯥꯡꯈꯠꯁꯦ ꯑꯗꯨꯒ ꯇꯥꯟꯕ ꯉꯝꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯁꯨ inspiration ꯑꯣꯏꯁꯦ we are making money man we are different I am different I am making money I am living my life don't tell me anything ꯑꯩꯉꯣꯟꯗ ꯀꯩꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯄꯩꯁꯥ ꯇꯥꯜꯂꯦ ꯑꯩ ꯂꯝꯕꯦꯜ ꯇꯧꯗꯦ ꯅꯪ ꯊꯣꯛꯄ ꯇꯧꯖꯧ ꯍꯥꯏꯕꯗꯨ ꯂꯩꯌꯨ Howzik Rishiras howzik ma money tanba tandriba first step ma yoga first step de ma 3-4 step yogram masagi ma client fang leire then ma masagi howzik my webinar am togre webinar success oi bo oi dabai doesn't matter webinar success oi gera oi ma success oi grabne but ai lanchen badam thagat lebe numit ai change lanchen ma Rishidas ki introduce to be Rishidas na to handle to bungam gidi ai ti thaga le lanji ma wow she ne support ai this is a support ai dai ui go she ne lanji ma na sumai to ri po che lanji na wang am hang do adu bro course ka de like bro hang do that's fire ne to pura fire dai no ev okay nice this is the support adu the Rishidas na ho dam ne but next time man next time it's okay next time so you need a friend like akoi community nang nama ha ꯑꯗꯨꯅꯦꯕ ꯗꯥꯏ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯁꯨ ꯋꯦꯕꯤꯅꯥꯔ ꯂꯣꯏꯔꯀꯥꯟꯗ ꯅꯪ ꯑꯗꯨꯗ ꯍꯥꯏꯔꯛꯄꯗꯨ ꯀꯩꯒꯤꯅꯣ ꯁꯤꯗꯩꯗ ꯍꯥꯏꯁꯦ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯂꯩ ꯍꯥꯏꯖꯤꯜꯂꯣ ꯁꯤꯗꯩ ꯍꯥꯏꯁꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯅꯣꯏ everyone ꯂꯟꯆꯦꯟꯕꯒꯨꯝꯕ friend ꯑꯃꯃꯝ ꯂꯣꯏ ꯗꯔꯀꯥꯔ ꯂꯩꯌꯦꯕ everyone ꯁꯤ ꯇꯧꯒꯗꯕꯁꯦ anything ꯅꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯁꯤꯒꯨꯝꯕ supportive ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯅꯪ ꯅꯁꯥ grow ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯇꯧꯕꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ be helpful nang namanamna grow to matam nangonda haraw po na sada namanamna grow to ay ma grow to ay haraw ay nuai ha po to po then only you will grow but ma grow to gitar ay hai be ma grow to gitar ay ko ay ma grow to sunya de hana grow to ni hai ta you will never grow adu kamai grow to do no yam lai ba ko aduna aina haningi sidi ngasi do nasagi hauzik khallo nasana ngasi well explain to joro ai hauzik no da mayam da hairam duije just training attend to buna tab sumain hoto se ngasi idea se ai sum idea sum lu salakani week khuding sum lu salakani kai da upgrade to we handle pe ni ko hack tuje suppose ai Dinesh the base to roki Dinesh hauzik high reba ai ngon da hauzik e-commerce की knowledge कर ले रहे high ticket की knowledge ले रहे agency की knowledge ले रहे but problem से कहीं नहीं how am I going to get this is the problem how is it how much money do I have now I want to पैसा क्या लेगी उसे सी इथोजे लिसिंग अहम ले लिसिंग मंगा ले लिसिंग त्रा ले लिसिंग कुल ले इथोजे इथो मतुंगदा आइगी गोल से कहीं हाई टिकेट सेल्स तो दोने स्टगी 10% commission da पैसा तान that's fine इथो next
but aina high ticket client je fangdri kanda from where I can make money kai de bisa tanya kai tau ya photo nasa ngi ko kholo paisa sang de kai tau ya yuji ayuji print on demand loans to jira natragana kariguma digital product ama launch to jira natragana reselling ama to jira natragana kai to sige wakhanam khallo wakhanam khalla matungda lupa kya changni sidai ista aigi domain am level lupa chamapan changani hai website ki thagi 499 rupees thirani hai advertisement dai lupa changa or listing ma thadara ge hai pikna hoboi damuk adu gi pot to matungda aina client je no target kya to sidai lak paisa dina kai thadani at least two way da no business build to be two ways sigi two ways na nang khanja bwane but two ways chahi ma da nang aingona thank you haini two ways nang keno haini paisa gi dam ta su nang pra transform to gibse nang nang khalakani nang transform to gi posen ke do ke nang business build to gi nang grow to gi posen loi change to kani adu important quite important process ne kumajit gyan tai ko suppose paisa leitre hai among mo hai ai paisa leitre kano to dre hai si yengo hillside node is ai ji ke nom thing na re ai thi kan da kai lam gi no si base se kai lam da base to no di khang dre north east story nam thing nei be ngono ji yong ko se ji mi to jong feature products north east ki fish chutney bamboo shoot adagi da loi mak si dai se moin lo si dai ula fangal leire adagi even days the soybean adu da loi mak yaw manipur gi yaw mani se ko cbm sin yaw who are what are customers saying about this most viewed loi lei lei ko stage da hoji the nei nei onda adagi di collection de yenge any crops let me see ay ama lei bagi tap to gi ke nam yenge kamai legi system se buy now okay buy now I will displace this order adagi di returns and cancellation so yeng ko po jai ni thi da phangi ni si north store je phangi ne so aina hainingi pot di min tawri mem sin kamai si pot se mama sana my product am to oir mo si pot min loi hapkat alaga amazon gi ta man product hapkat mama sana yola commission based low ne si directly hai ge chau thong nei hai ga asam ti dei ke lo connect tawri mem sin so andagi di se north east ki se street wear am leram kai no yeng ge se north east indian street wear homegrown Nixon Bui. Okay, Sijima Yadre. CRI. Holiday capsule. Si Northeast ni ko se, si Northeast ni. 3,800, 3,600, 4,000 rupees, 11,000, 3,800. New Delhi da. Yan to wo. Base to wo ko. Kamain to inyo pisa se kamain tal ne si Northeast ne hai ba si Nepali ni Rai se ko ma ming da la ine. The Giti all Kevin. Ikira ming halak. North is right.
시기 any origins 시지용 시제 시킴기 베이스네 시킴기 베이스네 시제거 everything 세전 모이시 부토이지 시제 이제 시구무슨 이 하이지 시구무슨 이 지 노이더지 하이지 인거 뮤직 पैसा लेते हाइबा मी करी बिजनेस तौदुनो खंगदे हाइबा मी दसु ngasi atopusु उफलाइने वेनो ai agency build तौरने दुबु atopusु तौनिंगे हाइबा मी म्यामसे ने हाइक दुजि यंगो सिजा king chili pickle da mina si packing toroga si everything si gi pose puthuraga si gi pose magi all over India da all over from the yo la ine ndagi si da packing si kamai to inu spices si mo myam sing puthura si pura ine so ine haining e pose di yam laigre si mo se pai ge laigre ba ko hoi turjit yawi ba yawdra ba so ine haining e point di ine haining e point se kai no hai matam da there are thousands of ways ngasi chatlo पैसा लेते कईदौरनी चलो एजेंसी बिल्ड तौरी केम कायदे चलो चलगा मणिपुर इमुंग थीरो आचार याम साहिब इमुंग थीरो नोकोनो दिनेश सीरियस नहीं है तौ आचार याम साहिब थीरो आचार याम साहिब बेम्बू सूट आचार पुथोकपदगी एनी पुथोकम थीरो थीरका नंग कईदौनी नंग हायरो सी नंग आचार साबिरो packing and everything sigi pot sing ai loi tawrage nang si sabiro packing and everything nang gi pot packing tawna ba dai moi da su packing haibira su tawraga nang sigi website ama launch tau tho aduga nang kai dawni mangonda magi product monda nang ga deal tawna ro nang si sabagi nang si sabagi nang paisa si lojaro aduga aina si putho brand ai si loga aduga promotion ngo san aina loi tawraga ai gi brand ai gi ming semaga brand da putho khagi putho khro ya ai yon bi da nang pura nang brand da semaga north east gi pura all over India da yona ba hai pickle da makhal ma hoji north east ki food ma'am loi pam na re na pickle मैम सिंह पुथुपा दो मैम सिंह पुथुकी मतलब आयोगा this is e-commerce this is the power of e-commerce कुमारजीत ज्ञान तारबा कुमारजीत I cannot hear your voice कहीं कुमारजीत ना आई कहीं what are you doing aduna पैसा तान मैदम का डाउट लेबे थबक से तो से अदुगा इन हाई से बोरिस वेनाम आई मथंगी क्लास नंग उबो पामी को स्टेप अमा लौरो उबो पामे करीगुम स्टेप अमा लौरोगा आई नंगोंदा कईगुम सुमाइना हाइरेबा बोरिस नंग होनरो 6 months manungda ai nongona paisa tala lage hai 6 months ante 4 months manungda nongona paisa tala lage hai nang adugi damta nang hajik tumbadagi nungai thokpadagi awabadagi nang hajik sacrifice toroga nang si adu hona bai damta changba ngamgadra ngamani je adu sacrifice to yes sir sida yawi mem sing each and every day yaw mi lo yaw si sacrifice to mi kyam su yaw ni ko ni haji build to si grow to si paisa tala si mata mangal anu sini me haji sina onda so ai kenum haijage yaw ko ai keno lauthok ke live sen live se close to gi ge duga private oiba